Mayambu Kurumjeri and a very good evening. Ipo media miyang tabir pum na mapu ahan ba magtada Suraj Khongban tabam na taram nokcheri medikai kumna bocheri ngasi miyam gi damakta ipo media na puthokta na lakcheri ba Crime Diaries every Wednesday amadi Saturday mayam sung soy dana yengbiu loina na ngasi gi ipo media na mayam gi damakta puthokcheri ba Crime Diaries yankhai mari suba episode yengbiri ba singbu taram nokcheri amadi kai kumna ba sucheri loina na mayam gi support mayam gi energy dana akhoi gi ipo media na puthokcheri ba Crime Diaries yankhai mari suba episode yoba ngamjabasi mayam bu hanan thagacheri loina mayam sung soy dana ahenba viewers amadi subscriber ahenba puthok mina duna ekoi Crime Diaries ki motto haibadi every nook and corner da crime mitigate toba amadi crime si ekoina hantha hanba healthy society ama purakpa matamda ekoina Crime Diaries na ekoigi ipo media gi maikadigi ekoina mayamda paudam zariba Crime Diaries ki platform asi matik magun leiba ama ohel minasi haibasi ma thamjage loina na ngasi gi Crime Diaries yankhai mari suba episode sidasu disclaimer si thamjage waro biroi haibadi below 18 years na void to hansi loina na Crime Diaries haibasi mayam gi educate tawna ba amadi ba khoigi awareness pi na ba mit na kong oina ba gi damakda thamjabagi pandamda ekoina sinja ba Crime Diaries ni legal platform na chade haibasi masu mayamda thamjari waro biroi loina na ngasi gi yankhai mari suba episode sidasu hanadagi hauna ekoigi episode kaya dagi sponsor to birakliba ngasi sponsored Leiren Jewelers nasu mayamgi ekoigi outlet anida haibidi sagol banipa kaithel amadi kwakaithel segaro thoda babok lekai da leiba ekoigi jaga ani sidagi mayamgi yamna chanaraba traditionally design or quality leraba sanagi product design mayam si sungsoi soden lobiraga isa si elegance oina hingbiu haina thamjage ngasigi Crime Diaries yankhai mari suba episode sidasu aduki matik mayamgi thaunaduna ekhoida aduki matik energize oiba amadi mayamgi support na so ekhoda su hena thauna piba oibanina mayamna susoi soidana ekhoigi Crime Diaries ki family singna ahenba viewers singsi pothomne sian thamjage loinana ipo media da ekhoigi ngarangi midnight tagi release tawkiba thawai gi thawai mayam simasu sungsoi soidana hana pre-book tawbigi ba singsu ekhoina thagachari loinana makha tabada ekhoigi thawai haibasi yamna exclusive oiba film mani haibadi thawai haibasi nupa singtana pangthokpa dugumlaba film ni lilagi nupi sabi singa loinana film asida thawai na hairibasi ekhoigi moina putholiba film se duke matik yamna exclusively design taroga world su amukta thokhidriba manipur su amukta thokhidriba nupa ngaktana sanaba ekhoigi film ni amadi audience mayam ama yawa singdusu nupa ngakta oiba amadi khoigi sin khudimakta su nupa ngakta oi haina ekhoigi thawai gi timna ekhoida phongdo piraktuna yamna unique oiba yamna special oiba dugum lava film ni mayam sungsoi sodana ipo media gi app ta ekhoigi boktok shinbiraga thawai sungsoi sodani yengbiu haina thamjari loinana nupa di sanani mayam gi support leptana lagpiri loinana support singasi ekhoina ahenba hena Kachin Koya Singh Yauna Nupadi Sanani Crime Diaries ka relate to ba adugumlaba crime gi related oiba film oibana mayam da khoina Kachin Koya Yauna yenghan janing banina mayam gi support haibadi charity gi khuthang da mayam sung soi sodina contact to bira u loinana Nupadi Sanani ngasi maksu ekhoi gi 10th da capture loinana iro maizau drasu ngasi mak capture 10th amadi iro maizrau da ngasi amadi hayengsi Nupadi Sanani mayam gi damakta nungdang waram da kapasi mayam chithan andaba khuding mangna Nupadi Sanadi sungsoi sodana yengbiu loinana yumnam huidrom dasu ekhoi gi plan gi matungina next week tagi Nupadi Sanani mayam ekhoi gi yumnam huidrom dasu utpa ekhoi ngamjaragani loinana yumnam huidrom ge ekhoi gi Crime Diaries ki families yaw ba mayamna yumnam huidrom gi next week sing ai biraga Nupadi Sanani haisi yengbiu haina thamjage loinana Nupadi Sanani yengdriba akhoi Kachin Koya da leiba sing club organization maira paibi amadi group sing sembiraga Nupadi Sanani haibasi sungsoi sodana isa gi irai kai da utpiraga crime related oibasi awareness piminasi haising thamjaraga ngasi gi yankhai mari suba episode ke ozar thabiriba topic ngaurasu ngau sana haina thambiri ngaurasu ngau sana hairibasi karigi arthano haibadamasu aikoi iche dagi tagadabani amadi mayamgi iche Robita Leima aduga Oza Robita Leima studio election dana leire aduga ngaurasu ngau sanani hairibasi kari arthano ngau ba pallaga akoi positive ta laklibasi kari no haibadama crime gana karamba mongda relate to no haidu khangminasi ahan makta da Oza bu taram nokcheri Oza ngasigi yankhai mari suba episode sida
ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤ ꯀꯣ ꯉꯥꯎꯔꯁꯨ ꯉꯥꯎꯁꯅꯥ ꯍꯥꯏꯅ ꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀ꯭ꯔꯥꯏꯝ ꯔꯤꯂꯦꯇꯦꯗ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯐꯣꯡꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯗꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯁꯨꯔꯖꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯇꯣꯄꯤꯛꯁꯦ ꯀ꯭ꯔꯥꯏꯝ ꯔꯤꯂꯦꯇꯦꯗ ꯅꯠꯇꯦ ꯉꯥꯎꯔꯁꯨ ꯉꯥꯎꯁꯅꯥꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯨ ꯊꯛꯑꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯂꯤꯕ ꯅꯤꯁꯥ ꯆꯥꯔꯒ ꯋꯥꯍꯜꯂꯤꯕ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯒꯩ ꯐꯨꯔꯤꯕ ꯅꯩꯔꯤꯕ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯂꯣꯜꯂꯤꯕ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯀꯩꯅꯣ ꯅꯨꯄꯥ ꯃꯔꯛꯇ ꯑꯣꯏꯔꯁꯨ ꯃꯩꯇꯥꯟ ꯑꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯈꯤꯇꯪ ꯏꯀꯥꯏꯕ ꯄꯤꯒꯦꯅ ꯅꯨꯄꯥ ꯑꯐꯕꯁꯤꯡꯒꯤ ꯋꯥꯔꯤꯁꯦ ꯁꯠꯀꯠꯆꯔꯛꯄꯅꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅ ꯇꯧꯔꯤꯕ ꯃꯤꯅ ꯂꯧꯔꯤꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅꯀꯣ ꯑꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯗꯩꯗꯤ ꯁꯤꯒꯤ ꯑꯐꯕ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯛꯑꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗꯁꯨ ꯊꯕꯛ ꯆꯥꯎ ꯆꯥꯎꯅ ꯇꯧꯔꯒ ꯐꯖꯅ ꯂꯩꯕ ꯂꯩꯔꯤꯀꯣ ꯑꯗꯩ ꯊꯕꯛ ꯇꯧꯗꯁꯨ ꯃꯥꯒꯤ ꯍꯖꯤꯔꯥꯗ ꯁꯨꯔꯁꯨ ꯁꯤꯟꯃꯤ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯗꯣꯛꯇꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯋꯥꯔꯜꯗ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯃꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯐ ꯑꯐꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯅ ꯆꯤꯡꯊꯣꯛꯑ ꯂꯤꯔꯛꯑꯅꯦꯕ ꯑꯗꯨꯀꯥꯟꯗ ꯏꯀꯥꯏꯕꯁꯦ ꯃꯁꯥ ꯃꯊꯟꯇ ꯄꯤꯖꯕ ꯑꯐꯕꯅ ꯐꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯃꯤꯅ ꯇꯧꯔꯤꯁꯤꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯒꯅ ꯑꯗꯨꯅ ꯑꯐꯕ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯐꯨꯝꯃꯒ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯗꯁꯨ ꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯁꯤꯒꯩ ꯂꯩꯕꯖꯥꯠꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯉꯁꯤ ꯂꯤꯗꯣꯏꯕ ꯋꯥꯔꯤꯁꯤꯗꯤꯅꯦ ꯍꯧꯖꯤꯛꯀꯤ ꯉꯥꯎꯔꯁꯨ ꯉꯥꯎꯁꯅꯥꯅꯦꯅ ꯇꯥꯏꯇꯜ ꯄꯤꯔꯤꯕ ꯋꯥꯔꯤꯁꯦ ꯅꯍꯥꯟꯈꯩ ꯂꯤꯔꯛꯏꯕꯁꯤꯒ ꯄꯨꯔꯥ ꯇꯣꯡꯉꯥꯜꯂꯦ ꯄꯨꯔꯥ ꯇꯣꯞ ꯇꯣꯞꯄꯦ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ 18 yearsꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯇꯥꯍꯟꯕꯤꯔꯣ ꯃꯣꯏꯅ ꯇꯥꯒꯗꯕ ꯋꯥꯔꯤꯅꯤ ꯁꯤꯗꯤ ꯀ꯭ꯔꯥꯏꯝ ꯔꯤꯂꯦꯇꯦꯗ ꯑꯣꯏꯗꯕꯅꯤꯅ ꯍꯥꯏꯕꯗꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯄꯤꯒꯗꯕꯅꯤ나 ꯑꯩꯈꯣꯏ ꯆꯍꯤ 19ꯒꯤ ꯃꯈꯥꯁꯤꯁꯨ ꯉꯁꯤꯗꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤ ꯃꯌꯥꯝ ꯌꯦꯡꯍꯟꯕꯤꯌꯨ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯇꯥꯒꯗꯕ ꯃꯣꯏꯗ ꯌꯥꯝ ꯅꯣꯂꯦꯖ ꯐꯪꯒꯗꯕ ꯑꯣꯏꯌꯦꯕ ꯑꯩꯅꯁꯨ ꯉꯍꯥꯟꯈꯩ ꯋꯥꯔꯤ ꯔꯤꯄꯣꯔꯠ ꯂꯧꯕꯒ ꯁꯤ ꯂꯧꯕꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯁꯤꯁꯦ ꯑꯩꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯅꯩꯅꯩꯌꯦꯕꯀꯣ ꯑꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀꯥꯟꯅꯕ ꯑꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯅꯣꯂꯦꯖ ꯂꯩꯇꯕ ꯁꯤꯒꯤ ꯃꯔꯝꯗꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯂꯦꯖ ꯐꯪꯒꯅꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅꯀꯣ ꯁꯤꯁꯤꯡꯁꯦ ꯀꯔꯤ ꯂꯥꯏꯟꯗ ꯂꯧꯔꯤꯅꯣ ꯑꯗꯩ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯋꯥꯔꯜꯁꯤꯗ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯕ ꯉꯝꯒꯅꯦꯕꯀꯣ ꯃꯥꯒꯤ ꯋꯥꯔꯤꯁꯤꯅ ꯑꯗꯒꯤ ꯑꯗꯨꯒ ꯑꯃꯒ ꯋꯥꯔꯤꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯑꯃꯇꯪꯒ ꯍꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯑꯩꯍꯥꯛꯅ ꯍꯟꯗꯛꯀꯤ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 3ꯗꯒꯤ IAS ꯕꯣꯔꯗꯤꯡ ꯑꯅ ꯑꯩꯒꯤ ꯀꯣꯡꯕ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏꯒꯤ ꯌꯨꯝꯗ ꯇꯧꯅꯤ ꯍꯥꯏꯗꯅ ꯑꯃ ꯂꯥꯎꯊꯣꯛꯆꯈꯤꯕꯁꯦ ꯃꯃꯥꯡꯒꯤ ꯁꯇꯔꯗꯦꯗ ꯂꯥꯎꯊꯣꯛꯆꯕꯅꯤ ꯋꯦꯅꯁꯗꯦꯗ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦ ꯍꯟꯗꯛꯀ ꯋꯤꯛ ꯑꯃꯈꯛ ꯐꯥꯔꯤꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯁꯨꯛ ꯌꯥꯝ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯃꯪꯗ ꯁꯨꯡꯃꯪ ꯃꯪꯉꯨꯗꯦꯀꯣ ꯑꯗꯨꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦ ꯅꯣꯡꯃꯒꯤ ꯄꯦꯔꯦꯟꯁ ꯃꯌꯥꯝ ꯐꯣꯟ ꯇꯧꯔꯛꯄ ꯎꯅꯕ ꯂꯥꯛꯄꯗ ꯑꯩꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯒꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯃꯁꯛ ꯃꯆꯨ ꯊꯣꯛꯅ ꯃꯥꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯆꯨꯝꯅ ꯑꯗꯩ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯒ ꯃꯔꯤꯟ ꯌꯥꯎꯔꯒ ꯃꯤ ꯑꯃꯗꯤ ꯑꯣꯏꯅꯤ ꯌꯥꯝ ꯁꯦꯡꯒꯅꯤ ꯍꯥꯏꯅꯅꯦ ꯃꯣꯏꯅ ꯈꯟꯕꯤꯔꯀꯥꯟꯗ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯍꯧꯗꯕ ꯈꯛ ꯉꯥꯏꯔꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯐꯥꯎꯕ ꯁ꯭ꯀꯨꯜ ꯂꯣꯏ ꯁꯨꯔꯦ ꯁꯤꯗ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯃꯥꯅꯤ ꯃꯆꯥ ꯁꯦꯝꯕꯗꯗꯤ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯛ ꯊꯥꯗꯕꯅꯤꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯁꯤꯡꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯡꯒꯪꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯁꯤꯡꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯆꯥ ꯐꯖꯅ ꯁꯦꯝꯅꯤꯡꯕ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯁ꯭ꯀꯨꯜ ꯇꯝꯍꯟꯅꯤꯡꯕ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯅꯤꯡꯕ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯑꯅꯤꯁꯤꯅ ꯌꯣꯝꯁꯤꯜꯂꯛꯄꯗ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯂꯤꯇꯜ ꯐ꯭ꯂꯥꯋꯔ ꯌꯥꯎꯔꯦ ꯅꯤꯝꯂꯥꯕꯥꯁ ꯌꯥꯎꯔꯦ ꯌꯨꯅꯥꯀꯣ ꯌꯥꯎꯔꯦ ꯇꯥꯏꯟꯇꯣꯁ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯁ꯭ꯇꯦꯟꯗꯔꯣꯕꯥꯠ ꯌꯥꯎꯔꯦ ꯁꯦꯟ ꯖꯣꯔꯖ ꯌꯥꯎꯔꯦ ꯂꯥꯛꯏꯁꯦ ꯄꯤꯇꯝꯕꯔꯥ ꯌꯥꯎꯔꯦ ꯁꯤꯁꯨ ꯅꯤꯁꯥꯅꯤꯀꯦꯇꯟꯒꯤ ꯌꯥꯎꯔꯦ RMꯒꯤ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯀꯦꯝꯕ꯭ꯔꯤꯖ ꯌꯥꯎꯔꯦ ꯂꯣꯏ ꯁꯨꯔꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯃꯃꯤꯡ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯂꯣꯏ ꯁꯨꯔꯦ ꯁꯤꯗ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯃꯥꯅꯦ ꯑꯣꯖꯥꯕꯨ ꯊꯥꯖꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯂꯥꯛꯂꯤꯅꯤ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯊꯦꯡꯅꯔꯛꯇꯣꯏꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯅꯧꯕꯗ ꯈꯨꯡꯒꯪ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯄꯨꯂꯞ ꯑꯃꯨꯛ ꯊꯥꯖꯤꯟꯗꯣꯏꯅꯦꯕ ꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯃꯃꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤꯅ ꯃꯣꯏ ꯀꯣꯏꯁꯟ ꯑꯟꯁꯔ ꯄꯤꯗꯕꯁꯦ
ꯀꯃꯥꯏꯅ ꯃꯣꯏ ꯁꯤꯁꯇꯦꯝꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯁꯤ ꯁ꯭ꯀꯨꯜꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯁꯤ ꯑꯩꯉꯣꯟꯗꯁꯨ ꯑꯩꯅ ꯌꯥꯏꯔꯤꯄꯣꯛꯇ ꯁ꯭ꯀꯨꯜ ꯑꯍꯨꯝꯈꯛ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯌꯦꯜ ꯑꯦꯟꯗ꯭ꯔꯥꯇ꯭ꯔꯤꯛ ꯑꯗꯨꯒ ꯀꯩꯅꯣꯒ ꯁꯦꯀ꯭ꯔꯦꯠ ꯍꯥꯔꯠ ꯑꯍꯨꯝꯁꯤ ꯈꯛ ꯊꯦꯡꯅꯕꯗꯕꯨ ꯁ꯭ꯀꯨꯜ ꯑꯍꯨꯝꯁꯤ ꯈꯦꯠꯅꯕ ꯑꯩꯅ ꯈꯪꯕ ꯉꯝꯃꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯁ꯭ꯀꯨꯜꯒꯤ ꯈꯦꯠꯅꯕ ꯂꯣꯏꯅꯅ ꯃꯣꯏ ꯕꯣꯔꯗꯁꯨ CBSEꯒ ꯃꯅꯤꯄꯨꯔ ꯕꯣꯔꯗꯀꯁꯨ ꯑꯣꯏꯔꯛꯇꯣꯏꯅꯤ ꯍꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯊꯦꯡꯅꯔꯛꯇꯣꯏ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤꯗꯤ ꯑꯉꯛꯄ ꯁꯤ ꯇꯔꯥꯏ ꯊꯦꯡꯅꯕ ꯌꯥꯔꯣꯏ ꯌꯥꯝ ꯐꯖꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯕ ꯂꯩꯕ ꯁ꯭ꯀꯨꯜ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯑꯩꯅ ꯊꯥꯖꯔꯨꯕꯒ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯝꯕꯁꯤꯒꯗꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤꯁꯨ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯉꯥꯎꯔꯁꯨ ꯉꯥꯎꯁꯅꯥꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯤꯅꯤꯡꯉꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯕꯣꯔꯗꯤꯡꯁꯤꯗ ꯊꯝꯒꯦꯅ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚ꯭ꯌꯨꯋꯔꯁ ꯉꯥꯛꯇꯅꯤ ꯐꯦꯃꯤꯂꯤꯁ ꯉꯥꯛꯇꯅꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯅ ꯂꯣꯏꯅꯃꯛ ꯁꯧꯒꯠꯄꯤꯕꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕꯁꯦ ꯍꯣꯝ ꯁꯥꯕ ꯑꯣꯏꯒꯦꯔꯥ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥꯀꯣꯟ ꯑꯣꯏꯒꯦꯔꯥ ꯕꯣꯔꯗꯤꯡ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯈꯨꯗꯣꯜ ꯉꯥꯛꯇꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯉꯛꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯂꯣꯏꯅ ꯇꯥꯟꯅꯕꯅꯤꯅ ꯄꯦꯔꯦꯟꯁꯁꯤꯡꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯍꯧꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯔꯦꯟꯁꯁꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯦꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩꯒꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯦ ꯍꯧꯖꯔꯛꯑꯒꯦꯀꯣ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯔꯤꯉꯩꯗ ꯑꯃꯈꯛꯇꯪꯒ ꯍꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯈꯛ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯍꯣꯏ 1 minutes 2 minutesꯀꯤ ꯃꯌꯥꯝꯅ FBꯗ IGꯗ ꯑꯗꯨꯝ ꯊꯥꯒꯠꯄꯁꯦ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯄꯤꯖꯩꯌꯦꯕ ꯃꯥꯅ ꯄꯥꯝꯕ ꯄꯣꯏꯟ ꯖꯒꯥꯗꯣ ꯊꯥꯒꯠꯄꯅꯤ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯤꯅꯥꯔꯥꯅꯤ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯃꯗ ꯃꯌꯥꯝꯅ ꯁꯤꯁꯨ ꯑꯩꯈꯣꯏꯗ ꯁꯖꯦꯁ ꯇꯧꯕꯤꯔꯛꯄꯅꯦꯕ ꯀꯩꯅꯣꯗꯣ ꯌꯥꯝ ꯁꯥꯡꯅ ꯚꯣꯏꯁꯇꯣ ꯆꯦꯟꯖ ꯇꯧꯔꯒ ꯗꯥꯏꯔꯦꯛ ꯊꯥꯒꯠꯂꯦ ꯑꯗꯩ ꯚꯣꯏꯁ ꯆꯦꯟꯖ ꯇꯧꯗꯕꯤꯗꯁꯨ ꯄꯨꯡꯈꯥꯏ ꯑꯃ ꯊꯥꯒꯠꯄ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯃ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯔꯅꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯦꯀோ ꯑꯩꯈꯣꯏꯅꯁꯨ ꯌam ꯀꯨꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯌꯥꯝꯃꯛꯑꯦꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯁꯤꯁꯦ 1 minutes 2 minutes ꯀꯨꯝ ꯈꯛꯇꯪ ꯍꯥꯞꯄꯤꯌꯣ ꯑꯗꯣ ꯚꯣꯏꯁ ꯆꯦꯟꯖ ꯇꯧꯔꯒ ꯗꯥꯏꯔꯦꯛꯇ ꯋꯥꯔꯤꯗꯣ ꯂꯣꯏꯅꯃꯛ ꯍꯥꯞꯀꯠꯄꯗꯨ ꯇꯧꯕꯤꯒꯅꯣꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯞꯀꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯊꯣꯛꯄꯁꯨ ꯂꯩꯇꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯃꯤꯅꯥꯔꯥꯅꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯅ ꯁꯨꯝꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟꯁꯦ ꯂꯧꯗ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯍꯥꯏꯕꯗꯤ ꯍꯥꯞꯀꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯂꯧꯊꯕꯤꯌꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯅ 1 minutes 2 minutesꯀꯤ ꯑꯣꯏꯕ ꯄꯣꯏꯟ ꯑꯣꯏꯕ ꯐꯖꯕ ꯃꯇꯥꯡ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯑꯣꯏꯒꯗꯕꯗꯨ ꯍꯥꯞꯄꯤꯌꯨ ꯁꯤꯃꯇꯪꯒ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯅꯥ@rani ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯄꯤꯕꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯣꯄꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯉꯥꯡꯕ ꯑꯃꯗꯤ ꯑꯩꯅ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔ ꯑꯃ ꯃꯥꯅ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯎꯠꯄꯁꯤ ꯃꯌꯥꯝꯅ ꯀꯝꯄ꯭ꯂꯦꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯀꯩꯅꯣ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯐꯦꯃꯤꯂꯤꯅꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯆꯃꯝꯅꯕ ꯑꯃ ꯊꯣꯛꯄ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨ ꯏꯟꯀꯟꯚꯤꯅꯤꯌꯦꯟꯁ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯕꯅꯤꯅ Mina@rani ꯍꯥꯏꯅ ꯂꯩꯕꯤꯔꯤꯕ ꯆꯦꯅꯦꯜꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯚꯣꯏꯁ ꯂꯧꯊꯣꯛꯑꯒ ꯄꯤꯛꯆꯔ ꯑꯃ ꯎꯠꯂꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯁꯤꯃ ꯇꯣꯛꯄꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅꯁꯨ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕꯁꯤ ꯇꯨꯡꯗ ꯑꯃꯨꯛ ꯑꯀꯥꯏꯕ ꯐꯖꯗꯕ ꯐꯠꯇꯕ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ Mina@raniꯒꯤ ꯆꯦꯅꯦꯜ ꯇꯧꯖꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯔꯧꯕ ꯂꯥꯛꯀꯅꯤ ꯇꯨꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯐꯖꯗꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ Mina@ranina ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯄꯤ ꯇꯧꯊꯣꯛꯑꯒ ꯇꯧꯕꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯦ ꯍꯧꯖꯔꯛꯑꯒꯦ ꯋꯥꯔꯤꯁꯦ ꯏꯝꯐꯥꯜꯗꯒꯤ ꯍꯧꯔꯒ ꯋꯥꯔꯜꯗ ꯂꯣꯏ ꯍꯥꯏꯕ ꯋꯥꯔꯤꯗꯨꯅꯤ ꯉꯁꯤ ꯂꯤꯊꯣꯏ ꯋꯥꯔꯤꯁꯦꯀꯣ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯂꯦꯖ ꯐꯪꯉꯦ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯒꯦꯅ ꯈꯜꯂꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗꯅꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯑꯗꯨꯝ ꯃꯪꯒꯣꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯌꯛ ꯂꯥꯎꯕ ꯃꯐꯝ ꯑꯃꯗꯒꯤꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯕꯥꯁꯤ ꯃꯇꯝꯁꯤꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯋꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯏꯃꯨꯡꯅꯦꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯃꯄꯥꯁꯤꯅ ꯉꯥꯎꯁꯤꯟꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯍꯦꯛꯇ ꯃꯥꯒꯤ ꯐꯪꯉꯛꯏꯕ ꯇꯣꯂꯣꯞꯁꯦ ꯃꯣꯏꯒꯤ ꯏꯃꯥꯁꯤꯗ lupa ꯑꯝꯇ ꯎꯍꯟꯗꯕ ꯃꯥꯅ ꯖꯨꯋꯥꯁꯦ ꯌꯥꯝ ꯁꯥꯟꯅꯕ ꯁꯤꯗ ꯂꯣꯏ ꯊꯥꯗꯣꯛꯄ ꯑꯗꯩ ꯂꯣꯇ꯭ꯔꯤ ꯇꯤꯀꯦꯠꯁꯦ ꯄꯨꯂꯞ ꯀꯛꯊꯣꯛꯄ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯡꯍꯟꯕ ꯑꯗꯩ ꯃꯥꯒꯤ ꯑꯗꯨꯗ ꯍꯦꯟꯗꯣꯔꯛꯇꯅꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯃꯄꯨꯅ ꯂꯧ ꯄꯔꯤ ꯑꯃꯃꯝ ꯃꯣꯏꯁꯦ ꯊꯨꯡꯉꯦꯕꯀꯣ ꯃꯄꯥꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯁꯤꯁꯨ ꯂꯣꯏ ꯌꯣꯟꯊꯣꯛꯄ
adagi muksu hingol ani ni piba amana tukan plot sabagi mafam mama ko amana yum sabagi mafam yum oina leina hingol jingdo adu so yan biramba yamna adu sumu mana yum leiba ji kaktang leiba aduga tukan plot sagada tangwa mafam je yon thokwa jwada loi mangan gi ba lupa amta yum do hodaba adu hojik leiramadi asuki matik tangada ba crore me ama more do ni ama da mafam oiba adu matakta law du hojik leiramadi law mamna dum crore hela da law oiba adu mayam je hairi mama pa jin ngausna ba loina loi adu ma je koigi macim law moi nupi aniga mama thandaga ne banu pa ju mana khaya tombane ba mama jina ne ka am wan honarake da ko aina sida khange koigi Napoleon na ne afaba imama piu prithivi joy tawge hairi je mayam na la na khanai ba hadi nupi ji na bu pharadi loina ngammi nupi afaba laitre aduna Napoleon na bo afaba imam piu hairi me na hainai ba adun natte ba nupa aduna phatraga su ne ima adu dang dei phabiu ima dang na dile piu ima na bu lepa di prithivi joy taw ngamme nupa abji nupa ne mausa dagi matam du dagi huji phau asu ki matik generation leiraba sahi sang ba je matam du da bok nupa ai ba ji tha ba yarak tra bane ba aduna nupa aduna ngaw grasu nupi ima aduna lepiu hairam bane ba man hai wa hai do ko laksen do na adu ji ke hai ba wari je la ine ba habadi magi ima jina ne ai nupa do ngausan nei phaijan nei smaina tawi jwa sanai du tawi na maju khaina lermadi moi je kang khong chairaga kanana hona doino khangdagai mama jina aidi ngamdre no hundu amaga na moi je mapa gi mayum jida leidoine ba moi je daita lobi bam leitraga mama jinung puraga chalaga su mama gi mapam du moi je kanana daita lobi doino se adu mama sina loina mak se khanga ga ne khoigi tinna kharga tinna kuppaga keno khoigi bora hauraga ne hotel phamaga hotel macang ka phamaga mama jin imung puiba hotel ji sana ba ju paisa leita ba phamna bagi pochai leina ba hauna bagi ju leita dana ne tara ka bi 35 ka bi se pura ga mama jin hona ba yang wana dumaina aduga yum macang khok nong ju ba yum macha pakhalam khakta moi je dumai chawra khiba adagi han bada ma je school la ring ba imphal area ge amada moi imagine tam halamme ba ko catholic school dane adu ma je tam han bagi da makta mana moi ma je am thaga cheiba yam thaga le ma je du da lai su ji makhong seng na hawra khreba adu ga moi imagine ma je kala sarok pa ji da sum sena ba khot pa jing ngamakta ba mano den pham ba khot pa taw ji ga ada ma je boarding da tham bi ra ga ne hena phagadra haidana ne koi gi ma je chinggi school lamada chinggi school catholic ti oiba aduga kaino moi di sum tribal jing jam ba english ka dum ngang idana ko ada moi imagine ma je english pajan hayawraga di hayeng thabai ngang tawda ma panda kai da taw chara juga english yam hayan ningba adu chinggi school ja tamme ba adu like yam hairam ba ma je khoi gi kitang manung hanjan na changwam pham na tam grabani na ikom kom thorak pa mawnda like ta thawai yaw yaw ta balai thorak pa di competition walak pa adugi ma je khitang admai oire ba adudagi mu ma je class 10 je hekta fail oirak pane me mama je sa je kai bane me monda nang ngonda ina thammu ba mayam dana ade ma ju dum lai thoi ngai da ne adum admai taw gra ba di sata jingdo kaya ihai hai ta banina mana hen hele ga dum lai thokpo do ade sidana monda hen ba mayam dai banina moi tuga competition torok da ma am pa ba do ani da dai 10 je ma je compartmental lak ko subject khar pelo bedu amuka tha do ga 10 do mai pass taw greba adai ma je tel lora ma je mai taw ge habda ngau sat na de ba guli sare dren dai sing e matam du dren dai sing ba guli sa ba na in khalak pa ngang jing si am ngau na ba matam du ne ba pa na ngau re ma je ta ngau da eta sidai school nen thokrani ko aduga ngau lai thorani class se bang toraga moi ga heduga kaino khoigi bullet thauba bike thauba moi ma na ba khara moi je lamang da to hang da ngau dun lai thorani almai torga ma je 11 12 haibsima mang da like tam gre haiba kai no khangdana amai tor kanda adu jung phel oira ba adai ma je khoigi kaino da NIOS nos ta thabi tho adu da tha do ga adu se maina pass to gre haiba ko adui matung da ma je nupi ma khak ma ga thengna re nungsi ba haiba ju khoigi mioi bana mioi ba je ngawhan bangam ba adai ngawram ba dagi laksan bangam ba je mioi khara gi punsi da thoe ba nungsi ba jina ko
nupi macha manadi halle inkhalakpa masak matawse am nusiba ko nupi macha je nokan ba langgan ba ma je maina ma ju ga thengna ro reba te ma ban jam nusina reba ko moi le kai je satana nung den je sa po sa min na dana moi je sa hotel da sa bora sa min na dana dei ma su cinema hall jina yak launa phaja khlak ma tam jida ma su je san min na dana moi je adai koi gi mama na ba ka level thok do ga koi ba sa min na dana adai singmai rong ge serau sing ga je ka min na dana yam nungai na mu adom da len gre graduation je ma je ko duga graduation tam ba je duga ma je hujiki kaino je ga ma je माजन नुपीजना ने माजे सेल am हाइबा माना सही हम नुसिना बजिदा ने माना सेन बसिंग ngamdreba मादि ngasai yumdo nong yubani ma pusan bang ngamdreba ko adai moi baba jina yoli je low singa loi thamgro cycle bo yon bin masana tong bo office satpa office ka je matam du cycle dam sanara midana ko adu bo yon bineba adai di ki majani chapa saga am ta sadre nupi ji ga ma je dum unaba je thipina ba dom da dum luptana taw tan lai je gare ko yam tha ja dana nupi ji sela je yam ta amba mana ngam udre hada numit amakhak se mani unnai ba aduga nupi ji na khoi gi kaino ga je injang ga je moi gi pali lan thoga nungdang da injang ga je unna lakpada sa khoi gi kaino yen se mau yen thong ni ngak lai ko ai horen injang pirak ke maning da le pu ga ga pali lan thoga pali de injang ga pirak ko mana am nusi ba khoi bo kaw ngam da ko mioi ba ma gi thamoi da ta gi ba nusi ba ji di mana yam mathik cha gra su ne dum ningjang ga ne ba ado adwaina numit amakhak ti nupi jina ma je yam special loina una je na kawe ba ko nupi jina am hai ba ai ibani nga se di siela je nang ai thama mano yam hai matam dugi nusina ba di moi di nupi dugi makot box mai tas tau ponte ba yam sam na seng na nusina ba mana ai de jing matam sa de ngai khon nang matam khra ngai kho hai ba ko aduga nupi ji kapa sang gi hai ba ko mana kaw ho da bo mai thamoi da su ra lai ba ko aduga nongalaga di nupi ji sen gre na pau ji phanga ba adu yam na khun ba matam du di moi ga yeng na ba di yam na khul le hai ba imung do aina ju masak mun na khange nupi du na pa le ba imung je ko impal area gi yam kai gum ba hiram bam da maming sa ba yam na khun ba imung amagi mama oi gre ba nupi ji ko moi ga di yam khet na le matam ji da di ko aduga ma se yam nungai tre mana khoi gi aingon da gi hen ba nungai ba mayum ma kai som da na mana tin gi pakhan nong ju ba song gi na building ne ba ko adu nungai na ma ji pali mi ne ko na ma se yam nungai ta ba wa khan ja sukki matik nungai ta na ni sa charam ba de gi pha gar ba ma je nupi du na pha nupi du nung si ba da sing gi da ni sa cha ba kaw gra ba je nupi du kai na ba dam ka ju sa re hai ba na gi ni sa jing je graduation ga do loi chan re tha dok tre adai tok tho e adai di ma je khoi ngok san na re sutta mu adai di hanai sang ga loi pun gai re kai do doi no pun si je lai ma sa khoi di mai sum lai ta ba ni na adai di moi je khoi gi khongban je nga yam lai ba sida khoi gi electric ki samga ma nung dang da nga ma phana dra adu je matung ge adumaina matung ge in ba dum ba mi ge gi matung ge in ba adai moi na ga khaini lai so ga lai ra ga khaini ga kedang ga pijara ga cha ba moi matung ahing chu pa ma il laga akhoi nga ga moi na khairak pa ga je cha ba adumaina tawra ga bo ma je adu gi thak ta bo lai ram me mana mang bai sang je ni sa da gi hendok ta na kai gum ba bo ma ge asa lai tra adu ga hai ba magi kolup se magi sagai mapa hoi gi kaino si loina officer ngak tane ama moina rami je ko ado moi baba gi di thaka gi thabak tok jar ga ju officer mak tin natte ba ado moi ma khura ma ton ma am ji loina officer ngak tane ba building ngak tane sigi marak sida moi gi na pakhalam da lai ne ba ko adu gi mi gi ma sa ma so jip kar sem ba marak tu da moi gi pun si ji am ning ba kai na hore ba ado sagai du na do moi je thodaraga lupa amaga piraga moida silai so adu moi gi thoda ba moi raga bo horakpa moina semi ba macha mayam do khoi jina smaina do mi gi khongnet na pham moi raga punsi je lelani da ko na yam nungai ta ba mo do feel dawa sigi kaino je sida hona rakpa moi gi macha jing du na hayeng tung da mi oi rakpa ga akhoi ga sida di ipak tak tak khena ju sida da di ai sang ta hala roi ge na number 1 si hona rakpa ma adu nupi du na chahi hom nung sinaraga sela jina haira maga nongan bo nupa am da sien gi ba aduna takpa di nupa do khudak tu da koina ba din na te ko koina ri ne ma lo na yam haina ma bo minam biram ba do adu ai hen ba du da sien ji ya de sien ji bu de haira mi adu sien ji ya de haida na heta khudak da sien gi do ko adu maga ma wonde am thi na ikai ba bibiram ba do adu ma na lai ba nupa family adagi hana ai sang ta roi na ma na sing gi ba adai ma je hona rakhreba adai moi ki
ꯀꯀꯥ ꯑꯃꯁꯨ ꯄꯨꯔꯥ ꯑꯣꯐꯤꯁꯥꯔꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯁꯤ ꯌꯦꯡꯅꯔꯛꯄꯗ ꯑꯩꯈꯣꯏꯁꯤꯕꯨ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗ꯭ꯔꯅꯦꯅ ꯃꯥꯅ ꯃꯊꯟꯇ ꯇꯨꯝꯗꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯜꯂꯛꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯣꯏ ꯃꯃꯥꯟꯅꯕ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯅ ꯍꯧꯔꯛꯄ ꯈꯔ ꯃꯣꯏꯁꯦ ꯄꯨꯟꯁꯤꯟꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕꯀꯣ ꯕꯥꯎ ꯕꯔꯥꯗ ꯃꯇꯝꯁꯤꯗ ꯀꯣꯝꯄꯁ ꯑꯦꯚꯤꯌꯦꯁꯟ ꯍꯥꯏꯕ ꯍꯣꯏ ꯁꯤꯒꯤ ꯑꯦꯚꯤꯌꯦꯁꯟꯁꯦ ꯃꯥꯁꯦ ꯇꯝꯃꯦ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯀꯣ ꯁꯤꯁꯦ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕꯁꯦ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯔꯖꯁꯤꯒꯤ ꯁꯥꯇ꯭ꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯔꯖꯁꯦ ꯁꯤꯗ ꯐꯝꯃꯤꯕ ꯁꯨꯔꯖꯁꯤ ꯃꯥꯁꯦ ꯃꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯑꯦꯡꯀꯔ ꯑꯃꯈꯛ ꯑꯣꯏꯅ ꯎꯕꯤꯒꯅꯣꯕꯀꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅꯅꯦ ꯀꯩꯅꯣꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯍꯣꯁꯇꯦꯁ ꯑꯗꯩ ꯁꯨꯝꯕ ꯑꯦꯚꯤꯌꯦꯁꯟ ꯇꯝꯅꯤꯡꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯣꯖꯥ ꯑꯃꯁꯨꯅꯦꯕ ꯃꯥ ꯃꯁꯥꯁꯦꯀꯣ ꯏꯟꯇꯔꯚꯤꯌꯨ ꯃꯌꯥꯝ ꯂꯧꯔꯤꯅꯤ ꯃꯤ ꯃꯌꯥꯝ ꯁꯦꯂꯦꯛꯁꯟ ꯇꯧꯔꯤꯅꯤ ꯃꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯅꯤ ꯑꯗꯒꯤ ꯃꯥꯁꯦ ꯏꯪꯂꯤꯁ ꯄꯥꯎ ꯄꯥꯏ ꯏꯪꯂꯤꯁ ꯅ꯭ꯌꯨꯁ ꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯔꯖꯁꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯁꯦ ꯍꯣꯠꯅꯔꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯥꯅ ꯁꯦꯝꯕꯁꯦ ꯃꯤꯁꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯣꯉꯥꯟꯕ ꯑꯗꯨꯝꯕ ꯃꯣꯗꯦꯜ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯀꯣ ꯐꯦꯁꯟꯒꯤ ꯂꯥꯏꯟꯗ ꯁꯨꯝꯕꯒꯁꯦ ꯃꯌꯥꯝ ꯁꯦꯝꯒꯠꯇꯅ ꯃꯥꯁꯦ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯕ ꯑꯃꯈꯛꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅꯁꯨ ꯁꯨꯔꯖꯁꯦ ꯄꯥꯎꯕ꯭ꯔꯥꯗ 6 monthsꯀꯤ ꯀꯣꯔꯁꯅꯦ ꯍꯥꯏꯌꯦ ꯃꯥꯅ ꯇꯝꯃꯤꯁꯦꯀꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣꯔꯁ ꯑꯗꯣ ꯑꯣꯖꯥ ꯁꯨꯔꯖꯅ ꯑꯩꯈꯣꯏꯁꯦ ꯇꯥꯛꯄꯤꯔꯛꯑꯦ ꯁꯥꯔꯅ ꯍꯥꯏꯗꯅ ꯃꯥꯅ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯛꯑꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯝꯕꯁꯦ ꯂꯣꯏꯔꯦ ꯑꯗꯨꯗ ꯃꯥꯁꯦ ꯌꯥꯝ ꯅꯣꯂꯦꯖ ꯐꯪꯉꯦ ꯍꯥꯏꯌꯦ ꯅꯍꯥꯛꯅ ꯉꯥꯡꯕ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯑꯗꯒꯤ ꯌꯥꯝꯅ ꯅꯪꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯅꯪꯒꯤ ꯅꯥꯟꯕ ꯂꯨꯕ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄ ꯁꯨꯃꯥꯏꯅ ꯇꯤꯟ ꯇꯥꯒ ꯌꯦꯡꯉꯦ ꯍꯥꯏꯌꯦ ꯃꯣꯏꯅꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯣꯏꯒꯤ ꯋꯥꯈꯜꯁꯦ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯀꯣꯝꯄꯁ ꯑꯦꯚꯤꯌꯦꯁꯟꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯕꯛꯁꯦ ꯃꯇꯝꯗꯨꯗ ꯂꯩꯇꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯔ ꯃꯣꯏꯁꯦ ꯑꯃꯨꯛ ꯇꯥꯔ ꯂꯩꯔꯦꯕ ꯑꯩꯈꯣꯏꯁꯦ ꯗꯦꯜꯂꯤ ꯆꯠꯁꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀ ꯀꯛꯅꯤꯡꯉꯥꯏ ꯄꯩꯁꯥꯒ ꯂꯩꯕ ꯅꯠꯇꯦꯀꯣ ꯃꯣꯏ ꯄꯥꯔꯇꯤꯁꯦ ꯗꯦꯜꯂꯤ ꯆꯠꯁꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯦ ꯊꯕꯛ ꯊꯤꯔꯨꯁꯦꯅ ꯃꯣꯏꯁꯦ ꯆꯠꯂꯕ ꯑꯗ ꯗꯦꯜꯂꯤ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯏꯟꯇꯔꯚꯤꯌꯨꯁꯦ 10 ꯌꯥꯎꯕꯗ 10ꯔꯛ ꯈꯜꯂꯛꯇꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤꯗꯅꯦ ꯁ꯭ꯀꯤꯜ ꯂꯩꯇꯕ ꯑꯗꯩ ꯂꯣꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣ ꯃꯥꯗꯔ ꯇꯪ ꯂꯩꯕ ꯁꯨꯝꯕꯁꯤꯅ ꯑꯗꯨꯝ ꯈꯜꯂꯛꯇꯕ ꯑꯗꯨꯗꯩꯗꯤꯅꯦ ꯃꯣꯏꯁꯦ ꯃꯃꯥꯅ ꯄꯤꯔꯛꯄ ꯄꯩꯁꯥ ꯈꯔꯁꯦ ꯆꯥꯕ ꯍꯣꯇꯦꯜ ꯂꯩꯕꯁꯦ ꯂꯣꯏꯁꯜꯂꯛꯑꯕꯅꯦꯌꯦ ꯃꯣꯏꯁꯦ ꯄꯨꯂꯞ ꯍꯣꯇꯦꯜꯒꯁꯦ ꯑꯃꯈꯛ ꯂꯧꯔꯒ ꯃꯣꯏ ꯄꯨꯂꯞ ꯍꯦꯛꯇ ꯊꯥꯔ ꯇꯨꯝꯁꯤꯟꯕꯤ ꯑꯗꯨꯃꯥꯏꯅꯒ ꯂꯩꯔꯤꯅꯦꯕ ꯀꯣꯟꯅꯔꯣꯏꯗ꯭ꯔꯅ ꯆꯥꯕꯒꯁꯦ ꯆꯔꯥ ꯍꯦꯟꯗꯦꯗꯪ ꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯁꯨꯝ ꯈꯜꯂꯛꯇꯕꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯉꯥꯡꯊꯣꯔꯛꯄ ꯀꯩꯀꯩꯁꯦ ꯌꯥꯝ ꯋꯥꯠꯄꯀꯣ ꯏꯪꯂꯤꯁꯀꯤ ꯀꯩꯅꯣꯁꯦ ꯁꯨꯝꯕ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯀꯩꯀꯩꯁꯦ ꯌꯥꯝ ꯐꯖꯗꯕ ꯑꯗꯨꯗ ꯑꯌꯥꯝꯕ ꯀꯛꯊꯠꯂꯛꯄ ꯑꯗꯨꯒ ꯑꯃꯅ ꯀꯝꯄꯨꯇꯔ ꯅꯣꯂꯦꯖ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯣꯏꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯀꯛꯊꯠꯂꯛꯄ ꯑꯗ ꯃꯣꯏꯁꯤꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦꯅ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗ ꯑꯣꯏꯅ ꯆꯪꯉ ꯊꯕꯛ ꯇꯧꯔꯁꯦ ꯉꯁꯥꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯈꯣꯠꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯅꯔꯛꯇ꯭ꯔꯃꯤꯅ ꯑꯗꯨ ꯑꯐꯪꯕ ꯑꯃ ꯂꯧꯁꯜꯂꯁꯤ ꯕꯥꯔꯗ ꯆꯪꯉ ꯊꯕꯛ ꯇꯧꯔꯁꯤ ꯃꯇꯝ ꯈꯔꯗꯤꯅ ꯇꯧꯕꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯈꯛ ꯃꯣꯏꯒ ꯊꯦꯡꯅꯕꯖꯥꯠꯅꯦꯕ ꯑꯗꯨꯗꯒꯤꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯂꯤꯠꯍꯧꯔꯒ ꯃꯤ ꯑꯣꯏꯔꯛꯇꯣꯏꯁꯦ ꯑꯗꯨꯏ ꯅꯨꯄꯥꯁꯦ ꯊꯦꯡꯅꯕꯗꯩ ꯃꯥꯅ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯊꯕꯛ ꯇꯧꯕ ꯀꯝꯄꯅꯤ ꯑꯃꯗꯀꯣ ꯑꯗꯨꯗꯗꯤ ꯑꯗꯨꯃꯥꯏꯅ ꯕꯥꯔꯗꯗꯤ ꯅꯣꯏ ꯆꯪꯒꯅꯣ ꯅꯣꯏ ꯃꯥꯡꯅꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯅꯤ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯕꯅꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯗꯨꯗ ꯆꯪꯒꯗꯤ ꯊꯛꯄ ꯆꯥꯕ ꯑꯗꯨꯝ ꯑꯗꯣꯝꯗ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯅꯣꯏ ꯆꯪꯒꯅꯣꯅ ꯃꯥꯒꯤ ꯀꯝꯄꯅꯤꯁꯤꯗ ꯃꯥꯅ ꯄꯨꯁꯟꯕꯤꯔꯒ ꯃꯣꯏꯁꯦ ꯊꯕꯛ ꯇꯧꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯇꯧꯕ ꯀꯝꯄꯦꯅꯤꯅꯦ ꯍꯥꯏꯕ ꯑꯗ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯇꯧꯕꯁꯤꯗꯅꯦ ꯊꯥ 2ꯁꯤ ꯇꯧꯔ ꯃꯣꯏꯁꯦ ꯇꯣꯂꯣꯞꯁꯦ ꯄꯤꯔꯝꯗꯕꯤꯗ ꯂꯣꯠꯈꯤꯕꯅꯦ ꯍꯥꯏꯕ ꯆꯦꯟꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯑꯗ ꯈꯪꯍꯧꯔꯤꯁꯤꯅ ꯁ꯭ꯀꯤꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯩ ꯀꯝꯄꯨꯇꯔ ꯁꯤꯁꯦ ꯃꯥ ꯅꯣꯂꯦꯖ ꯂꯣꯏ ꯂꯩꯍꯧꯔꯦꯕ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯍꯧꯔꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯁꯤꯡꯒꯅꯦ US ꯀꯩꯅꯣꯁꯤꯡꯒ ꯁꯝꯅꯕ ꯃꯣꯏꯒꯤ ꯊꯕꯛ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟꯒꯤ ꯀꯩꯅꯣꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯂꯣꯜꯁꯤꯃ ꯐꯖꯅ ꯃꯥꯁꯦ ꯀꯩꯅꯣ ꯂꯩꯍꯧꯔꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯍꯧꯔꯦ ꯑꯃꯦꯔꯤꯀꯥꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯈꯣꯠꯂꯛꯄ ꯃꯇꯝꯗꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯣꯏꯅ ꯑꯇꯣꯞꯄ ꯊꯕꯛ ꯊꯤꯔꯦꯕ ꯊꯤꯕ ꯀꯥꯟꯗꯗꯤ ꯃꯣꯏꯁꯦ ꯐ꯭ꯔꯦꯁꯔꯅꯦ ꯍꯥꯏꯔꯒ ꯆꯪꯉꯦꯀꯣ ꯑꯗꯨꯀꯥꯟꯗ ꯐꯪꯉꯦꯕ ꯃꯥ ꯀꯝꯄꯨꯇꯔ ꯅꯣꯂꯦꯖ ꯂꯩꯔꯦ ꯁ꯭ꯀꯤꯜ ꯂꯩꯔꯦ ꯑꯗꯩ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯨ ꯌꯥꯔꯕꯅꯤꯅ ꯂꯣꯏ ꯌꯥꯔꯦ ꯏꯪꯂꯤꯁ ꯐꯖꯅ ꯂꯤꯡꯉꯦ ꯑꯗꯨꯗ ꯃꯣꯏꯁꯦ ꯆꯪꯉꯦꯕ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯊꯕꯛ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯂꯩꯇꯕ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯟꯇꯔꯚꯤꯌꯨ ꯆꯠꯄ ꯃꯇꯝꯗꯀꯣ ꯉꯛ ꯅꯤꯛꯄ ꯂꯦꯡꯕ ꯈꯣꯡ ꯅꯤꯛꯄ ꯂꯦꯡꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯕꯁꯦ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯌꯦꯕ ꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯑꯍꯥꯟꯕ
ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ integrated resources incorporation ꯍꯥꯏꯕ INC ꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯅ US ꯀ ꯁꯝꯅꯕꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯏꯟꯗꯤꯌꯥꯗ ꯗꯤꯜꯂꯤꯗ ꯂꯩꯔꯒꯅꯦꯕ ꯑꯗꯨ ꯗꯦꯜꯂꯤꯗꯅ integrated resources private limited ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯣꯐꯤꯁ ꯍꯥꯡꯉ ꯂꯩꯕ ꯑꯗꯨꯒ ꯁꯝꯅꯔ ꯇꯧꯕꯅꯦ ꯍꯥꯏꯕꯀꯣ ꯃꯥꯏꯁꯦ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯒꯤ ꯅ꯭ꯌꯨ ꯖꯔꯁꯤꯗ ꯂꯩꯕꯀꯣ ꯑꯗꯣ ꯃꯥꯅ ꯏꯟꯗꯤꯌꯥꯗꯩ ꯁꯨꯕꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯐꯝꯃꯒꯁꯨ ꯀꯣ ꯑꯗꯩꯗꯤ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯑꯦꯅꯤꯋꯦꯌꯔ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯀꯝꯄ꯭ꯌꯨꯇꯔ ꯁ꯭ꯀꯤꯜꯁꯦ ꯂꯩꯔꯗꯤꯅꯦ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝꯁꯨ ꯌꯥꯕꯗꯣ ꯂꯣꯏꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯌꯨꯝꯗ ꯁꯨꯕ ꯌꯥꯏꯌꯦꯅ ꯃꯥꯅ ꯁꯤꯗ ꯐꯣꯡꯗꯣꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯅꯣꯂꯦꯖꯁꯦ ꯐꯖꯅ ꯂꯩꯕꯤꯒꯗꯧꯅꯦꯅꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯪꯗꯕ ꯃꯉꯣꯟꯗ ꯅꯣꯂꯦꯖ ꯂꯩꯇꯕ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅ ꯈꯪꯗꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯝꯄꯅꯤꯗꯨꯗ ꯊꯕꯛ ꯈꯔ ꯇꯧꯍꯧꯕꯗꯒꯤꯗꯤ ꯃꯥ ꯑꯗꯨ ꯂꯣꯏ ꯈꯪꯍꯧꯔꯦꯕ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯌꯥꯏ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯒ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯒꯨꯒꯜꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯋꯦꯕ ꯑꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯩꯈꯣꯏꯒꯤꯗꯤ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯇꯝꯒꯦꯅ ꯈꯜꯂꯗꯤ ꯍꯩꯇꯕ ꯂꯩꯇꯦ ꯍꯥꯏꯕ ꯃꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤꯅ ꯑꯩꯈꯣꯏꯒꯤ AI ꯁꯨꯃꯥꯏꯅꯅꯦ AIꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯗꯅ ꯂꯣꯏꯅꯃꯛꯁꯦ ꯑꯄꯥꯝꯕ ꯐꯪꯉꯤꯗꯅ ꯁꯨꯃꯥꯏꯅ ꯆꯦꯠ GPTꯅꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯁꯤꯅ ꯂꯣꯏ ꯇꯝꯈꯠꯂꯛꯏ ꯍꯥꯏꯌꯦ ꯃꯥꯁꯦ ꯃꯥꯅ ꯏꯊꯣꯛꯑꯒ ꯍꯥꯏꯅꯤꯡꯉꯤꯕ ꯃꯥꯒꯤ ꯏꯪꯂꯤꯁꯀꯤ ꯃꯥꯅ ꯂꯥꯜꯂꯤꯕ ꯉꯥꯡꯊꯣꯛꯄꯗ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯃꯌꯥꯝꯁꯦ ꯃꯥꯅ ꯉꯥꯡꯊꯣꯛꯑꯒ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯔꯣꯕꯣꯠ ꯑꯃ ꯂꯦꯞꯇꯣꯏꯅꯦ ꯆꯦꯠ GPT ꯍꯥꯏꯁꯦ ꯔꯣꯕꯣꯠ ꯍꯥꯏꯁꯦ ꯑꯩꯒꯤ ꯐꯣꯟ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯤꯅꯦꯕ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯤꯃꯕꯨ ꯄꯥꯏꯔꯗꯤ ꯑꯩꯅ ꯇꯝꯅꯤꯡꯕꯁꯨ ꯂꯣꯏ ꯇꯝ ꯌꯥꯔꯦ ꯍꯥꯏꯕꯅꯦꯕ ꯃꯥ ꯍꯥꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯂꯣꯏ ꯍꯣꯠꯅꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯍꯤꯟꯗꯤ ꯀꯣꯔꯤꯌꯥꯟ ꯖꯄꯥꯅꯤꯁ ꯔꯁꯤꯌꯥꯟ ꯑꯦꯅꯤ ꯂꯦꯡꯒ꯭ꯋꯦꯖ ꯊꯣꯛꯑꯦ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯕꯨ ꯈꯔ ꯈꯪꯉꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯠ GPTꯁꯤꯗ ꯃꯥꯁꯦ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯃꯥꯔꯀꯦꯇꯤꯡ ꯀꯣ USAꯒꯤ ꯁꯤꯗ ꯆꯪꯁꯜꯂꯛꯑꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯁꯤ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯅꯥꯝ ꯀꯤꯕ ꯌꯥꯗ꯭ꯔꯦ ꯂꯣꯏꯅ ꯉꯥꯡꯅꯕꯁꯦ ꯉꯝꯕ ꯑꯩꯈꯣꯏ ꯉꯛ ꯅꯤꯛꯄ ꯈꯣꯡ ꯂꯦꯡꯕ ꯑꯗꯨꯝꯕꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦꯀꯣ ꯁꯨꯝꯕꯁꯦ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯤꯁꯥ ꯆꯥꯔꯝꯕ ꯉꯥꯎꯁꯟꯅꯈ꯭ꯔꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯣꯠꯅꯕꯁꯦ ꯂꯦꯞꯄꯛꯇꯕꯅꯤꯅ ꯃꯤ ꯑꯣꯏꯈꯤ ꯍꯥꯏꯕ ꯑꯗꯣ ꯃꯥꯒꯤ ꯀꯀꯥ ꯑꯃꯅꯦ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅꯐꯧꯗ ꯃꯥꯁꯦ ꯌꯨ ꯑꯥꯔ ꯁꯦꯜꯐ ꯃꯦꯗ ꯃꯦꯟꯅ ꯅꯪꯁꯦ ꯅꯁꯥꯗ ꯁꯦꯝꯖꯕꯅꯦꯅ ꯑꯗꯨꯃꯥꯏꯅꯐꯧ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯀꯣ ꯃꯣꯏ ꯁꯛꯁꯦꯁ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯩꯅꯣꯝ ꯄꯨꯟꯕꯗꯗꯤ ꯃꯣꯏꯁꯨ ꯂꯣꯏ ꯄꯨꯜꯂꯤꯅꯤꯗꯅꯀꯣ ꯑꯗꯣ ꯃꯥꯅ ꯉꯥꯎꯔꯝꯈ꯭ꯔꯕ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯃꯥꯅ ꯁꯝꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯃꯥꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯉꯛꯄꯅꯦꯕꯀோ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯣꯏꯁꯦ ꯀꯣꯜ ꯁꯦꯟꯇꯔꯗ ꯃꯥꯁꯦ ꯍꯥꯟꯅ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯌꯦ ꯁꯦꯜꯁ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯑꯣꯏꯅꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯀꯂꯦꯛꯁꯟ USꯀꯤꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯁ꯭ꯇꯥꯐꯈꯩꯁꯦ ꯁ꯭ꯇꯥꯐꯤꯡ ꯑꯦꯖꯦꯟꯁꯤ ꯀꯣ ꯑꯗꯒꯤꯗꯤ ꯀꯟꯁꯜꯇꯦꯟ ꯐꯥꯔꯝꯗ ꯔꯤꯄꯣꯔꯇꯔ ꯑꯣꯏꯅꯀꯣ ꯁꯨꯃꯥꯏꯅ ꯃꯊꯪ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯅ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯍꯧꯖꯤꯛ ꯀꯝꯄꯅꯤꯁꯦ ꯑꯉꯛꯄꯅꯦꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏ ꯃꯃꯤꯡ ꯆꯠꯄ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯅ ꯄꯥꯏ ꯉꯝꯃꯦꯕꯀꯣ ꯌꯥꯃꯍꯥ ꯖꯣꯟꯁꯟ ꯑꯦꯟ ꯖꯣꯟꯁꯟ ꯄꯥꯏꯖꯔ ꯇꯣꯁꯤꯕꯥ ꯑꯗꯩ ꯕꯣꯌꯤꯡ ꯑꯦꯌꯔꯕꯁ ꯑꯗꯩꯗꯤ ꯁꯤꯃꯦꯟꯁ ꯐꯤꯂꯤꯞꯁ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯗꯤꯜ ꯇꯧꯋꯦꯕ ꯑꯆꯧꯕꯁꯤꯡꯁꯦ ꯁꯤꯒꯤ ꯃꯤ ꯍꯥꯞꯄ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯃꯥ ꯂꯣꯏ ꯁꯤꯜꯂꯦꯕꯀோ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯞꯇꯣꯏꯕ ꯃꯤꯁꯦ ꯃꯈꯜ ꯌꯥꯝꯃꯦꯀꯣ ꯑꯄꯤꯛꯄꯗ ꯑꯗꯨꯝ ꯑꯩꯅ ꯁꯤꯗꯤ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯈꯛꯇꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯅꯔꯁꯇꯒꯤ ꯍꯧꯔꯒ ꯏꯟꯖꯤꯅꯤꯌꯥꯔ ꯗꯣꯛꯇꯔ ꯑꯥꯔꯀꯤꯇꯦꯛ ꯑꯗꯩꯗꯤ ꯑꯥꯔꯀꯤꯇꯦꯛ ꯀꯣ ꯑꯗꯩ ꯂꯣꯏꯅꯃꯛꯁꯦ ꯍꯣꯏ ꯁꯥꯏꯟꯇꯤꯁ ꯑꯗꯩꯗꯤ ꯂꯦꯕ ꯇꯦꯛꯅꯤꯁꯤꯌꯥꯟ MRI ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯩ ꯅ꯭ꯌꯨꯀ꯭ꯂꯤꯌꯥꯔ ꯃꯦꯗꯤꯁꯤꯟ ꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯤꯁꯦ ꯂꯣꯏꯅ ꯑꯩꯒꯤ ꯃꯤ ꯑꯁꯨꯛ ꯄꯥꯝꯃꯤ ꯑꯩꯒꯤ ꯃꯤ ꯑꯁꯨꯛ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯥꯞꯄ ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯥꯒ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯁꯥꯒꯠꯂꯛꯏꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯃꯥꯅ ꯉꯁꯥꯏ ꯃꯥꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯇꯝꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨꯏꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕ ꯃꯥꯁꯇꯔ ꯂꯣꯏꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯉꯝꯃꯣꯏ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕꯅꯦꯕꯀꯣ ꯊꯕꯛ ꯆꯪꯉꯛꯄꯗ ꯑꯍꯥꯟꯕꯗ ꯅꯪ ꯀꯩ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯥꯏ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯎꯠꯅꯕꯗꯣ ꯑꯗꯨ ꯈꯛꯇꯪꯅꯤ ꯍꯥꯏꯕ ꯑꯗꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯛ ꯄꯥꯏꯔꯤꯕꯅ ꯏꯁꯥꯒꯤ ꯁ꯭ꯀꯤꯜ ꯂꯩꯇ꯭ꯔꯒꯗꯤ
ꯌꯥꯗꯦ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯖꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯗꯤ ꯀꯥꯡꯒꯗ ꯂꯪꯖꯪꯒꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ US ꯀꯤ ꯀ꯭ꯂꯥꯏꯟ ꯃꯌꯥꯝꯁꯦ ꯃꯥꯒ ꯄꯩꯁꯥ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯔꯤꯅꯤ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡꯁꯤꯒꯤ ꯃꯥꯅ ꯀꯩꯅꯣꯁꯦ ꯁꯨꯔꯤꯅꯤ ꯊꯕꯛ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯁꯥꯒꯤ ꯁ꯭ꯀꯤꯜ ꯌꯥꯎꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯏꯪꯂꯤꯁꯁꯦ ꯐꯖꯅ ꯉꯥꯡꯉꯝꯕ ꯑꯗꯩ ꯀꯝꯄꯨꯇꯔ ꯅꯣꯂꯦꯖ ꯂꯩꯔꯒꯗꯤ ꯊꯕꯛꯁꯦ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯃꯥꯒ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯃꯥꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯩꯅꯣꯁꯨ ꯑꯣꯏꯕ ꯑꯗꯨꯗ ꯀꯟꯁꯜꯇꯦꯟꯠ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛꯅꯦ ꯃꯥꯅ ꯊꯤꯔꯤꯕ ꯄꯩꯁꯥꯁꯦ ꯃꯥꯅ ꯃꯁꯥꯅ ꯍꯣꯠꯅꯖꯕꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯁꯤꯗꯅꯦ 3,50,000ꯁꯦ ꯃꯥꯅ ꯆꯍꯤ ꯑꯃꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯕ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯏꯅ ꯍꯣꯏ ꯑꯗꯣ ꯃꯥꯒꯤ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞꯁꯤꯗꯤ ꯃꯥꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯥꯏ ꯇꯣꯂꯣꯞ ꯆꯥꯎꯕꯅꯤꯅ ꯇꯦꯛꯁꯁꯨ ꯋꯥꯡꯉꯤꯗꯅꯀꯣ ꯍꯣꯏ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯗꯨꯅꯤꯌꯥꯁꯤꯗꯅꯦ ꯃꯥꯅ ꯍꯥꯏꯌꯦ ꯅꯨꯡꯗꯥꯡ ꯑꯃꯗ ꯑꯣꯟꯕ ꯌꯥꯕ ꯑꯐꯕ ꯊꯕꯛ ꯂꯩꯇꯦ ꯃꯇꯝ ꯈꯔꯗꯤ ꯆꯪꯉꯤ ꯍꯥꯏꯕ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯣꯟꯒꯦ ꯑꯐꯕ ꯍꯌꯦꯡ ꯌꯥꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯩ ꯑꯩꯅ 10ꯒꯤ ꯇꯥꯔꯒꯦꯠ ꯊꯝꯃꯗꯤ 7ꯗꯪ ꯑꯣꯏꯔꯁꯨ ꯐꯪꯉꯦ ꯑꯗꯩ ꯈꯔ ꯀꯟꯅ ꯍꯦꯟꯅ ꯍꯣꯠꯅꯔꯒꯅ 9, 10 ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯩ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ 12ꯀꯁꯦ ꯀꯩꯅꯣꯗ ꯊꯥꯗꯣꯛꯈꯤꯕ ꯑꯗꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯁꯦ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯃꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯔꯗꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯣꯏꯗꯥ ꯑꯗꯩ MIT ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯣꯏꯗꯥꯗ ꯂꯩꯕꯁꯤꯡꯁꯦ ꯁꯤꯗ ꯃꯥꯁꯇꯔ ꯂꯣꯏꯔꯛꯄꯁꯤꯡꯁꯦ ꯃꯥꯒꯤ ꯀꯝꯄꯅꯤꯁꯤꯗ ꯊꯕꯛ ꯇꯧ ꯂꯥꯛꯏꯃꯤꯗꯅ ꯑꯗꯣ ꯁꯥꯔꯅ ꯁꯥꯔꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏ ꯃꯥꯅ ꯅꯣ ꯍꯥꯏꯔꯗꯤ ꯌꯥꯗꯦ ꯌꯦꯡꯉꯣ ꯑꯗꯨꯒꯨꯝꯕ ꯑꯔꯤꯡꯕꯗ ꯇꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯐꯥꯎꯕ ꯑꯔꯤꯡꯕ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯁꯥꯔ ꯀꯧꯍꯟ ꯉꯝꯃꯤꯅꯦꯕ ꯃꯤꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕꯁꯦꯀꯣ ꯑꯗꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯃꯥꯅ ꯉꯥꯎꯔꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯅꯕꯨ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯃꯥꯅ ꯌꯥꯅꯕ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯃꯔꯛꯇꯅꯦ ꯃꯥꯒꯤ ꯋꯥꯔꯤ ꯐꯖꯕ ꯑꯃꯒ ꯀꯥꯜꯂꯝꯃꯦ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯕꯕꯥ ꯏꯃꯥ ꯂꯩꯔꯤ ꯂꯣꯏ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯦ ꯑꯅꯤꯁꯦ ꯃꯆꯦ ꯑꯍꯨꯝ ꯃꯥꯁꯦ ꯃꯊꯟꯇ ꯄꯣꯛꯄ ꯃꯆꯦ ꯑꯍꯨꯝ ꯃꯆꯦ ꯑꯅꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯃꯥꯏ ꯃꯊꯛ ꯑꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯁꯤꯗꯤ ꯄꯥꯜꯂꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨꯅꯦ ꯈ꯭ꯋꯥꯏꯒꯤ ꯃꯆꯦ ꯑꯍꯟꯁꯦ ꯁꯤꯡꯒꯥꯄꯨꯔꯗ ꯂꯩ ꯃꯩꯇꯩ ꯃꯆꯥꯗ ꯄꯥꯟꯕꯅꯤ ꯁꯤꯡꯒꯥꯄꯨꯔꯗ 20 years ꯂꯩꯕ ꯃꯆꯦꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯒꯅꯦ ꯃꯁꯥ ꯃꯊꯟꯇꯒꯤ ꯁꯤꯡꯒꯥꯄꯨꯔꯗ ꯃꯩꯇꯩ ꯃꯆꯥꯁꯤꯅ ꯀꯝꯄꯅꯤ ꯑꯃ ꯂꯤꯡꯈꯠ ꯉꯝꯃꯦꯕ ꯑꯗꯣ ꯁꯤꯒꯤ ꯍꯟꯗꯛꯁꯦ ꯁꯨꯇꯤꯁꯨ ꯊꯣꯛꯂꯛꯇꯣꯔꯦꯕ ꯑꯗꯣ ꯁꯤꯁꯦ ꯃꯥꯅ ꯃꯉꯣꯟꯗꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯅ ꯈꯪꯅꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄꯗ ꯎꯅꯅꯕ ꯑꯩ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯧꯔꯒ ꯑꯩ ꯍꯥꯞꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯅꯣꯂꯦꯖ ꯑꯣꯏꯒꯅꯤꯗꯅꯀꯣ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯕ ꯁꯤꯡꯒꯥꯄꯨꯔꯗꯒ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯀꯝꯄꯦꯅꯤ ꯑꯃ ꯍꯥꯡꯕ ꯉꯝꯕꯒ ꯍꯥꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯕ ꯃꯥꯅꯒ ꯂꯩꯔꯝꯗꯣꯏꯕ ꯅꯣꯂꯦꯖ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯋꯥꯔꯜꯒꯤꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯊꯥꯛ ꯋꯥꯡꯕ ꯋꯥꯔꯤꯅꯤ ꯂꯤꯈꯠꯂꯛꯇꯣꯏꯁꯦ ꯁꯤꯗꯩꯗꯤꯀꯣ ꯑꯗꯩ ꯃꯥꯁꯦ ꯁꯤꯡꯒꯥꯄꯨꯔ ꯌꯧꯗ꯭ꯔꯣꯝꯅꯤ ꯑꯗꯩ ꯃꯊꯪꯗ ꯀꯩꯅꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯈꯅꯥꯎꯁꯦ ꯅꯥꯔꯛꯄ ꯑꯗꯒꯤ ꯃꯥꯁꯦ ꯃꯔꯛ ꯑꯃꯃꯨꯛꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯕꯛ ꯃꯆꯥ ꯑꯄꯤꯛꯄ ꯇꯧꯔꯤꯉꯩꯒꯤꯗோ ꯑꯗ ꯈꯅꯥꯎ ꯅꯥꯔꯦꯅ ꯌꯨꯝꯗ ꯊꯣꯛꯂꯛꯑꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯥꯏꯌꯦꯡꯉꯒ ꯂꯩꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕꯀꯣ ꯃꯥꯁꯦ ꯑꯗꯨꯗꯣ ꯑꯦꯄꯣꯂꯣꯗ ꯇꯧꯕ ꯑꯗꯨꯒ ꯊꯣꯛꯂꯛꯑꯀꯥꯟꯁꯦ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯄꯠ ꯇꯠꯈ꯭ꯔꯕ ꯆꯪꯅꯕꯒꯤ ꯀꯩꯅꯣꯐꯧ ꯂꯩꯇ꯭ꯔꯦꯕ ꯃꯥꯒꯤꯀꯣ ꯑꯗꯩ ꯃꯥꯒꯤ ꯍꯦꯛꯅꯦ ꯍꯤꯗꯥꯛ ꯆꯥꯅꯕꯐꯧ ꯂꯩꯇ꯭ꯔꯦ ꯔꯤꯆꯥꯔꯖ ꯍꯥꯞꯅꯕ ꯄꯩꯁꯥꯐꯧ ꯂꯩꯇ꯭ꯔꯦ ꯂꯨꯄꯥ 10 ꯄꯤꯕ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯅꯤꯡꯉꯥꯏ ꯄꯩꯁꯥꯐꯧ ꯂꯩꯇ꯭ꯔꯕ ꯇꯠꯈ꯭ꯔꯕ ꯆꯪꯕ ꯉꯝꯕꯩ ꯀꯩꯅꯣ ꯂꯩꯇ꯭ꯔꯦ ꯃꯥ ꯑꯗꯨꯝ ꯆꯪꯉꯔꯣꯏꯒꯦꯅ ꯈꯜꯂꯦꯕ ꯑꯗꯨꯗ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛꯅꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯜꯂꯝꯕꯁꯦ ꯅꯨꯄꯤ ꯑꯃꯅ ꯆꯤꯡꯈꯠꯂꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯦ ꯃꯥꯒꯤ ꯔꯤꯆꯥꯔꯖ ꯍꯥꯞꯄꯦ ꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯔꯦ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯆꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯨꯒ ꯑꯥꯗ ꯄꯨꯗꯅ ꯍꯣꯇꯦꯜ ꯊꯤꯟꯃꯤꯟꯅꯗꯅ ꯃꯥꯒꯤ ꯍꯣꯇꯦꯜ ꯔꯨꯝꯒꯤ ꯄꯩꯁꯥꯐꯧ ꯊꯤꯗꯅ ꯂꯣꯏꯅ ꯅꯨꯄꯤꯁꯤꯅ ꯅꯧꯅ ꯃꯥꯁꯦ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯑꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯕꯥꯏꯅꯤꯁꯦ ꯂꯧꯅꯔꯦ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯦ ꯊꯕꯛꯁꯦ ꯃꯊꯪ ꯃꯥꯅ ꯃꯁꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯃꯔꯛ ꯑꯃ ꯃꯥꯒꯤ ꯄꯩꯁꯥ ꯇꯠꯂꯨꯕꯁꯤꯗꯤ ꯁꯤꯒꯤ ꯁꯝꯅꯤꯡꯉꯥꯏꯁꯦ ꯑꯃꯨꯛ ꯂꯩꯇꯗꯤ ꯂꯨꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯐꯅꯌꯥꯝ ꯀꯟꯅ ꯃꯥꯕꯨ ꯁꯦꯝꯕꯤꯔꯒꯁꯨ ꯄꯩꯁꯥ ꯊꯥꯗꯔꯒꯁꯨ ꯃꯥꯅ ꯉꯥꯎꯁꯤꯟꯅꯕ
nupa oiramone adum tuwe pung mangai ba adun sembirakpa mi amsu yauba masasu pharakpa sidadi soiningai leiteba ko amaina oire na mana si matang sida magi wife ki yam nusiba mabu kaino je pire eba si matang sida ko adaidi maje kamai torkeda mana ngangba mina taba adai khanare dana mana tamang jangjan ba watemba sije adum oirakpa adum nupa tholakpa hai tare ne mina adum yaba nusibiba adum base oiba maje ko te mana khalise laira na pokle ado ai laira raga de adum siroi sineba magi kaino je ko adaidi laira bagine mina usitlam da baje sije de asuke matek koi mai na suram bane hai thamoi chak do mai hoba masada ko sije de sigi target se honarak pasidi thom daningai laite hai ko mana mane adagi kaino je mana mi ma ko MRI lobagi CT scan lobagi ko mi mam se hire tawe ba ko ada US ki company mam se ki koi program director sing jiga ma ga wari sa ba ko adagi di kaino je MRI adai CT scan ge perform tawriba tawgada mi jing je siju mana hire tawra ha pa ko adai di पृथ्वी की ओइना फाउरिजे माना हाइबदने इंडिट हाइबमगा कोई मॉन्स्टर हाइबमगा को सी अनी सिदा कोई सिजे वर्ल्ड की ओइबा काइनोनी हाइरे वेबसाइट ने नको वर्ल्ड की ओइना सेमबा होय मान अदो सिजे खंगबा कोई ने सुरा सोइ लोइ खंगमगनी अदो खंगबा ममदे खंगमगनी अदो खंगदबा मैम सु लेरमगने बा सिगी नॉलेज से अदो खंगदबा जिंगी ने बा आइना शेयर माने माने इंफॉर्मेशन मैम लोइ फंगदैनी वैकेंसीज मैम फंगदैनी अदो सिदैजिदा कोई ने आइना थबक से apply se tauba thagat pasi lo yare hoi ado man nurse din nurse loi thola ne ba ado man nurse ai je ma je ICU da lei bagira ade adu gira department sin mai masagi da du hakat pa amaina application je thajan ba apply tauba ko si je loi thajan ba duga koi si je mu ne company sing jin ne website sida koi gi paisa thiraga yengba kana kana thabak se apply tawre i na ko adu yenga moi da kar mi je mu ko ba moi jina mu sin ba ko aduga koi gi application apply tawi ba mi je sina di free da hakot pa yae ba aduga mu company jing duna di free da yengba ya de aduga paisa thira yengba adu website sigi website hangi ba mi jing jina phangi ba paisa jina mu company jing duna mu yenga ko moi mi launa ba ge aduda thira ko paisa do phangi ne ba aduga mu kaino je aina accountant pa me harasu ada yidi kaino se loina kaino hapa ane ko Delhi da pa me harasu Delhi ge apply kaino tau ge harasu loi thogla ni ko industry da ko ada yidi kaino jingje details apply to ba mi jingje details loina mana di yengba yare da na ko loin thogla ane ba aduga kaino jingje mana mu kaino mayam je loina mak nammaga layadi kano mayam je loina punna mu uidana monda yam waidana ko yengiba company sing duna adudo moina yam sambada musu yenge ba ko handai mu hadi machatana khaidok pom su muthok taidana hadi mi gi profile gi matungina aduga ma gi profession matungina kano jina apply tawin ba mi ji dana company sing jina khoi gi kano ji dana mana mu kano je thara aneba nama aneba ko aduda mangonda apply toriba mi sida mu thokla aneba kano je magi kano jing je thokla aneba apply now na ko aduda mu nangi phone number hapiro de details hapo na moi se thana ni dana ko de nang karam kanda interview to yani ade karam kanda wari saba yani na ko ahanbada akhoi gi recruiter na phone tawrani kai deino qualification adu da na hanga ne ba mathangna senior manager nung tawrani adai mathang jina director noiro vice president noiro adai president noiro mai magi company dugi matung ina tawla level do hierarchy matung ina round adu maina kaino jina ko director na taga president jina mana finalize tawradi abak to offer pira aneba mai job ko adu maina akhoi india gi da ju koigi khara adum example oina harabda koigi naukari.com adai sign.com sumba je india gi oina leire dana ko mane duga mu kaino jingje koigi channel habidi kaino mayam se website mayam ma dagi koigi leiriba link mayam se changagadi akhoi na suloi thajala thamaga de khoi chana bodu moina mu profile check toraga
ꯑꯩꯈꯣꯏꯗ ꯏꯟꯚꯤꯇꯦꯁꯟ ꯂꯥꯛꯑꯒ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥ ꯑꯃ ꯂꯧꯔꯒ naukri.com ꯗꯒꯤ shine.com ꯗꯒꯤ ꯀꯌꯥ ꯑꯃꯁꯨ ꯂꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯗꯒꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯈꯔ ꯂꯥꯏꯕꯀꯣ ꯑꯗꯨꯒ ꯐꯣꯔꯦꯟꯗ ꯆꯠꯂ ꯊꯕꯛ ꯇꯧꯕꯁꯤ ꯈꯤꯇꯪ ꯂꯨꯕ ꯃꯥꯒꯤ ꯐꯖꯅ ꯀꯩꯅꯣ ꯒꯥꯏꯗꯇꯣ ꯂꯩꯇ꯭ꯔꯒꯗꯤꯀꯣ ꯑꯗꯣ ꯄꯥꯁꯄꯣꯔꯠ ꯁꯥꯕꯤꯒꯦ ꯑꯗꯨ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒ ꯀꯩꯅꯣꯗꯣ ꯖꯣꯕꯇꯣ ꯑꯣꯐꯔ ꯄꯤꯔꯤꯃꯤ ꯆꯠꯂꯁꯤ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯕ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤꯕꯐꯥꯎ ꯌꯥꯎꯋꯦ ꯍꯥꯏꯕ ꯊꯤꯕ ꯈꯪꯗꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯇꯧꯕ ꯌꯥꯕꯁꯦ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯦ ꯃꯥꯅ ꯁꯤꯌꯥꯔ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯒꯤ ꯋꯦꯕꯁꯤꯅ ꯂꯥꯎ ꯊꯥꯔꯒꯅꯦꯕ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯂꯧꯔꯤꯁꯦ ꯑꯩꯅ ꯑꯗ ꯃꯥꯒꯤ ꯋꯦꯕꯁꯤꯗ ꯍꯥꯏꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯅ ꯉꯥꯃꯨꯛꯀꯤꯗ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯒ ꯄꯥꯁ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯑꯗꯨꯗꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯕ ꯑꯉꯥꯡꯗꯨꯒ ꯁꯨꯄꯥ ꯄꯥꯗꯕꯗꯨꯒ ꯍꯌꯦꯡ ꯁꯤꯜꯂꯕꯅꯤꯅ ꯃꯥꯁꯨ ꯁꯕꯖꯦꯛ 5 ꯂꯦꯇꯔ ꯆꯠꯂꯦ ꯑꯗꯩ ꯃꯥꯁꯨ PC ꯑꯗꯨ ꯆꯠꯂꯦ ꯃꯥꯔꯛ ꯑꯗꯨꯅ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕ ꯑꯉꯥꯡꯗꯨꯅ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯁꯦ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯍꯌꯦꯡꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯆꯪ ꯈꯞꯄꯗꯧꯅ ꯆꯈꯩꯅ ꯈꯞꯄꯗ ꯐꯠꯇꯕ ꯑꯃꯥꯡꯕꯈꯩꯅ ꯂꯣꯏ ꯇꯥꯈ꯭ꯔꯅꯤ ꯃꯆꯪꯈꯩꯅ ꯂꯩꯍꯧꯏꯗꯅ ꯑꯗꯨꯃꯥꯏꯅ ꯃꯆꯪ ꯑꯣꯏꯅ ꯂꯥꯛꯄ ꯃꯤꯗꯨꯗꯤ ꯂꯤꯛꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯂꯩꯍꯧꯔꯗꯝꯅꯤ ꯐꯠꯇꯕ ꯁꯤꯜꯂ ꯈꯣꯠꯂꯒ ꯃꯥꯅ PC ꯋꯥꯡꯖꯅꯨ ꯃꯥꯅ ꯂꯦꯇꯔ ꯁꯕꯖꯦꯛ 4-5 ꯆꯠꯁꯅꯨ ꯑꯗꯨꯗꯣ ꯂꯣꯏ ꯂꯩꯍꯧꯔꯗꯝꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯃꯈꯣꯡ ꯁꯦꯡꯅ ꯍꯣꯠꯅꯖꯔꯛꯄꯗꯨꯅ ꯐꯩꯌꯦꯅ ꯃꯥꯅ ꯁꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯍꯥꯏꯔꯦꯀꯣ ꯃꯥꯅꯦ ꯆꯨꯝꯕꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯗꯩꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯆꯪꯉꯒ ꯅꯝꯕꯗꯅꯦꯀꯣ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯑꯗꯩ ꯀꯁꯇꯃꯔ ꯁꯥꯔꯚꯤꯁ ꯑꯗꯩ ꯗꯦꯇꯥ ꯑꯦꯟꯇ꯭ꯔꯤ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯁꯔꯁ ꯇꯧꯕꯗꯅꯦ ꯁꯤꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯀꯧꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯒ ꯑꯗꯩ ꯀꯁꯇꯃꯔ ꯀꯦꯌꯔ ꯑꯦꯟ ꯔꯤꯃꯣꯠ ꯑꯣꯔ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯑꯗꯒꯤꯗꯤ ꯗꯦꯇꯥ ꯑꯦꯟꯇ꯭ꯔꯤ ꯁꯤꯁꯦ ꯁꯔꯁ ꯇꯧꯕꯗꯁꯨ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯌꯨꯝꯗ ꯂꯩꯔ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯊꯣꯛꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯗꯔꯀꯥꯔꯒꯤꯁꯦ ꯅꯝꯕꯗꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯅꯦ ꯕꯣꯂꯦꯟ ꯍꯥꯏꯕ ꯑꯃꯒ ꯑꯣꯔ ꯏꯁꯇ꯭ꯔꯤꯡ ꯍꯥꯏꯕ ꯑꯃꯒ ꯁꯤꯒꯤ ꯋꯥꯍꯩ ꯑꯅꯤꯁꯤꯗꯅꯦ ꯗꯨꯅꯤꯌꯥꯁꯦ ꯂꯣꯏ ꯊꯤ ꯌꯥꯔꯦ ꯍꯥꯏꯕꯀꯣ ꯃꯥꯅꯦ ꯍꯦꯛ ꯅꯝꯈꯤꯕꯗ ꯑꯩꯅ ꯄꯥꯝꯕ ꯗꯤꯇꯦꯜꯁ ꯂꯣꯏ ꯄꯤꯔꯛꯇꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ ꯁꯦꯡꯗꯅ ꯂꯥꯛꯄꯁꯤꯡꯁꯦ DUꯗ ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯃꯥꯁꯇꯔꯗ ꯂꯣꯏ ꯈꯠꯊꯍꯧꯋꯤ ꯍꯥꯏꯌꯦ ꯉꯝꯗꯗꯅ ꯂꯣꯏꯔꯒꯅꯦ ꯌꯥꯝ ꯍꯟꯅꯈꯤ ꯍꯥꯏꯕꯀꯣ ꯃꯈꯣꯡ ꯁꯦꯡꯉꯛꯇꯕ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕꯀꯣ ꯃꯥꯅꯦ ꯂꯥꯁ ꯃꯤꯅꯤꯠꯇ ꯋꯥꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯔꯁꯇ ꯍꯥꯏꯔꯒꯁꯨ ꯅꯔꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ICU ꯏꯝꯐꯥꯜ ꯑꯅ ꯑꯩꯈꯣꯏꯒꯤ ꯅꯔꯁ ICU ꯏꯝꯐꯥꯜ ꯁꯔꯁ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯅꯔꯁ ICU ꯗꯦꯜꯂꯤ ꯍꯥꯏꯅ ꯁꯔꯁ ꯇꯧꯕ ꯗꯦꯜꯂꯤꯒꯤ ꯀꯧꯕ ꯏꯝꯐꯥꯜ ꯀꯧꯕ ꯃꯐꯝ ꯅꯔꯁꯅ ꯌꯦꯡꯖꯒꯦ ꯍꯥꯏꯔꯁꯨ ꯁꯤꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯕꯩ ꯋꯥꯅꯤꯗꯅ ꯁꯨꯃꯥꯏꯅ ꯚꯦꯀꯦꯟꯁꯤꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯊꯣꯛꯑꯅꯤ ꯍꯥꯏꯕ ꯑꯩꯅ ꯗꯇꯥꯁꯦ ꯀ꯭ꯔꯣꯔ ꯑꯃ ꯃꯤ ꯃꯌꯥꯝꯗꯨꯒꯤ ꯌꯦꯡꯕꯗꯤ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯥꯏ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯋꯦꯕꯁꯥꯏꯠꯁꯤꯡꯁꯤꯗ ꯆꯪꯉ ꯅꯝꯃꯒ ꯊꯕꯛ ꯀꯧꯔꯤꯕ ꯃꯤꯒꯤꯁꯨ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯊꯣꯛꯂꯛꯄ ꯊꯤꯔꯤꯕ ꯃꯤꯅꯁꯨ ꯀꯗꯥꯏꯗ ꯀꯧꯔꯤ ꯍꯥꯏꯕꯗꯣ ꯊꯣꯛꯂꯛꯄ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯤꯡꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ TPU ꯍꯥꯏꯕ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯐ꯭ꯔꯤꯗ ꯂꯩꯕꯁꯤꯡꯁꯤꯅꯀꯣ ꯑꯗ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯑꯩꯁꯦ USAꯗ ꯊꯕꯛ ꯇꯧꯅꯤꯡꯈ꯭ꯔꯦꯗ ꯑꯗꯩ ꯑꯗꯨꯗ ꯇꯧꯅꯤꯡꯉꯤꯗ ꯁꯤꯡꯒꯥꯄꯨꯔꯗ ꯑꯗꯨꯗ ꯍꯥꯏꯔꯒ ꯀꯗꯥꯏꯗꯒꯤ ꯆꯪꯗꯣꯏꯅꯣ ꯅꯣꯂꯦꯖ ꯂꯩꯇꯕꯁꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯤꯗ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯗꯨꯗꯣ ꯖꯦꯅꯨꯏꯟ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯅꯁꯨ ꯀꯝꯄꯅꯤꯗꯣ ꯑꯃꯨꯛ ꯊꯤꯒꯠ ꯇꯥꯔꯦ ꯑꯩꯅ ꯊꯤꯔꯤꯗꯣ ꯃꯥꯅ ꯊꯕꯛ ꯑꯃ ꯀꯧꯔꯦ ꯑꯩꯅ ꯆꯪꯉꯨꯕꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯟꯕꯗ ꯅꯥꯀꯟꯗ ꯀꯝꯄꯅꯤ ꯃꯃꯤꯡ ꯊꯣꯛꯂꯛꯑꯅꯤꯗꯅ ꯑꯗꯨ ꯀꯝꯄꯅꯤꯗꯣ ꯑꯆꯨꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔꯁꯨ ꯊꯤꯗꯣꯛꯄ ꯆꯪꯉꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤ ꯉꯥꯛꯇꯅꯦꯕꯀோ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯤꯁꯤꯕꯨ ꯍꯧꯖꯤꯛꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯤꯗꯤ ꯃꯈꯣꯡ ꯁꯦꯡꯗꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯈꯣꯡ ꯁꯦꯡꯅ ꯆꯠꯈꯤꯕ ꯃꯤꯗꯨꯗꯤ ꯍꯩꯇꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯩ 10 ꯅꯠꯇ꯭ꯔꯒ 12 ꯂꯣꯏꯔꯒꯗꯤ ꯀꯝꯄꯨꯇꯔꯁꯤꯃ ꯐꯖꯅ ꯇꯝꯈꯤꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯤꯒꯩ ꯇꯧꯕ ꯌꯥꯕ ꯑꯗꯨ ꯋꯦꯕꯁꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯁꯤ ꯅꯝꯕ ꯁꯤ ꯊꯤꯕ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯊꯕꯛꯁꯦ ꯂꯣꯏ ꯊꯤ ꯌꯥꯕ ꯑꯗꯒꯤ ꯑꯃꯨꯛ ꯏꯁꯥꯒꯤ ꯌꯨꯝꯗꯐꯧ ꯂꯩꯔꯒ ꯑꯃꯦꯔꯤꯀꯥꯗ ꯁꯨꯒꯗꯕ ꯊꯕꯛꯁꯦ ꯌꯨꯝꯗꯒꯤ ꯁꯨꯕ ꯌꯥꯕ
ꯀꯝꯄ꯭ꯌꯨꯇꯔ ꯍꯩꯔꯒꯗꯤ ꯃꯥꯅ ꯂꯣꯟ ꯏꯪꯂꯤꯁ ꯐꯖꯅ ꯉꯥꯡꯉꯒꯗꯤ ꯃꯥꯁꯦ ꯃꯤ ꯉꯥꯡꯅꯕ ꯉꯝꯕ ꯑꯃꯁꯨ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯃꯤ ꯉꯥꯡꯅꯕ ꯉꯝꯗꯕ ꯃꯃꯥꯏ ꯁꯣꯟꯕ ꯋꯥ ꯌꯥꯝ ꯉꯝꯗꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯂꯥꯏꯔꯤꯛ ꯍꯩꯔꯒꯁꯨ ꯉꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯦꯕ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯗꯤ ꯌꯦꯡꯉꯣ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯗ IG ꯄꯥꯏꯗꯅ ꯐꯣꯟꯗ ꯔꯤꯜꯁ ꯌꯦꯡꯗꯅ ꯊꯣꯛ ꯊꯥꯛ ꯃꯌꯥꯝ ꯌꯦꯡꯗꯅ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯁꯤꯗꯤ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝ ꯃꯈꯣꯡ ꯁꯦꯡꯈꯤꯕ ꯑꯃ ꯆꯪꯉꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯥꯁꯤ ꯌꯦꯡꯉꯣ ꯑꯩꯅ ꯃꯉꯣꯟꯗ ꯃꯤꯡꯊꯣꯟ ꯄꯤꯔꯤꯁꯦ ꯉꯥꯎꯔꯁꯨ ꯉꯥꯎꯁꯅꯥꯅꯤꯅ ꯉꯁꯥꯏ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯛꯏꯅꯤ ꯂꯥꯏꯔꯕ ꯌꯥꯕꯈꯩ ꯂꯥꯏꯔꯛꯏꯅꯤ ꯑꯗꯩ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯑꯝꯃꯤ ꯋꯥꯔꯛꯏꯃꯤ ꯑꯗꯣ ꯍꯣꯠꯅꯔꯛꯏꯅꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯌꯥꯝ ꯀꯌꯥꯗ ꯑꯆꯧ ꯑꯆꯧꯕ ꯋꯥꯔꯜꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ US ꯌꯦꯡꯉꯣ ꯇꯧ ꯍꯥꯏꯔꯤꯅꯤ ꯃꯥꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯀꯣ ꯃꯥꯅ ꯑꯗꯨꯗꯣ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯏꯝꯐꯥꯜꯗ ꯂꯩꯔꯒꯁꯨ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯗꯨ ꯈꯣꯠꯂꯤꯗꯨꯒꯤ ꯈꯜꯂꯒ ꯈꯤꯇꯪꯗꯤ ꯈꯦꯠꯅꯕꯅꯤꯅ ꯃꯣꯏꯒꯤ ꯌꯦꯡꯉꯒ ꯑꯥꯗ ꯂꯩꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯒ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯀꯩꯀꯥꯟꯗꯣꯏꯅꯣꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯃꯥꯁꯇꯔ ꯂꯣꯏꯔꯦꯅ ꯇꯥ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯊꯤꯗꯕꯒꯤꯅꯤ ꯃꯈꯣꯡ ꯁꯦꯡꯉꯛꯇꯕꯒꯤꯅꯤ ꯃꯈꯣꯡ ꯁꯦꯡꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅ ꯁꯨꯝꯕꯁꯦ ꯊꯤꯔꯒ ꯇꯧꯅꯤꯡꯉꯥꯏꯃꯛꯇꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯈꯣꯡ ꯁꯦꯡꯍꯧꯗ꯭ꯔꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯅ ꯀꯥꯟꯅꯔꯛꯇꯦ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯨ ꯉꯥꯎꯕ ꯅꯨꯄꯥꯁꯦ ꯒꯨꯂꯤ ꯆꯥꯈ꯭ꯔꯗꯤ ꯃꯥ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯃꯁꯥꯅꯕꯨ ꯁꯦꯝꯗꯣꯛꯑꯒ ꯇꯧꯒꯦꯅ ꯍꯣꯠꯅꯒ꯭ꯔꯗꯤ ꯉꯝꯗꯕ ꯂꯩꯇꯦꯕ ꯉꯁꯤ ꯃꯥꯗꯤ ꯌꯦꯡꯉꯨ ꯉꯥꯎꯔꯁꯨ ꯉꯥꯎꯁꯅꯥꯅꯤ ꯐꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯌꯥꯗ ꯊꯥꯛ ꯋꯥꯡꯅ ꯂꯩꯔꯤꯅꯣ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃꯅꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯉꯥꯎꯁꯟꯅꯔꯒ ꯁꯤꯗꯩꯁꯤꯗ ꯊꯛꯑ ꯆꯥꯔ ꯅꯨꯄꯤꯗ ꯐꯨꯏ ꯑꯣꯠꯂꯤ ꯅꯩꯅ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯂꯤꯔꯝꯃꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯒ ꯊꯥꯛꯁꯦ ꯈꯦꯠꯅꯔꯛꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯊꯥꯛ ꯋꯥꯡꯈꯠꯈꯤꯕ ꯃꯁꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ ꯃꯣꯏꯅ ꯁꯣꯝꯗ ꯊꯛꯑ ꯆꯥꯔ ꯅꯨꯄꯤ ꯀꯣꯏꯗꯣꯏꯒꯤ ꯐꯣꯟꯁꯤꯗ ꯐꯦꯁꯕꯨꯛꯇ IGꯗ ꯍꯥꯞꯀꯠꯂꯛꯄ ꯅꯨꯄꯤꯈꯩ ꯀꯣꯏꯗꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯣꯏꯗꯣꯏꯒꯤ ꯑꯗꯩ ꯀꯩꯅꯣ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯕ ꯅꯨꯄꯤ ꯀꯣꯏꯗꯣꯏꯒꯤ ꯃꯧ ꯍꯜꯂꯛꯄꯤ ꯀꯣꯏꯗꯣꯏ ꯂꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯤꯅ ꯌꯦꯡꯉꯨ ꯇꯧꯔꯤꯕ ꯃꯀꯣꯛꯁꯤꯗ ꯌꯦꯡꯉꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯍꯦꯂꯥꯒꯤ ꯀꯣꯛ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯤꯅ ꯍꯣꯠꯅꯕ ꯀꯟꯈꯤꯕ ꯁꯤꯗ ꯃꯥꯏ ꯅꯨꯄꯤꯗ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯉꯁꯥꯏ ꯄꯨꯡ ꯑꯗꯨꯗꯩ ꯊꯣꯛꯈ꯭ꯔ ꯍꯧꯖꯤꯛ ꯍꯜꯂꯛꯄ ꯊꯦꯡꯉꯛꯏ ꯃꯃꯛꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯁꯤꯗꯅꯀꯣ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯥꯎꯃꯤꯟꯅꯁꯤ ꯑꯩ ꯁꯣꯏꯔꯒꯁꯨꯅꯦ ꯏꯆꯥ ꯍꯥꯛꯇꯛꯇꯗꯤ ꯏꯆꯥꯈꯩꯁꯦ ꯃꯈꯣꯡ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯈ꯭ꯔꯒ ꯁꯨꯝꯕ ꯅꯣꯂꯦꯖ ꯂꯩꯕ ꯈꯪꯉꯕ ꯃꯤ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯍꯥꯏꯔꯦ ꯅꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ IS ꯕꯣꯔꯗꯤꯡꯁꯤꯗ ꯏꯁꯇꯨꯗꯦꯟꯁꯤꯡꯗ ꯅꯍꯥꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯄꯤꯒꯗꯕꯅꯤꯅꯀꯣ ꯁꯤꯌꯔ ꯇꯧꯕꯤꯒꯗꯕꯅꯤꯅ ꯑꯗꯣ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯃꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯥꯞꯆꯤꯜꯂꯛꯄꯗꯕꯨ ꯑꯉꯥꯡꯗꯣ ꯀꯗꯥꯏꯗ ꯂꯤꯠꯂ ꯆꯠꯇꯣꯏꯅꯣꯕꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯡꯕ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯕ ꯃꯤꯠ ꯄꯥꯡꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯑꯐꯕꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯉꯁꯤ ꯄꯨꯊꯣꯛꯆꯔꯛꯄꯅꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯣꯏ ꯐꯖꯅ ꯂꯩ ꯃꯥꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯉꯛꯄꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯡꯅ ꯉꯥꯎꯗꯅ ꯐꯩꯗꯅ ꯃꯁꯤ ꯉꯥꯎꯁꯟꯅꯗꯅ ꯂꯩꯕꯒꯤ ꯅꯤꯁꯥ ꯆꯥꯕꯒꯤ ꯅꯨꯄꯤ ꯀꯣꯏꯕꯒꯤꯅ ꯁꯨꯃꯥꯏꯅ ꯏꯃꯨꯡꯗ ꯅꯨꯄꯤ ꯑꯣꯠꯄꯒꯤ ꯅꯩꯕꯩꯅ ꯋꯥꯈꯜꯁꯦ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯩꯔꯨꯔꯤꯕ ꯐꯤꯜꯁꯤꯗ ꯐꯖ ꯐꯖꯅ ꯏꯃꯨꯡꯒꯤ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯤꯖꯔꯛꯄꯅꯤ ꯑꯗꯣ ꯃꯥꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅꯕꯨ ꯍꯣꯠꯅꯔꯗꯤ ꯑꯗꯨꯝ ꯊꯨꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯍꯣꯠꯅꯔꯝꯗ꯭ꯔꯒꯗꯤ ꯃꯥꯅ ꯉꯥꯎꯁꯟꯅꯩ ꯍꯥꯏꯗꯅ ꯃꯥꯅ ꯑꯉꯥꯎꯕꯗꯨꯗ ꯑꯗꯨꯝ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯦꯁꯦꯖ ꯑꯃꯗꯤ ꯃꯥꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯐꯪꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯃꯥꯅ ꯉꯥꯎꯁꯟꯅꯔꯨꯔꯁꯨ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯔꯨꯔꯒꯁꯨ ꯃꯥꯒꯤ ꯃꯥꯏꯟꯁꯦꯠꯇ ꯃꯥꯒꯤ ꯚꯤꯖꯟ ꯂꯩꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯄꯦꯛ ꯎꯕ ꯉꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯄ ꯍꯣꯠꯅꯕ ꯂꯦꯞꯇꯕꯁꯤꯅꯁꯨ ꯃꯥꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯊꯝꯖꯅꯤꯡꯉꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯂꯤꯖꯔꯒꯦ ꯃꯥꯅ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯉꯁꯤꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯎꯔꯁꯨ ꯉꯥꯎꯁꯅꯥ ꯍꯥꯏꯔꯤꯕꯁꯤ ꯁꯅꯥ ꯇꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯎꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯃꯥꯁꯤ ꯐꯅ ꯍꯧꯔꯝꯃꯒ ꯃꯔꯛꯇ ꯃꯥꯁꯤ ꯅꯤꯁꯥꯅ ꯍꯨꯝꯃꯒ ꯆꯠꯂꯨꯕꯗꯒꯤ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯃꯥꯒꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯁꯤꯅꯦꯔꯤꯑꯣꯁꯤ ꯌꯥꯝꯅ ꯋꯔꯁ ꯑꯣꯏꯔꯨꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇ ꯊꯝꯕꯤꯔꯝꯂꯒꯁꯨ ꯏꯄꯥꯗꯨꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯒꯥꯏꯗ ꯇꯧꯕꯤꯕ ꯑꯗꯩ ꯏꯄꯥꯁꯤꯅ ꯏꯆꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯝꯗꯕ ꯑꯃꯗꯤ ꯏꯄꯥꯁꯤꯅ ꯂꯩꯖꯕ ꯃꯈꯩ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯒꯦꯝꯕ꯭ꯂꯤꯡꯗ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯟ ꯁꯝꯄꯇꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯃꯆꯥ ꯃꯁꯨꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯀꯌꯥ ꯃꯥꯒꯤ ꯅꯤꯁꯥꯒ ꯑꯃꯗꯤ ꯃꯥꯒꯤ ꯒꯦꯝꯕ꯭ꯂꯤꯡꯗꯨꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ
थादोखिदना यामना खमथेंगना अखोई फैमिली से वाहन गिबा अमदी मागे नुशीदबा इमाना अखोगी इमा अमना सपोर्ट तोरगा होनरकपा हाइबसे अखोगी इमा दुसु ngसागी वारी दुदा ओजागी अखोगी कांगहो बोरा योलगा हौदोरखी हाइबसे अदुगा अमुक मिंगोंदगिसु पैसा से इंटरेस्ट हेना पीरगा होनरागा अदुमाइना इमादुनसु याम फजन स्ट्रगल तौबिरकपुदुन मोइसे सपोर्ट तौरगा इमागी विजन हाइबदि इमादुसु याम पॉजिटिव ओइबा मनी हाइना थमजनिंगे हाइबदि इमादुनागी चासे लाइक हेतबा यादे इंग्लिश लोन दबा यादे मयामगा मिमान दबा यादे हाइना इमा अमना चोंथोरलगा सपोर्ट तौरगा अखोगी मागी लाइफ टू सक्सेस ओहेनबसिदसु अचौबा मतेंग अमनी लोइना ngसागी मागी लाइफ स्टोरी सिदा अदुकी मते मखल बंथेन अवाबा कयामसु थेंगनगरे निसागीसु नुपीगीसु थेंगनगरे नुपीगी हतक्तकी मागी अखोगी मांगम बयाबा लाइफ टू सु मागी अदुम गुम्बा मागी पॉजिटिव ओइबा मागी नेचर पॉजिटिव ओइबा एटीट्यूड पॉजिटिव ओइबा थिंकिंग दुना मासे चिंखटलगा मागी होनखिबा अमदी ngसागी अखोगी मणिपुरी मचा अमना अखोगी मणिपुर हाइबसिददि कम्युनिकेशन गैप से ओजाना सु पनबिरिबा मदर टंग इन्फ्लुएंस कया अम लेरगा अखोगी पोटेंशियल लेरगा सु मपान लमगी मिना पांबीदबा इंटरव्यू तरारक चलुबा का हाइबसे हाले अखोगी अराइब नते इंटरव्यू से मरी मंगा चलुबदा मी से अदुमक तल्लगा मासे डिमोटिवेट ओरगा कया अखोगी ड्रॉप तोगिबा कया मनी अदुबु ngasiगी ओजाना थंबिरबा वारी सिददि माना इंटरव्यू से तरा चलुरगसु मासे अदुकी मतेक माना पॉजिटिव ओइरगा माय होनरगा अमुका सुमागी स्ट्रगल से यामना फजबा मना ngसागी अखोगी खंगनबा अखोगी मणिपुर की मचा अमना मागी ब्रदर अमना हेल्प तोर मतुंगदा थानिगी एक्सपीरियंस अल मतमदा अखोगी लोटखी हाबसे मंगोदा माना वारमगदबा एक्सपीरियंस लेके दबदो मंगोदा वारा चैथेंगदो अखोइना दुम फील तोबा ngamjai अदुगा माना अखोगी चैथेंगदुगी ओना तैनबदा मागी एक्सपीरियंस हेना गेदर तोरगा मागी कम्युनिकेशन द पॉलिश तो होबा अमदी मागी कंप्यूटर के स्किल्स माना अपग्रेड तोरगा मासे फ्रेशर ओइना चंगा गसमिना ताप लांग लाकपी हाबसे मागी ngसागी पॉजिटिव ओइबा नेचर पॉजिटिव ओइबा मागी एस्पेक्ट पॉजिटिव ओइबा मागी नेचर दुना एटीट्यूड टुना मासी अखोगी मयामगी मरक्ता यामना मयामना हेना पामनबा अमदी मयामना माबु सपोर्ट तोरगा मासी हायर तोबनी हाइना थमजनिंगे मयाम अखोगी ngasiगी ब्रेक की ममांग सिदा ओजाना लिबिरिबा वारी ngawrabsu ngawsana singi matangda mayam comment samam susochoina thambira u aduga aikoigi miyoiba haise miyoiba amadagi inspired toraga agi life same giba kayamasu leita banatte aduna aikoigi ngasigi inspiring oiraba aikoigi ngasigi topic ngawrasu ngawsana sidagi mayam gi oiba machang wakhalon singdu puthokpiraga mayam khanane na si amadi comment samam susochoina thambira u haina thamjaraga matang sta break macha amatang lominasi lâu ibi matam pha Lao. Why never? Where's Helibusni? What? Machi. Ine. Makoi na suwak sa no. Makoi ko mapata pa kaya sa. Matong na ba? Ay ko may ano warak puso kay sukay ni ine. Sir. Sir sun lengjil. Sir. Sir lengjil sir. Sir. Pambiyo sir. करी मरा लेदुना मखोइने तंफाबु करीगे हटपीरिबन इबाई जेल दु नबदो
ꯋꯥꯔꯤꯗꯣ ꯃꯃꯨꯠ ꯇꯥꯗꯦ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯁꯦ ꯏꯕꯥꯏꯅ ꯐꯖꯅ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯂꯤꯕꯤꯌꯨ ꯐꯃꯨꯡ ꯍꯦꯛ ꯌꯧꯕꯗꯒꯤ ꯑꯩ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯌꯥꯝꯕꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯑꯦꯕ꯭ꯔꯤ ꯋꯦꯗꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 54 ꯁꯨꯕ एपिसोड ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯣꯖꯥꯅ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤꯗꯨꯒꯤ ꯀꯃꯦꯟꯠꯁ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯂꯥꯏꯛꯁ ꯑꯃꯗꯤ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁ ꯍꯦꯟꯅ ꯄꯨꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤ ꯑꯣꯖꯥꯗꯒꯤ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ ꯑꯣꯖꯥꯗ ꯑꯃꯨꯛꯀ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯆꯍꯤ 7 ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯋꯥꯔꯤꯁꯦ ꯃꯣꯏꯁꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯊꯦꯡꯅꯕꯅꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯁ꯭ꯀꯨꯜ ꯂꯣꯏ ꯍꯣꯡꯅꯕ 9 ꯅꯧꯅ ꯆꯠꯅꯕꯁꯤꯗ ꯑꯗ ꯊꯦꯡꯅꯕꯁꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯔꯛꯇ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯅꯅꯦ ꯃꯥꯁꯦ ꯄꯥꯝꯅꯒꯟꯕ ꯈꯤꯇꯪ ꯃꯌꯥꯝꯗꯨꯗꯒꯤ ꯑꯗꯨꯝ ꯃꯥꯅ ꯉꯝꯕ ꯂꯤꯠ ꯇꯧꯕ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯐꯖꯕ ꯅꯣꯛꯀꯟꯕ ꯂꯥꯡꯒꯟꯕ ꯑꯗꯨꯝ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯉꯥꯎꯅꯒꯟꯕꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯎꯅꯒꯜꯂꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯅꯨꯄꯤꯁꯤꯁꯨ ꯃꯣꯏ ꯒ꯭ꯔꯨꯞꯁꯦ ꯇꯝꯃꯛꯄꯅꯦꯕ ꯑꯗ ꯃꯥꯅꯁꯨ ꯉꯥꯎꯕ ꯑꯗꯩꯗꯤ ꯃꯣꯏ ꯑꯇꯩꯅꯁꯨ ꯉꯥꯎꯕ ꯃꯥꯁꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯈꯔ ꯍꯥꯏꯐꯦꯠ ꯀꯣꯏ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯀꯣꯏꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡꯅꯤꯅ ꯑꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯃꯥꯅ ꯉꯥꯎꯖꯩꯕ ꯃꯥꯅ ꯍꯥꯏꯔꯛꯑꯗꯤꯅꯦ ꯅꯨꯄꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕꯅꯤ나 ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯦ ꯌꯥꯝꯗꯤ ꯄꯥꯝꯖꯔꯕ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯅꯨꯄꯥꯒꯤꯅ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯍꯥꯏꯕꯐꯥꯎꯗꯤ ꯌꯥꯏꯗꯅ ꯅꯨꯄꯥꯅ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯅꯕꯅꯤꯅ ꯑꯗ ꯅꯨꯄꯤꯗꯨꯅꯗꯤ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦꯕ ꯄꯥꯝꯖꯔꯁꯨ ꯃꯥꯅ ꯑꯝꯇ ꯍꯥꯏꯔꯛꯑꯗꯤꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯅꯦ ꯅꯪ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯌꯥꯗ ꯌꯥꯔꯣꯏꯀꯣꯅ ꯍꯥꯏꯕꯁꯦ ꯃꯤꯅ ꯅꯨꯄꯥ ꯑꯃ ꯃꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯏ ꯍꯥꯏꯔꯛꯄꯁꯦ ꯃꯥ ꯑꯣꯏꯔꯝꯃꯗꯤ ꯐꯅꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯦꯛꯇ ꯑꯣꯏꯔꯝꯗꯕ ꯑꯇꯣꯞꯄ ꯍꯦꯛꯇ ꯑꯣꯏꯔꯝꯕꯀꯣ ꯃꯥꯅ ꯄꯥꯝꯗꯕ ꯃꯥꯅ ꯍꯦꯛꯇ ꯄꯥꯝꯗꯕ ꯑꯣꯏꯔꯝꯕꯗ ꯃꯥꯅ ꯑꯁ ꯑꯩ ꯀꯩꯅꯣ ꯃꯇꯝ ꯆꯥꯗꯦ ꯁꯨꯝ ꯍꯥꯏꯕ ꯑꯗ ꯁ꯭ꯀꯨꯜ ꯇꯝꯕ ꯊꯥ 4 ꯂꯩꯔꯒ ꯌꯥꯝ ꯇꯥꯟ ꯆꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕ ꯑꯁ ꯃꯥꯅ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠꯁꯤꯗ ꯃꯥꯁꯦ ꯍꯔꯥꯎꯕꯗꯀꯣ ꯍꯔꯥꯎꯋꯦ ꯃꯥꯁꯦ ꯑꯗꯩ ꯎꯅꯁꯦ ꯍꯥꯏꯕꯒꯁꯦ ꯊꯣꯛꯑꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯦ ꯑꯗꯩꯗꯤ ꯁ꯭ꯀꯨꯜꯗꯁꯨ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯕꯦꯜ ꯇꯥꯗ꯭ꯔꯤꯉꯩ ꯑꯗꯩꯗꯤ ꯁ꯭ꯀꯨꯜꯒꯤ ꯍꯥꯞꯊꯥꯕ ꯁꯤꯁꯦ ꯑꯗꯨꯝ ꯉꯥꯡꯉ ꯋꯥꯔꯤ ꯁꯥꯟꯅꯕ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯦ ꯃꯣꯏꯁꯦ ꯃꯇꯝꯗꯨ ꯁꯥꯏꯀꯜꯅ ꯂꯣꯏ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯥꯏꯀꯜꯅꯒ ꯃꯇꯦꯛ ꯑꯃ ꯊꯧꯃꯤꯟꯅꯔꯒ ꯑꯗꯩ ꯑꯆꯥꯄꯣꯠꯀꯁꯦ ꯄꯤꯅꯕ ꯑꯗꯩ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯆꯥꯃꯤꯟꯅꯗꯅ ꯃꯣꯏꯔꯣꯝꯗ ꯂꯥꯛꯇꯅ ꯃꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯆꯔꯦꯕ ꯅꯨꯄꯤꯁꯦꯀꯣ ꯑꯇꯩꯒ ꯑꯃꯠꯇ ꯊꯝꯗ꯭ꯔꯦ ꯍꯦꯛ ꯅꯨꯄꯥꯁꯤꯅꯅꯦ ꯐꯝꯃꯨ ꯍꯥꯏꯅꯈꯩ ꯐꯝꯃꯦ ꯂꯦꯞꯄꯨ ꯍꯥꯏꯅꯈꯩ ꯂꯦꯞꯄꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯅꯦ ꯑꯃ ꯂꯩꯌꯦꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯄꯥꯝꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯃ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯀꯣꯏꯕ ꯅꯨꯄꯥꯁꯤꯅꯗꯤ ꯀꯌꯥ ꯏꯄꯥꯝ ꯄꯥꯝꯗꯕ ꯁꯤ ꯑꯅꯤꯁꯦ ꯂꯩꯒꯅꯦꯕ ꯑꯗꯩ ꯆꯞ ꯃꯥꯟꯅꯅ ꯑꯃꯅꯁꯨ ꯑꯃ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯑꯃ ꯃꯣꯏꯁꯤꯅ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯂꯣꯏꯖꯕꯤ ꯉꯥꯎꯖꯕꯤ ꯑꯗꯨꯅ ꯄꯤꯕꯁꯦ ꯈꯔ ꯄꯥꯝꯕ ꯃꯤꯁꯤꯅꯅꯦ ꯑꯗꯨꯝ ꯄꯤꯒꯅꯦꯕ ꯃꯥꯁꯤꯅ ꯑꯗꯨꯝ ꯄꯤ ꯑꯆꯥꯄꯣꯠꯇꯩ ꯐꯨꯔꯤꯠꯇꯒꯤ ꯑꯃꯗꯩ ꯅꯨꯄꯥꯁꯤꯒꯤꯅꯦ ꯁꯦꯟꯗꯜ ꯑꯅꯧꯕ ꯑꯃ ꯅꯨꯄꯥꯁꯤꯡꯅ ꯇꯣꯡꯕ ꯊꯣꯛꯂꯦ ꯄꯤꯅꯤ ꯖꯦꯀꯦꯠ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯦ ꯄꯤꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔꯛꯄꯗꯨꯅ ꯃꯣꯏꯁꯦ ꯀ꯭ꯂꯥꯁ 9ꯗꯩ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯅ 12ꯁꯦ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯦ ꯀꯣꯂꯦꯖꯁꯦ ꯄꯨꯟꯅ ꯇꯝꯃꯤꯟꯅꯩ ꯑꯗꯨꯗ ꯇꯝꯃꯤꯟꯅꯕꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯒꯤ ꯀꯥꯟꯁꯤꯗ ꯃꯥꯅꯗꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯂꯩꯖꯔꯝꯃꯤ ꯈꯣꯠꯂꯗꯝꯃꯦꯅ ꯑꯗꯩ ꯃꯥ ꯀꯣꯏ ꯍꯥꯏꯕꯗꯁꯨ ꯆꯥꯎꯊꯣꯛꯆꯕ ꯑꯗꯩ ꯃꯥ ꯕꯥꯏꯛ ꯑꯝꯇꯒ ꯑꯗꯨꯝ ꯂꯥꯛꯑꯒ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅꯁꯨ ꯎꯁꯤꯠꯄ ꯅꯨꯄꯥꯗꯣ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯑꯗ ꯑꯇꯩ ꯑꯃꯐꯥꯎ ꯌꯦꯡꯖꯗꯗꯅ ꯃꯥꯗꯤ ꯍꯣꯠꯅꯔꯛꯑꯕꯅꯤꯗꯅ ꯑꯗ ꯅꯨꯄꯤꯁꯤꯒꯤꯗꯤꯅꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯥꯏ ꯃꯕꯨꯡ 2 ꯂꯩꯌꯦꯕ ꯃꯈꯨꯔꯥ 3 ꯂꯩ ꯑꯗꯩ ꯃꯥꯏ ꯃꯄꯥ ꯃꯣꯏꯁꯦ ꯌꯥꯝ ꯊꯤꯕ ꯁꯥꯒꯩ ꯑꯣꯏꯌꯦꯕ ꯃꯣꯏ ꯑꯍꯟꯅ ꯋꯥ ꯉꯥꯡꯈ꯭ꯔꯗꯤ ꯑꯉꯥꯡꯅ ꯋꯥ ꯉꯥꯡ ꯌꯥꯗꯕ ꯅꯨꯄꯤꯅ ꯉꯥꯡ ꯌꯥꯗꯕ ꯑꯣꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯅꯨꯄꯥ ꯎꯅꯕ ꯈꯠꯄ ꯂꯥꯡꯕꯒꯁꯦ ꯃꯣꯏ ꯎꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯩ ꯀꯨꯝꯍꯩ ꯍꯔꯥꯎꯒꯁꯦ ꯄꯪꯆꯠ ꯆꯠꯄ ꯊꯦꯡꯅ ꯍꯜꯂꯛꯄ ꯍꯜꯂꯛꯅꯤꯡ ꯃꯇꯝ ꯊꯣꯛꯅꯤꯡ ꯃꯇꯝꯗ ꯊꯣꯛꯄ ꯃꯝꯃꯀꯥꯟ ꯍꯜꯂꯛꯄꯁꯦ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯤꯅ ꯂꯨꯅ ꯆꯠꯄ ꯁꯥꯒꯩꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯃꯣꯏꯅ ꯀꯣꯂꯦꯖ ꯇꯝꯃꯛꯄꯁꯤꯗꯅꯦ ꯀꯣꯂꯦꯖꯁꯤꯗ ꯑꯅꯧꯕ ꯅꯨꯄꯤ ꯑꯃ ꯇꯝꯃꯛꯑꯦꯕꯀꯣ ꯃꯣꯏꯅꯗꯤ ꯃꯇꯝꯁꯦ ꯃꯣꯏꯅ 2nd ꯏꯌꯥꯔꯃꯨꯛ ꯇꯝꯕ ꯑꯗꯩꯗꯤ 2nd ꯁꯦꯃꯤꯁꯇꯔ ꯑꯗꯨꯒ ꯑꯃꯗꯨꯅ ꯑꯃꯨꯛ 1st ꯁꯦꯝꯗ ꯆꯪꯉꯛꯄꯅꯦꯕ ꯊꯥꯖꯗꯅꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤ ꯃꯥ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯁꯤꯅꯁꯨ ꯍꯧꯔꯛꯄꯤ ꯈꯣꯠꯂꯛꯄꯤ ꯑꯗꯣ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯀꯣꯂꯦꯖꯁꯦ ꯀꯥꯗꯦꯕ ꯑꯗꯨꯒꯤ ꯀꯥꯗꯕꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦꯕ
ꯅꯨꯄꯤꯁꯤꯒ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥꯒ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯁꯤ ꯈꯔ ꯅꯛꯁꯟꯅ ꯂꯩꯔꯝꯃꯦꯕ ꯑꯗ ꯃꯤꯈꯩꯁꯤꯅ ꯄꯥꯎ ꯄꯤꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯃꯥꯒ ꯅꯨꯡꯁꯤꯅꯩ ꯈꯣꯠꯅꯩ ꯑꯗꯨꯗꯨꯅ ꯃꯥ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯍꯪꯉꯦ ꯅꯨꯡꯁꯤꯅꯗꯦ ꯀꯅꯥꯅ ꯍꯥꯏꯅꯣ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯤꯅꯣ ꯅꯨꯡꯁꯤꯅꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯁꯦ ꯈꯔ ꯈꯠꯅ ꯈꯣꯠꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨꯗ ꯍꯥꯏꯔꯨꯔꯦꯕ ꯑꯩꯒ ꯅꯨꯡꯁꯤꯅꯩꯅꯦ ꯂꯧꯅꯗꯣꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯀꯩꯅꯣ ꯇꯧꯔꯛꯀꯅꯨ ꯅꯁꯥꯅ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯁꯤ ꯈꯣꯠꯁꯦꯅ ꯈꯤꯇꯪ ꯃꯥꯅꯁꯨ ꯍꯥꯏꯔꯨꯔꯦꯕꯀꯣ ꯑꯗꯩ ꯑꯃꯗꯨꯅꯁꯨ ꯅꯨꯡꯁꯤꯅꯕꯅꯦ ꯆꯦꯟꯕ ꯅꯠꯇ꯭ꯔꯤꯌꯦ ꯅꯣꯏꯅꯤꯗꯣ ꯑꯩꯒꯤꯁꯤꯗꯤ ꯑꯄꯥꯝꯕꯅꯦ ꯑꯩꯅ ꯉꯝꯃꯦ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯅꯤ ꯅꯪꯅ ꯉꯝꯃꯦ ꯃꯉꯣꯟꯗ ꯂꯩꯌꯨ ꯅꯨꯄꯥꯅ ꯑꯄꯥꯝꯕ ꯂꯧꯖꯖꯅꯤꯗ ꯁꯤꯗꯤ ꯀꯥꯏꯅ ꯎꯁꯤꯠꯇꯅꯒ ꯍꯥꯏꯔꯝꯕꯗꯣ ꯑꯗꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯔꯛꯏꯁꯤꯅꯗꯤ ꯅꯪ ꯀꯌꯥ ꯄꯥꯝꯃꯛꯇꯕꯩ ꯑꯣꯏꯔꯝꯅꯤꯗ ꯀꯥꯏꯅꯒ ꯎꯁꯤꯠꯂꯛꯇꯕ ꯑꯉꯥꯡꯁꯤꯅ ꯀꯔꯦꯝꯅꯔꯛꯄ ꯑꯗꯩꯗꯤ ꯑꯗꯨ ꯅꯨꯃꯤꯠꯁꯤꯅ ꯃꯕꯥꯏꯁꯦ ꯀꯣꯂꯦꯖꯇ ꯋꯥꯁꯦ ꯈꯔ ꯉꯥꯡꯅꯩꯕ ꯁꯤ ꯄꯥꯎꯁꯦ ꯃꯃꯥꯟꯅꯕꯒꯩꯅ ꯇꯝꯗ ꯌꯧꯅꯔꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯥ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯠ ꯈꯤꯇꯪ ꯉꯥꯎꯔꯨꯕ ꯑꯃ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨ ꯉꯥꯎꯔꯨꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯃꯥꯁꯦ ꯅꯣꯡꯃ ꯅꯨꯄꯥꯁꯦ ꯀꯧꯔꯦꯕ ꯂꯥꯛꯑꯣꯅ ꯀꯧꯔꯦ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯦ ꯑꯗ ꯀꯧꯕꯁꯤꯗ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯒꯤꯅꯦ ꯍꯣꯇꯦꯜ ꯄꯀꯧꯔꯥ ꯆꯥꯐꯝ ꯑꯃ ꯂꯩꯕ ꯃꯤꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯗ ꯍꯦꯟꯅ ꯆꯪꯗꯕ ꯑꯍꯟ ꯀꯩꯀꯩ ꯑꯉꯥꯡ ꯆꯥꯕ ꯆꯪꯅꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯊꯝꯕ ꯀꯥꯁꯦ ꯈꯥꯔ ꯊꯝꯕꯀꯣ ꯈꯨꯡꯒꯪ ꯂꯩꯔꯛ ꯈꯨꯜꯂꯛꯇꯗꯤ ꯑꯗꯨꯝ ꯐꯝꯕ ꯑꯗ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯅꯨꯡꯊꯤꯟꯁꯤꯗ ꯈꯔꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯕ ꯁꯥꯎꯅꯔꯦꯀꯣ ꯃꯥꯅ ꯎꯁꯤꯠꯇꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯑꯗꯨꯒꯅꯦ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯍꯩꯅꯅꯦ ꯅꯨꯄꯥꯁꯤꯒꯤ ꯁꯣꯁꯦ ꯑꯩꯈꯣই ꯇꯦꯕꯜꯗꯒ ꯁꯨꯝ ꯊꯝꯅꯩꯗꯅ ꯄꯥꯏꯁꯟꯈꯤꯕꯅꯦꯕ ꯑꯗ ꯅꯨꯄꯥꯁꯤꯗꯤ ꯈꯪꯗꯕ ꯑꯗꯣ ꯃꯥꯅ ꯄꯥꯏꯁꯟꯈ꯭ꯔ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯃꯥ ꯃꯁꯥ ꯃꯅꯨꯡꯗ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯆꯠꯂꯁꯤ ꯈꯣꯠꯂꯁꯤꯅ ꯍꯥꯏꯕꯁꯤꯗ ꯑꯁ ꯃꯥꯅ ꯁꯨꯃꯥꯏꯅ ꯎꯁꯤꯠꯇꯕ ꯈꯣꯠꯇꯕ ꯑꯩꯗꯤ ꯉꯁꯤꯗꯤ ꯂꯩꯍꯧ ꯉꯝꯃꯔꯣꯏ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯔꯦꯕ ꯀꯥꯏꯗꯩꯅꯣ ꯍꯦꯛ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯁ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯏ ꯃꯥꯡꯗ ꯅꯉꯣꯟꯗ ꯂꯩꯅꯤ ꯃꯥꯅ ꯎꯁꯤꯠꯇꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯅꯪ ꯀꯩꯗꯧꯕꯩ ꯃꯥꯒ ꯅꯪꯒ ꯂꯦꯞꯅꯔ ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯔꯛꯏꯅꯣ ꯑꯗꯨꯗꯨꯅ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅꯗꯤ ꯍꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯗꯣ ꯅꯪꯅꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄ ꯅꯣꯛꯂꯛꯄ ꯍꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯍꯣꯏ ꯃꯥꯒ ꯑꯩꯒꯗꯤ ꯀꯨꯏꯔꯦ ꯀꯥꯏꯅꯕꯁꯨ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯁꯥꯎꯔꯅꯨ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯍꯥꯏꯕꯅꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯤꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯀꯣꯟꯅ ꯆꯦꯟꯁꯤ ꯈꯣꯠꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯒꯥꯔꯤꯁꯦ ꯁꯣꯁꯦ ꯊꯤꯒꯠꯂꯛꯑꯦꯕ ꯒꯥꯔꯤ ꯁꯣꯁꯦ ꯊꯤꯕꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯩꯗꯤ ꯒꯥꯔꯤ ꯁꯣꯁꯦ ꯀꯥꯏ ꯊꯝꯃꯝꯃꯦ ꯐꯨꯔꯤꯠ ꯀꯥꯎꯒ ꯀꯩꯒ ꯂꯣꯏ ꯍꯨꯝꯃꯦ ꯂꯩꯇ꯭ꯔꯦ ꯐꯪꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯊꯤꯕꯁꯤꯗ ꯐꯪꯉꯛꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯝꯁꯤꯜꯂꯛꯑꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯃꯥꯟꯅꯕꯤꯈꯩꯅꯁꯨ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅꯁꯨ ꯉꯪꯅꯔꯦ ꯃꯣꯏꯁꯦ ꯍꯟꯉꯝꯃꯣꯏ ꯈꯣꯠꯂꯣꯏꯅ ꯇꯧꯕꯁꯤꯗ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅꯁꯨ ꯑꯁ ꯄꯨꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣ ꯐꯔꯛ ꯇꯥꯅꯔꯅꯤ ꯑꯗꯨꯗꯣ ꯌꯨꯝꯗ ꯆꯩꯔꯅꯤꯅ ꯃꯃꯥꯟꯅꯕꯤꯈꯩꯁꯨ ꯂꯣꯏ ꯆꯪꯅꯈ꯭ꯔꯦꯕ ꯑꯗ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯣꯛꯂꯛꯄ ꯌꯦꯡꯉꯛꯄ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯨꯔꯦ ꯑꯗꯣ ꯑꯩꯁꯦ ꯍꯣꯏ ꯆꯨꯝꯃꯦ ꯃꯥꯒ ꯑꯩꯒꯁꯦ ꯅꯨꯡꯁꯤꯅꯩ ꯂꯦꯞꯅꯩ ꯀꯨꯏꯔꯦ ꯃꯇꯝ ꯑꯗꯨꯅ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯅꯉꯣꯟꯗ ꯑꯩ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯎꯕꯁꯦ ꯑꯗꯣ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤꯅ ꯅꯨꯄꯥꯁꯤ나 ꯍꯥꯏꯌꯦꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯂꯩꯍꯧ ꯉꯝꯃꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯂꯣꯏ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯥ ꯂꯧꯔꯗꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯂꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯦꯜꯂꯗꯝꯅꯦꯅ ꯇꯧꯗꯅ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯈꯩꯁꯦ ꯑꯁ ꯑꯩꯈꯣꯏꯗꯤ ꯊꯦꯡꯉꯦ ꯌꯨꯝꯗ ꯆꯩꯔꯅꯤ ꯅꯪ ꯃꯥ ꯄꯨꯔ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯆꯠꯂꯒꯦꯅ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯁꯣꯝꯗ ꯉꯥꯡꯅꯔ ꯑꯗꯨꯝ ꯂꯩꯔꯦ ꯁꯣ ꯄꯤꯌꯣꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯀꯣ ꯁꯣꯁꯦ ꯅꯪꯅ ꯁꯨꯡꯄꯥꯏ ꯄꯥꯏꯁꯜꯂꯝꯒꯅꯤ ꯑꯩ ꯀꯥꯎꯗꯦ ꯁꯤꯗ ꯑꯗꯨꯝ ꯊꯝꯕꯅꯤ ꯅꯪ ꯁꯨꯡꯄꯥꯏ ꯄꯥꯏꯁꯜꯂꯝꯒꯅꯤ ꯁꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯝ ꯃꯄꯤ ꯈꯔ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯈꯩꯗꯨꯅ ꯍꯥꯏꯔꯒ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛ ꯊꯦꯡꯉꯦ ꯈꯣꯠꯂꯦ ꯌꯨꯝꯗ ꯂꯣꯏꯍꯧꯔꯦ ꯊꯤꯅꯍꯧꯕꯗ ꯃꯥ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯄꯨꯔ ꯆꯠꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣꯅ ꯇꯧꯀꯥꯟꯗ ꯅꯝꯗꯅ ꯑꯗꯨꯝ ꯄꯨꯍꯜꯂꯛꯑꯦꯕꯀꯣ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯅꯪꯅ ꯆꯦꯟꯁꯦ ꯌꯥꯗ꯭ꯔꯗꯤ ꯃꯕꯨꯡꯁꯤꯡꯗ ꯊꯣꯛꯂꯛ ꯐꯨꯗꯅ ꯈꯣꯠꯇꯅ ꯇꯧꯅꯔꯅꯤ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯉꯝꯗꯅ ꯑꯁ ꯅꯨꯄꯥꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯑꯦꯀꯣ ꯑꯗꯨꯒꯗꯤ ꯃꯥꯁꯤꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯩ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯒꯤ ꯀꯥꯗ ꯊꯝꯃꯦꯗꯅ ꯅꯨꯄꯤꯁꯦ ꯃꯥꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯐꯝꯃ ꯃꯥꯗꯤ ꯀꯞꯄ ꯂꯩꯔꯦꯕ ꯑꯗꯩꯗꯤ ꯑꯁꯣꯝꯗꯅ ꯅꯨꯄꯤꯗꯨꯅ ꯄꯥꯎꯁꯦ ꯐꯪꯈ꯭ꯔꯦ ꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯁ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯄꯁꯤ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯃꯥꯁꯦ ꯄꯥꯏꯕ ꯀꯤꯔꯦꯕꯀꯣ ꯑꯗꯩ ꯃꯣꯏ ꯀꯩꯅꯣꯈꯩꯁꯤꯅ ꯍꯥꯏꯔꯦꯕ ꯄꯥꯏꯌꯣ ꯑꯗꯨꯒ ꯋꯥꯁꯦ ꯈꯟꯅꯔꯁꯤ ꯑꯗꯨꯅ ꯐꯅꯤ ꯋꯥ ꯈꯟꯅꯕꯅ ꯐꯅꯤ ꯄꯥꯏꯔꯣꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯄꯥꯏꯔꯦ ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯁꯦ ꯆꯨꯝꯃꯕ ꯅꯠꯇ꯭ꯔꯥꯅ ꯇꯧꯔꯛꯑꯦꯕ ꯃꯥꯅ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯑꯗꯩꯗꯤ ꯃꯥꯅ ꯅꯝꯗꯅ ꯏꯟꯅꯔꯛꯄꯅꯦ ꯍꯥꯏ ꯅꯝꯗꯅ ꯏꯟꯅꯔꯛꯄ ꯍꯥꯏꯁꯦ
Noi na yumdaro inaraibo nang unaruri natro adubawdi nang mana phara pubro hujungmak law hujungmak aisu sien gadami sineba mana sita yabro jungmak sien gadami nang adu ngam godang ngam moidran tholo adu aisu ngam ni sineba thengnara je sineba adu adi salaga amadong sielure adu sieluraga ne amajigana ahing lekmina da kotana laire adai songbi nu pisina jung pau phangre amaje sien gre habaje nongalaga di ani makse haidok pasa toy midana han ding ngawre ino ne nang na taw bana ta han ngai ngawre kamai taw ni karam bahana pau haidok chakani sidi taw ja som da ju sai gi nak na ba moi je mai kai khun thang na ba ta ne ba nupa je nupi je pur ga matung da nupi ama jung sielo da pau je loi phang na re ba ada haidok pasa khoi gi na han la kadam ne khoi gi na ha le sine ba ko tong nai je adai di upai leite adu hana satle bai dok pase ada moi gi di smai haire moi kaino tawbiro oren adam thenbiro duga kai kaino khana ra jena irem lem na haire ba ko ada idi ama dugi di sai gi ma di kaino tawna samoi gi sagai makra ma to jam ja thi bani na ne mana no pi ma sielaga akhoi gi jung sian jan ba usetta bane sigi no pa je hengai bok yum pan ba da lemin na da nungai ro da ba no pa ni ada pi ro je haina re ba moi pi ro je na duga moi je kaino tawre ba moina haidok pase lak pase da moi phamal laktre phak tha dre police toin thengna je hare ba adai moi je case tawre aduga case tawra kanda na sana yai hayo du taw hayo moi je sahi loi suna re ba yum pan be ko adai da sana yai hayo du taw na moi je loi hai halman me am je na ga je adu noi mi ga ju ngau bra ka da boina moina case tawre ju bo amma ji waro sana nang hong ga da ju da amma na haraw da loi ramani kaino noi han ga jan tawre ju bona mana ju mana bi ga ji da hai adai mana ma pi da phone tawra hai case to la kanu ai in tho lo ai police to lak panga moi ai din pa ji lai ni nu pi ama jana kai khan ni kai gino noina case tawre ji ai sa ne ana sien bani na sa khoina ga do hai nga moi da kai dei wa no han ga na loi lem na gre aduna nu pa je maram chalu da nu pa ni adun pi roi na loi lem na gre khoina ga ngam bana te kai dei wa no phu da na si ni na khoi hai ba ngam ja roi loi hai ra ba adai di police yaure police wa kana som da di nu pi ama do gi di horen thin bana lai nei ne ba som gi na mu pung tara drama thoi sai ji da case tok sale nu tin pung ama da la ko re sa le ko adu kan da di nu pi je moi gi kano jing ji ga moi na laimina ge na moi ga laimina gre ba ahla man jing ji ga dai de moi na ngang ba chai ba phu ba khala taw gre ba na sana ya den kuma ka da bani na ai lai roi na lai ba ngam hai ka da me asi nu pa nangon dai hana nu pi mu sian nu pa nang kamai na lai doi no nang hana sien boi di lai jo adu juna ta bana mai doi kai ro nang pam de na ma du sieng gi na tro nang koi koi na ma ma si koi na tro sum ba maram chat phara roi da ba tung bong nang loi ro ga ju ama ju mu jan sala di kamai tong ni dai hu ju nang long ani haro asi jung pi ni hara di nang lai ngam dori bra tu yang ngang khre ba ko upai lai tre ba nu pi je ki re ba ma ju ko mai tor ga dum police ta tho ga police na noi kamai mai taw no be ma nang lai gi haira lai roi haira nang hairo na hang ba ji da ma na dong khum do khre ba ki na ko mana pi ma ju sel labani na ai lai roi ge na khum do khre ba adai di as nu pa mai jing jing nga e ko as kai no moi mi ga lai mi na gra ga smai khomak pa do na adai di police na ju nga nge noi na nu pi si ani sien bagini ama lai roi ge haire phare na adai di nu pi ama do di pi ne adum haire ba adu lai roi ge hai ba mi ju loi sana tam ni pi ge hai ba mi je lau tam mi na amai tor ga ma je ija da bi ga kai je matam thana ra ga amai na nu pi je ma yum na pura sakre ba nupa si am thi na nungai ta na hale ba kari no mana taw ji bo song tho ga police na hang ba da mana ai sa na yai ai lai ni na song thora amadi moi mi ma am de khoi na ma bu mul la ga pu ge ma sa hi ju sura ba yum pan ba gi na mana ai gi mai ngak lak ta ba nu pi ma ji mang ta ma si en ba ne na ju sen sal lu ga ju ko mana ai gi mai ju ngak lak ta ba nu pa si am nungai tre ba adai di an ga ju loi sau na re ado si je moi halaman ki dei ma sa na ya na sen ma nu pi je ya de hai ba gi thau dok se he tho e ba ma ta ko ada gi di eno taw re mayum yo re nu pi ju ka pas phure moi ma bung oi kai oi me am na phure ma je ngang da sai na taw re mo na chen chen ba ya roi cha kai gi ma yengu nang in tho ka da mi ha to ka da mi bo hai ba no adai nu pi de dum smai na koi gi nu pa na nu pi ani chela ko da di ma se ma yam jina ngang ba sai ba phu ba ngam de na ko aduga makura ma tong ka kai na ju khal ngang ba de hena ado nu pi ne hek smai thok pa da di hek da mayam sang da phui ba ko aduga de mu kai daw re ada song wi nu pi do ma na mai nga abani na ma je lu hong ani na moi je kai no tor kan da moi song wi ja da bi je hapta mu ki mong da bi thok ra ma lu hong a lo gre ma je ma mai ngak pi ra ba ni khoi gi da mak ta na ko ama du ngak tra ba ni na da mai na lai min na gre ba
ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡ ꯃꯥꯅ ꯊꯥ 6ꯃꯨꯛ ꯂꯩꯔꯒ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯋꯥꯁꯦ ꯄꯥꯛ ꯉꯥꯡꯗꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯅꯤꯡꯕ ꯀꯥꯏꯔ ꯂꯥꯛꯑꯦꯕ ꯃꯥꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯡꯒꯁꯨ ꯊꯣꯛꯇꯕꯤ ꯇꯨꯝꯁꯤꯜꯂ ꯑꯗꯨꯝ ꯂꯩꯕꯒꯤ ꯁꯛꯐꯝ ꯑꯃ ꯏꯀꯥꯏ ꯀꯥꯏꯕ ꯃꯥꯏꯊꯣꯡꯒꯁꯦ ꯑꯗꯨꯒ ꯃꯁꯝ ꯃꯅꯥꯒꯁꯦ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂ ꯂꯩꯕꯩ ꯃꯑꯣꯡ ꯏꯇꯥ ꯇꯥꯗꯕ ꯀꯩꯅꯣꯝ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯃꯥꯅ ꯍꯥꯏꯔꯦꯕ ꯏꯆꯦ ꯑꯩꯁꯦ ꯑꯉꯥꯡ ꯊꯥ 6 ꯁꯨꯔꯦ ꯑꯩ ꯃꯤꯔꯣꯜꯂꯦ ꯍꯥꯏꯌꯦꯕ ꯑꯦ ꯅꯪꯕꯨ ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯣ ꯑꯩꯅ ꯍꯪꯉꯦꯕ ꯑꯩꯁꯦ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪꯅ ꯃꯤꯔꯣꯜꯂꯤꯁꯦ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯩꯅ ꯍꯪꯉꯦꯀꯣ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤꯔꯥꯅ ꯃꯥꯅꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯅꯣꯏ ꯑꯍꯜ ꯂꯃꯟꯈꯩ ꯍꯥꯏꯔꯒ ꯅꯪ ꯃꯥꯒꯁꯨ ꯆꯦꯜꯂꯕꯗꯨꯕꯨ ꯉꯍꯥꯟꯅ ꯐꯠꯂꯥꯎꯅ ꯊꯥ ꯌꯥꯝꯗ꯭ꯔꯤꯉꯩꯗ ꯍꯣꯡꯉꯨ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯊꯥ 6 ꯁꯨꯔ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕꯅ ꯍꯥꯏ ꯏꯆꯦ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯕ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯔꯣ ꯍꯥꯏ ꯁꯨꯃꯥꯏꯅ ꯃꯥꯒꯩꯒꯁꯦ ꯄꯨꯂꯤꯁꯇ ꯏꯖꯗꯥꯕꯤ ꯄꯤꯅꯔꯒ ꯋꯥ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯑꯗꯣ ꯍꯣꯡꯉꯒ ꯂꯩꯈ꯭ꯔꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨ ꯊꯥ ꯂꯦꯞꯈ꯭ꯔꯦ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕꯅ ꯑꯩꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯆꯦ ꯃꯥꯒꯤ ꯃꯆꯥ ꯃꯤꯔꯣꯟꯕꯅꯤꯅ ꯑꯩꯁꯦ ꯊꯑꯣꯏꯅ ꯑꯩꯅ ꯊꯥ ꯌꯥꯝꯕꯐꯧ ꯀꯅꯥꯝ ꯍꯥꯏꯗꯣꯛꯇꯒꯩ ꯂꯥꯛꯏꯁꯦ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯈꯇꯪ ꯂꯣꯠꯄꯗ ꯈꯔ ꯂꯩꯔꯒꯗꯤ ꯈꯪꯅꯔꯛꯑꯅꯤ ꯊꯥ ꯌꯥꯝꯖꯜꯂꯛꯑꯗꯤ ꯑꯗꯣ ꯑꯩꯅ ꯉꯥꯡꯈꯩ ꯊꯥ 2-3 ꯍꯥꯏꯗꯒꯩ ꯊꯥ ꯈꯔ ꯌꯥꯝꯃꯀꯥꯟꯗ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏ ꯀꯥꯟꯗ ꯂꯥꯛꯆꯕꯅꯤ ꯊꯥ 2 ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯣꯏꯗ ꯈꯪꯍꯟꯗꯕꯤꯗ ꯂꯥꯛꯆꯕꯅꯤ ꯃꯥꯒꯩꯒ ꯋꯥ ꯂꯣꯏꯁꯟꯅꯈ꯭ꯔꯒꯁꯨ ꯏꯖꯗꯥꯕꯤ ꯄꯤꯈ꯭ꯔꯒꯁꯨ ꯑꯩ ꯃꯉꯣꯟꯗ ꯂꯩꯖꯒꯦ ꯃꯥꯏ ꯃꯆꯥ ꯃꯤꯔꯣꯜꯂꯕꯅꯤꯅ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯤꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯄꯩꯁꯥꯈꯩꯗꯣ ꯑꯩꯅ ꯍꯟꯖꯒꯦ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯩ ꯁꯅꯥ ꯂꯤꯛꯀ ꯀꯩ ꯂꯣꯏ ꯀꯥꯏꯊꯣꯛꯍꯟꯖꯒꯦꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯩꯁꯥꯈꯩꯗꯨꯗꯤ ꯂꯣꯏꯅ ꯂꯣꯏꯁꯟꯈ꯭ꯔꯖꯥꯠꯅꯦꯕ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯟꯖꯒꯦ ꯏꯆꯦꯅ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯕꯦꯝꯃ ꯋꯥ ꯂꯣꯏꯁꯟꯅꯈ꯭ꯔꯒꯗꯤ ꯆꯦ ꯏꯈ꯭ꯔꯦ ꯄꯨꯂꯤꯁꯇꯅꯤ ꯂꯣꯏꯅꯩꯗꯣ ꯄꯩꯁꯥ ꯊꯤꯈ꯭ꯔꯦ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯈ꯭ರೆ ꯃꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯅ ꯃꯆꯥ ꯌꯥꯎꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯅꯪ ꯃꯥꯏ ꯃꯆꯥ ꯃꯤꯔꯣꯜꯂꯤꯅ ꯍꯧꯖꯤꯛ ꯂꯩꯔꯨꯗꯣꯏꯅꯣ ꯃꯥꯒꯤ ꯗꯥꯏꯇ ꯅꯠꯇ꯭ꯔꯦ ꯑꯉꯥꯡꯁꯦ ꯄꯣꯛꯀꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯣꯛꯆ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯧꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯔꯣꯏ ꯑꯅ ꯑꯩꯅ ꯍꯥꯏꯔꯦꯕ ꯃꯥꯁꯦ ꯀꯞꯄꯦ ꯏꯆꯦ ꯑꯝꯇꯗꯤ ꯀꯧꯕꯤꯌꯣꯅ ꯌꯥꯝ ꯀꯞꯄꯦꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟꯒꯩ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯍꯥꯟꯅ ꯑꯝꯇꯗꯤ ꯀꯧꯕꯤꯌꯣꯅ ꯍꯥꯏꯔꯦꯕꯀோ ꯃꯥꯅꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯃꯥ ꯀꯥꯏꯅꯕꯁꯨ ꯉꯝꯃꯣꯏ ꯃꯤꯀꯨꯞ ꯑꯃꯐꯧ ꯅꯣꯡꯃ ꯅꯠꯇꯦ ꯃꯤꯀꯨꯞ ꯑꯃꯐꯧ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯕ ꯂꯩꯇꯦ ꯑꯩ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯂꯦꯜꯂꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯁꯤꯈꯤꯕ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯉꯥꯡꯁꯤꯁꯨ ꯌꯥꯎꯅ ꯑꯩ ꯈꯜꯂꯦ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯂꯧꯕꯤꯔꯒꯅ ꯂꯧꯕꯤꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯗꯨꯝ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯦꯞꯄꯦ ꯑꯗꯨꯒ ꯀꯅꯥꯝ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗꯁꯨ ꯍꯣꯏ ꯏꯕꯥꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯅꯛꯅꯈꯤ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯃꯥꯒꯩꯒ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯈꯤꯕꯁꯤꯗ ꯑꯣꯏꯈꯤꯕ ꯑꯉꯥꯡꯅꯤ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯒꯤ ꯑꯩ ꯃꯦꯠꯁ ꯂꯥꯛꯈꯤꯗ꯭ꯔꯦꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯄꯤꯁꯤꯅ ꯃꯆꯥꯁꯨ ꯃꯤꯔꯣꯜꯂꯤꯕ ꯑꯃꯨꯛ ꯁꯤꯗꯣꯛꯈ꯭ꯔꯣ ꯅꯨꯄꯥꯁꯦ ꯑꯝꯇꯗꯤ ꯀꯧꯕꯤꯌꯨ ꯃꯣꯏ ꯃꯌꯨꯝꯒꯤ ꯃꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯦ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯑꯒꯗꯤ ꯃꯥꯁꯦ ꯄꯨꯈꯤꯗꯣꯏꯅꯦꯕ ꯉꯥꯡꯈꯩ ꯃꯤꯔꯣꯟꯕ ꯅꯪ ꯍꯥꯏꯗꯕ ꯈꯣꯠꯇꯕ ꯑꯃꯨꯛꯁꯨ ꯄꯨꯕꯤꯗꯣꯏꯅꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤꯗꯤ ꯄꯥꯎ ꯑꯃꯗꯤ ꯄꯤꯔꯁꯤꯅꯅꯦ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯅ ꯆꯠꯇ꯭ꯔꯦꯕ ꯐꯣꯟ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯔꯦꯕ ꯅꯣꯏ ꯑꯝꯇ ꯁꯨꯃꯥꯏꯅ ꯂꯥꯛꯀꯦꯔꯥ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯃꯥꯁꯦ ꯂꯥꯛꯑꯦꯅꯦ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯅꯪꯗꯤ ꯑꯉꯥꯡ ꯃꯤꯔꯣꯜꯂꯦ ꯊꯥ ꯆꯦꯟꯕꯗ ꯃꯥꯁꯦ ꯃꯤꯔꯣꯟꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯁꯨꯃꯥꯏꯅ ꯅꯪ ꯅꯨꯡꯁꯤꯗꯅ ꯃꯥꯅ ꯊꯝꯃꯝꯃꯦ ꯑꯉꯥꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯌꯨꯝꯁꯨ ꯈꯪꯍꯟꯗ꯭ರೆ ꯃꯣꯏ ꯃꯌꯨꯝꯒꯤ ꯃꯤ ꯍꯥꯏꯗꯕꯤꯗ ꯅꯪ ꯈꯛꯇꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯅꯥꯝ ꯈꯪꯍꯟꯗꯕꯤꯗꯨꯒ ꯅꯪꯒ ꯂꯩꯃꯤꯟꯅꯖꯒꯦꯅ ꯃꯥꯅ ꯂꯥꯛꯑꯦ ꯅꯣꯏꯒꯤ ꯄꯩꯁꯥꯗꯣ ꯃꯥ ꯍꯟꯗꯣꯛꯆꯒꯦ ꯍꯥꯏ ꯁꯅꯥ ꯀꯥꯏꯔꯒ ꯁꯤꯅꯦꯕ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀோ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯆꯒꯦ ꯍꯥꯏꯔꯒꯅꯦ ꯃꯥꯁꯨ ꯆꯦꯜꯂꯛꯑꯦꯕ ꯃꯣꯏ ꯑꯍꯜ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯆꯦꯜꯂꯛꯑꯦꯕꯀꯣ ꯑꯁ ꯅꯨꯄꯥꯁꯤꯁꯨꯅꯦ ꯃꯕꯥꯅꯤꯁꯨ ꯎꯅꯕꯗ ꯀꯞꯅꯩꯌꯦ ꯑꯗ ꯅꯨꯄꯤꯁꯤꯅꯅꯦ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯅꯔꯨꯕꯅꯤꯅ ꯃꯥꯏ ꯃꯈꯣꯡꯁꯤꯗꯅꯦ ꯅꯨꯄꯥꯁꯦ ꯍꯦꯛ ꯆꯪꯉꯛꯄꯒꯅꯦ ꯃꯥꯏ ꯃꯈꯣꯡꯁꯦ ꯇꯨꯔ ꯀꯞꯄꯦ ꯀꯣꯜꯂꯒꯀꯣ ꯅꯪ ꯑꯩ ꯍꯨꯟꯗꯣꯛꯀꯅꯨ ꯅꯪ ꯅꯆꯥꯅꯦ ꯑꯩꯅ ꯃꯤꯔꯣꯜꯂꯤꯁꯦ ꯑꯩ ꯅꯪ ꯄꯩꯁꯥꯗꯣ ꯁꯤꯡꯒꯦ ꯑꯩ ꯑꯝꯇꯗꯤ ꯂꯧꯁꯟꯕꯤꯌꯨ ꯑꯗꯨꯅ ꯑꯩ ꯏꯆꯥꯁꯦ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯑꯣꯏꯍꯟꯒꯅꯨ ꯅꯪꯅ ꯂꯧꯕꯤꯅꯕꯅ ꯑꯉꯥꯡꯁꯦ ꯃꯤꯔꯣꯜꯂꯛꯄꯗ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯏ ꯑꯩ ꯃꯦꯠꯁ ꯂꯥꯛꯇꯕꯗ ꯑꯗꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯆꯥ ꯑꯩꯒꯤ ꯏꯕꯨꯛꯇ ꯌꯥꯎꯔꯕꯅꯤ나 ꯅꯪꯅ ꯑꯩ ꯂꯧꯕꯤꯔꯅꯦꯅ ꯑꯩꯅ ꯂꯥꯛꯄꯅꯤ ꯉꯁꯤꯐꯥꯎ ꯈꯥꯡꯉꯒꯅ ꯑꯩꯁꯦ ꯄꯨꯔꯥ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯑꯗꯩ ꯃꯣꯏꯅꯤꯁꯦ ꯉꯥꯡꯅꯔꯦ ꯅꯪꯅ ꯄꯨꯂꯤꯁꯇ ꯑꯩꯒꯤ ꯃꯥꯏ ꯉꯥꯡꯂꯛꯇꯕ ꯅꯪꯅ ꯑꯩ ꯂꯩꯅꯦꯅ ꯈꯨꯝꯃꯛꯇꯕ ꯅꯪ ꯀꯩꯗꯧꯕꯒꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯛꯇꯕ ꯑꯩꯒꯤ ꯃꯥꯏ ꯉꯥꯡꯂꯛꯇꯕꯗꯨꯗꯤ ꯃꯤꯒꯤ ꯃꯆꯥꯁꯤꯅꯗꯤ ꯑꯩ ꯃꯥꯏ ꯉꯥꯛꯑꯕꯅꯤꯅ ꯂꯨꯍꯣꯡꯗꯅ
ꯍꯧꯖꯤꯛ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯪꯒ ꯃꯥꯁꯨ ꯃꯤꯔꯣꯜꯂꯒ ꯂꯩꯔꯦ ꯁꯤ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯅꯪꯁꯦ ꯀꯃꯥꯏꯅ ꯄꯨꯁꯟꯗꯣꯏꯅꯣ ꯅꯨꯄꯤ ꯑꯃꯁꯤꯒꯤ ꯏꯃꯨꯡꯅ ꯀꯩ ꯍꯥꯏꯔꯛꯇꯣꯏꯕ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯁꯤꯗꯤ ꯅꯪꯒ ꯑꯩꯒ ꯂꯥꯏꯕꯛꯇ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯤꯗꯤ ꯅꯪ ꯂꯧꯁꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯪꯕꯨ ꯊꯦꯝꯕꯤꯔꯨꯒꯦꯅ ꯅꯪꯅ ꯁꯤ ꯐꯤꯕꯝꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯂꯥꯛꯏꯁꯤꯗꯤ ꯑꯩꯅ ꯅꯪ ꯂꯧꯁꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯍꯥꯏꯔꯦꯕꯀꯣ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯀꯞꯄꯦ ꯃꯥ ꯂꯣꯟꯅ ꯊꯝꯃꯁꯨ ꯊꯝꯕꯤꯌꯨ ꯑꯩꯁꯦ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯊꯣꯛꯇꯦ ꯏꯃꯥ ꯏꯄꯥꯅ ꯊꯥꯒ ꯆꯥꯕꯅꯤ ꯑꯗꯩ ꯅꯣꯏꯒꯤ ꯀꯦꯁꯀꯤꯁꯨ ꯄꯩꯁꯥ ꯄꯨꯊꯔꯒ ꯍꯧꯖꯤꯛ ꯄꯨꯔ ꯂꯩꯔꯦ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯃꯒ ꯑꯗꯩ ꯅꯨꯄꯤ ꯑꯃꯁꯦ ꯈꯨꯗꯛꯇ ꯍꯣꯡꯕꯒꯤ ꯏꯟꯊꯣꯔꯛꯄꯒꯤ ꯋꯥꯡꯗꯣ ꯂꯩꯕꯒꯤ ꯈꯣꯠꯄꯒꯤ ꯏꯃꯨꯡꯁꯤꯗ ꯄꯨꯔꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯗ꯭ꯔꯦ ꯃꯤ ꯑꯣꯏꯅ ꯉꯥꯡꯗ꯭ꯔꯦ ꯁꯤꯁꯤ ꯀꯗꯥꯏ ꯍꯤꯡꯁꯤ ꯀꯗꯥꯏ ꯂꯩꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯅꯪꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯄꯨꯁꯜꯂ ꯆꯠꯇꯣꯏꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯋꯥꯔꯦ ꯍꯥꯏꯔꯦꯕꯀꯣ ꯃꯥꯅ ꯑꯗꯩ ꯃꯣꯏꯅꯤꯁꯦ ꯌꯥꯝ ꯀꯥꯞꯃꯤꯟꯅꯩ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯅꯪꯕꯨ ꯄꯨꯔꯒ ꯑꯩꯅ ꯀꯗꯥꯏꯗꯅꯣꯝ ꯆꯠꯄꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯪ ꯆꯞ ꯃꯥꯟꯅꯩ ꯅꯪꯒꯤꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯪ ꯃꯤꯔꯣꯜꯂꯦ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯤꯔꯣꯜꯂꯦ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯔꯣꯟꯕ ꯅꯠꯇꯕꯅꯤꯅ ꯁꯥꯒꯩꯅ ꯂꯧꯁꯤꯜꯂꯨ ꯌꯥꯔꯣꯏ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯔꯣꯜꯂꯤꯕꯁꯤꯗꯤ ꯏꯆꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯉꯒ ꯌꯨꯝꯗ ꯊꯝꯃꯒ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯒ ꯃꯤꯔꯣꯟꯕꯅꯤ ꯁꯥꯒꯩꯅ ꯃꯁꯛ ꯈꯪꯉꯕ ꯅꯨꯄꯤꯅꯤ ꯃꯥꯗꯤ ꯑꯗꯣ ꯄꯩꯁꯥꯗꯣ ꯋꯥꯅ ꯀꯣꯏꯊꯤ ꯊꯤꯅꯔ ꯄꯨꯗꯅ ꯂꯥꯛꯇꯅ ꯏꯖꯗꯥꯕꯤ ꯄꯤꯈ꯭ꯔꯕ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯑꯝꯗ꯭ꯔꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯑꯩꯅ ꯄꯨꯁꯟꯗꯣꯏꯅꯣ ꯑꯗꯨꯒꯤ ꯑꯩ ꯊꯧꯅꯥ ꯂꯩꯇ꯭ꯔꯦꯅ ꯌꯥꯝ ꯀꯞꯃꯤꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯃꯍꯩ ꯊꯤꯅꯔꯛꯑꯦꯕ ꯃꯣꯏꯁꯦ ꯀꯗꯥꯏ ꯆꯠꯈꯤꯅꯀꯣ ꯊꯤꯅꯔꯛꯄꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯐꯦꯠ ꯃꯣꯏ ꯐꯣꯟ ꯇꯧꯅꯕ ꯈꯣꯠꯄꯁꯦ ꯑꯩꯒ ꯇꯧꯅꯕꯁꯦ ꯇꯥꯍꯧꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯃꯆꯦ ꯍꯣꯏ ꯈꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯁ ꯃꯣꯏꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯦ ꯅꯨꯄꯤꯁꯤda ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯉꯥꯛꯑꯝꯗꯕ ꯑꯗꯨꯒ ꯃꯤꯅ ꯃꯃꯥꯏ ꯉꯥꯛꯑ ꯍꯧꯖꯤꯛ ꯂꯩꯔꯒ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯅꯪ ꯂꯧꯁꯟꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯑꯉꯥꯡꯗꯣ ꯀꯅꯥ ꯃꯆꯥꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯅꯪꯅ ꯅꯄꯥꯝꯗ ꯃꯤꯔꯣꯟꯖꯔꯛꯄꯅꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯔꯨꯔꯒ ꯃꯤꯔꯣꯜꯂꯒ ꯑꯩꯈꯣꯏꯒꯤꯗ ꯆꯦꯜꯂꯝꯃꯦꯅ ꯇꯥꯏꯅꯔꯛꯏꯃꯦꯁꯨ ꯈꯪꯗꯦ ꯅꯪꯒꯤ ꯖꯗꯥꯕꯤ ꯄꯤꯗꯅ ꯄꯨꯂꯤꯁꯇ ꯆꯦꯛꯏꯗꯅ ꯋꯥ ꯂꯣꯏꯅꯈ꯭ꯔꯦ ꯅꯣꯏꯅ ꯂꯧꯊꯣꯛꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯉꯥꯡꯗꯣ ꯄꯣꯛꯀꯦꯔꯥ ꯌꯣꯛꯀꯦꯔꯥ ꯃꯗꯨ ꯅꯪꯒꯤ ꯗꯥꯏꯇꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯔꯤꯛꯁ ꯂꯧꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯦꯅ ꯇꯧꯔꯒ ꯅꯨꯄꯥꯗꯣ ꯄꯨꯔ ꯆꯠꯈꯤꯕ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯐꯧꯋꯦ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯂꯦꯞꯄꯝꯗꯅ ꯅꯣꯏ ꯃꯤꯈꯩꯅ ꯅꯪ ꯄꯨꯔ ꯆꯠꯈꯤꯕꯗோ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯅꯪ ꯋꯥꯔꯧꯒꯅꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯂꯦꯅ ꯃꯥꯁꯨ ꯍꯥꯏꯌꯦꯕ ꯅꯨꯄꯥꯃꯛ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯊꯣꯛꯇ꯭ꯔꯦꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯀꯟꯗꯤꯁꯟꯗꯣ ꯑꯗꯩꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯦ ꯂꯣꯠꯂꯒ ꯂꯩꯔꯒꯦ ꯍꯥꯏꯗꯣꯛꯄꯤꯒꯅꯣꯌꯦ ꯃꯥꯁꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯃꯤ ꯂꯣꯠꯁꯜꯂ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯅꯌꯨꯝꯗ ꯄꯥꯎ ꯄꯤꯗꯕ ꯌꯥꯗꯦꯅ ꯇꯧꯔꯀꯥꯟꯗ ꯏꯆꯦ ꯑꯩ ꯑꯉꯥꯡꯁꯦ ꯁꯣꯏꯗꯅ ꯃꯥꯡꯍꯟꯒꯅꯤ ꯏꯆꯦ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯤꯐꯥꯎꯗꯗꯤ ꯑꯩ ꯂꯣꯠꯆꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯂꯣꯠꯄ ꯍꯥꯏꯁꯦ ꯃꯥꯅ ꯂꯣꯠꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯀꯗꯥꯏꯗ ꯂꯣꯠꯂꯨꯅꯤꯀꯣ ꯍꯌꯦꯡ ꯃꯥ ꯀꯩꯅꯣꯝ ꯁꯣꯏꯕ ꯉꯥꯝꯕ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯀꯩꯗꯧꯕꯩ ꯂꯣꯠꯁꯜꯂ ꯊꯝꯕꯤꯔꯤꯅꯣꯅ ꯑꯗꯩ ꯃꯥ ꯃꯁꯥꯗꯣ ꯑꯃꯨꯛꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯤꯅꯦ ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯃꯥꯏ ꯃꯤꯗ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯀꯥꯟꯗꯗꯤꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯌꯨꯝꯒꯤ ꯃꯤ ꯀꯧꯔꯒ ꯁꯤꯟꯅꯈꯤꯕꯀꯣ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯈꯤꯕ ꯃꯃꯥꯗꯨꯁꯨ ꯌꯥꯝ ꯀꯞꯄꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝ ꯀꯞꯄꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯅꯨꯄꯥꯈꯩ ꯈꯪꯍꯜꯂꯨꯔꯅꯨ ꯑꯗꯨꯒ ꯅꯣꯏ ꯅꯨꯄꯤꯈꯩꯅ ꯇꯥꯟꯅꯔꯣꯅ ꯇꯧꯔꯀꯥꯟꯗ ꯃꯗꯣꯝꯆꯥ ꯃꯄꯤꯅ ꯄꯨꯔ ꯆꯠꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯑꯉꯥꯡꯗꯣ ꯄꯣꯛꯈ꯭ꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈ꯭ರೆ ꯈꯪꯗ꯭ꯔꯦ ꯃꯔꯣꯟ ꯐꯥꯎꯅꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯋꯥꯗꯤ ꯂꯣꯏꯁꯟꯅꯔꯨꯔꯦ ꯃꯆꯥꯗꯤ ꯃꯤꯔꯣꯜ ꯍꯧꯔꯦ ꯁꯤ ꯂꯨꯗ꯭ꯔꯥ ꯑꯗꯣ ꯃꯤꯒꯤꯗꯤ ꯂꯣꯏꯅꯈ꯭ꯔꯕꯅꯤ나 ꯆꯦ ꯆꯥꯡ ꯏꯟꯅꯈ꯭ꯔꯦ ꯃꯥꯏ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯈ꯭ꯔꯕꯅꯤꯅ ꯃꯤꯒꯤꯗꯤ ꯗꯥꯏꯇꯗꯣ ꯂꯧꯗ꯭ꯔꯦ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥ ꯃꯤꯔꯣꯜꯂꯦꯅ ꯌꯥꯕ ꯅꯠꯇ꯭ꯔꯦꯕ ꯃꯥꯅ ꯈꯪꯕ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯤꯁꯨ ꯑꯁꯣꯝꯗ ꯅꯨꯄꯤꯗꯣ ꯊꯤꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝ ꯃꯨꯟꯅ ꯍꯪꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯅꯪ ꯂꯩꯅꯤꯡ ꯁꯤ ꯅꯝꯐꯨꯗꯒ ꯂꯣꯏꯁꯟꯅꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯄꯤꯗꯕ ꯅꯨꯄꯤ ꯃꯁꯥꯅꯗꯤ ꯄꯥꯝꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯁꯣꯏꯔꯨꯔꯤꯁꯤꯅ ꯅꯨꯄꯥꯒꯤ ꯉꯥꯎꯔꯨꯕꯁꯦ ꯁꯤꯗ ꯌꯥꯝ ꯁꯣꯏꯑꯦꯕ ꯃꯥꯒꯤ ꯑꯔꯦꯞꯄ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯑꯃꯃꯨꯛ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯩ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯃꯥꯅ ꯂꯩꯒꯦ ꯈꯟꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯕꯗꯣ ꯁꯥꯎꯅꯤꯡꯗꯅ ꯉꯥꯡꯉꯨꯔꯦ ꯑꯗꯨ ꯉꯥꯡꯅꯔꯛꯄꯗꯩ ꯑꯃꯗꯨꯅꯗꯤ ꯑꯉꯝ ꯇꯥꯅꯔꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯅꯤ ꯈꯠꯅꯕ ꯐꯣꯟꯗ ꯂꯥꯎꯊꯠꯅꯕꯗꯩ ꯑꯩꯅ ꯂꯩꯅꯤ ꯇꯧꯔꯒ ꯆꯦꯟꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯔꯦꯞꯄ ꯂꯩꯔꯗꯤ ꯑꯇꯣꯞꯄꯁꯨ ꯌꯦꯡꯕꯤꯗꯕ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯄꯨꯟꯁꯤ ꯑꯃꯗꯤ ꯃꯥꯡꯍꯧꯔꯦ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯍꯣꯏ ꯃꯥꯅ ꯂꯩꯕ ꯌꯥꯕ ꯇꯥꯟꯖꯥꯗꯨꯗꯅ ꯃꯣꯏ ꯑꯍꯟꯁꯤꯡꯅ
ꯃꯥꯒꯤ ꯃꯆꯤꯜ ꯑꯃꯨꯛ ꯃꯨꯟꯅ ꯍꯪꯕꯤꯈꯤꯗ꯭ꯔꯦ ꯑꯗꯣ ꯌꯦꯡꯉꯣ ꯄꯤꯕꯨꯡꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯤ ꯊꯤꯗ꯭ꯔꯥ ꯑꯗꯣ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯃꯄꯥ ꯂꯩꯔꯒꯁꯨ ꯃꯄꯥꯅ ꯂꯦꯞꯄꯤꯗꯕ ꯃꯆꯥ ꯑꯣꯏꯔꯗꯣꯏꯅꯦꯕ ꯃꯥꯅ ꯄꯣꯛꯑꯒꯁꯨ ꯂꯣꯟꯅ ꯍꯨꯔꯥꯟ ꯅꯂꯥꯗ ꯀꯅꯥꯒꯨꯝꯕꯅ ꯌꯣꯛꯈ꯭ꯔꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯃꯣꯏꯅ ꯑꯗꯨꯝ ꯀꯩ ꯇꯧꯕꯤꯔꯝꯗꯣꯏꯅꯣ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥꯅ ꯃꯆꯥꯁꯦ ꯄꯣꯛꯄ ꯌꯣꯛꯄ ꯌꯥꯔꯣꯏꯅ ꯄꯨꯛꯅꯨꯡꯗ ꯍꯥꯠꯇꯣꯛꯑꯒ ꯁꯤꯍꯜꯂꯒ ꯄꯣꯛꯊꯣꯛꯍꯜꯂꯒ ꯃꯥꯡꯍꯟꯕꯐꯥꯎ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯃ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯆꯨꯔꯒ ꯂꯩꯍꯧꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅꯀோ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯣꯝꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯑꯗꯨꯝ ꯆꯍꯤ ꯂꯣꯡꯒꯥꯅꯤꯀꯣ ꯌꯥꯝ ꯍꯟꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯤ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯃꯥꯁꯦ ꯋꯥꯃꯜꯂꯛꯇꯅ ꯃꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗꯗꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗꯅ ꯆꯦꯜꯂꯛꯄꯅꯦꯕ ꯑꯗꯣ ꯃꯥꯅ ꯂꯣꯏ ꯄꯨꯕ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯆꯥꯕꯒꯤ ꯊꯣꯡꯕꯒꯤ ꯊꯥꯛꯄꯒꯤ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯃꯅꯥꯛꯇ ꯂꯩꯔꯒꯅꯅꯦ ꯅꯨꯄꯤꯁꯦ ꯅꯄꯥꯝ ꯆꯠꯈꯣ ꯑꯗꯨ ꯑꯗꯥꯅ ꯅꯩꯗꯣꯏꯅꯦꯕ ꯅꯨꯄꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯆꯥꯛ ꯊꯣꯡꯉꯤꯕ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯏꯆꯥ ꯍꯣꯠꯅꯩꯕ ꯍꯪꯕꯤꯔꯣꯏꯗꯣꯏꯅꯦꯕ ꯆꯠꯈꯣꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯨꯄꯥ ꯃꯆꯥꯁꯦ ꯏꯀꯥꯏꯕꯩ ꯂꯩꯕ ꯂꯥꯛꯑꯦ ꯃꯆꯦ ꯑꯩ ꯑꯃ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝꯅ ꯍꯣꯝ ꯁꯥꯗꯅ ꯊꯝꯃꯦ ꯆꯦꯡ ꯆꯥꯛ ꯃꯣꯏ ꯆꯥꯅꯕ ꯃꯌꯥꯝꯅ ꯊꯤꯅꯔꯛꯇꯅ ꯀꯔꯤꯝ ꯋꯥꯠꯇꯦ ꯍꯧꯖꯤꯛ ꯍꯣꯝꯁꯤꯒꯤꯀꯣ ꯑꯩꯗꯤ ꯍꯣꯝꯁꯤꯒꯤ ꯑꯩ ꯆꯧꯀꯤꯗꯥꯔ ꯑꯣꯏꯔꯤꯃꯤ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯩꯅ ꯂꯤꯛꯁꯟꯅ ꯈꯝꯖꯟꯅ ꯃꯣꯏꯒꯩ ꯂꯥꯛꯄꯗ ꯋꯥꯠꯇꯅꯕꯁꯤꯒꯤ ꯐꯩꯖꯨꯞ ꯄꯤꯔꯛꯄ ꯀꯥꯡꯒꯟ ꯄꯤꯔꯛꯄ ꯃꯣꯝꯄꯥꯛ ꯄꯤꯔꯛꯄ ꯃꯣꯝꯄꯥꯛ ꯄꯤꯔꯛ ꯐꯗꯤꯐꯥꯎ ꯄꯤꯔꯛꯏ ꯁꯥꯄꯣꯟ ꯁꯔꯞꯐꯥꯎ ꯄꯤꯔꯛꯏ ꯁꯝꯄꯨꯐꯥꯎ ꯄꯤꯔꯛꯏ ꯀꯔꯤꯝ ꯋꯥꯠꯇꯦ ꯀꯣꯜꯒꯦꯠꯐꯥꯎ ꯄꯤꯔꯛꯏ ꯅꯣꯡꯃꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯊꯝꯕꯤꯔꯤꯅꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯆꯥꯖꯖꯅꯨ ꯊꯛꯆꯖꯅꯨꯅ ꯑꯗꯣ ꯐꯣꯟ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯥꯛꯑꯣ ꯀꯔꯤꯝ ꯋꯥꯠꯇꯦ ꯍꯣꯝꯒꯤ ꯀꯔꯤꯝ ꯋꯥꯠꯇꯦ ꯆꯦꯡꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯗꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏꯗꯒꯤ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯎ ꯂꯥꯛꯑꯣ ꯀꯩꯗꯧꯕꯩ ꯐꯨꯔ ꯃꯤꯕꯨ ꯁꯨꯝ ꯈꯥꯡ ꯌꯥꯕ꯭ꯔꯥꯅ ꯑꯗꯣ ꯃꯥꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯑꯕꯅꯤꯅ ꯆꯦꯜꯂꯛꯑꯦ ꯃꯄꯥꯝꯅꯤꯅꯀꯣ ꯆꯦꯜꯂꯛꯑꯦ ꯑꯗꯨ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤꯁꯤꯗ ꯃꯥꯅꯅꯦ ꯁꯤ ꯏꯝꯐꯥꯜꯐꯧ ꯂꯥꯛꯄꯁꯤꯗ ꯀꯣꯡꯕꯐꯧ ꯂꯥꯛꯄꯁꯤꯗꯅꯦ ꯀꯌꯥꯝ ꯋꯥꯅ ꯂꯥꯛꯏ ꯈꯪꯗꯗꯅꯅꯦ ꯀꯣꯡꯕꯩ ꯄꯥꯔꯀꯤꯡꯁꯤꯅ ꯀꯗꯥꯏꯗ ꯊꯥꯕ ꯄꯣꯂꯣꯒ꯭ꯔꯥꯎꯟ ꯃꯅꯤꯡꯗ ꯊꯥꯏ ꯍꯥꯏꯔꯦ ꯄꯣꯂꯣꯒ꯭ꯔꯥꯎꯟ ꯃꯅꯤꯡꯁꯦ ꯀꯗꯥꯏꯅꯣ ꯖꯣꯅꯁꯇꯣꯟꯗꯩ ꯈꯤꯇꯪ ꯆꯠꯂꯣ ꯍꯥꯏꯔꯦ ꯖꯣꯅꯁꯇꯣꯟ ꯍꯥꯏꯁꯦ ꯀꯗꯥꯏꯅꯣ ꯑꯗꯒꯤ ꯁꯤ ꯈꯪꯗꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯦ ꯃꯣꯏꯔꯣꯝꯒꯤꯅ ꯁꯤꯗꯅꯤ ꯍꯥꯏꯔꯦꯗꯅ ꯑꯗꯨꯗꯒꯤ ꯁꯤ ꯂꯥꯟꯊꯣꯛꯑꯒ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏ ꯖꯤꯄꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯁꯨ ꯖꯤꯄꯤ ꯍꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯌꯥꯝ ꯋꯥꯅ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯇꯕꯅꯤꯅ ꯑꯝꯇ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯁꯨꯃꯥꯏꯅ ꯄꯪꯖꯔꯕ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯃꯨꯡ ꯄꯨꯔ ꯂꯩꯔꯤꯅꯦꯕ ꯀꯩꯗꯧꯔꯦ ꯃꯥ ꯍꯦꯛ ꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕꯒꯗꯤꯅꯦ ꯍꯣꯝꯗ ꯍꯦꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯂꯧ ꯂꯥꯛꯀꯦ ꯄ꯭ꯔꯣꯛ ꯆꯥꯅꯦꯕ ꯃꯅꯥꯛꯇ ꯂꯩꯉꯩꯗꯅ ꯅꯩꯕ ꯆꯠꯈ꯭ꯔꯣ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯇꯧꯔꯒꯅꯦ ꯃꯨꯛꯈꯥꯏꯗꯅꯀꯣ ꯃꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯑꯒ ꯂꯥꯛꯑꯒꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯂꯧꯕ ꯂꯥꯛꯀꯦꯅ ꯄ꯭ꯔꯣꯛ ꯆꯥꯅꯤ ꯊꯦꯝꯗꯅ ꯅꯧꯗꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯡꯈ꯭ꯔꯦ ꯑꯃꯨꯛ ꯄꯨꯈ꯭ꯔꯅꯤ ꯃꯌꯨꯝ ꯌꯧꯔꯒꯅ ꯍꯥꯟꯅ ꯍꯥꯃꯨ ꯇꯥꯔꯅꯤ ꯑꯩꯅ ꯂꯩꯅꯤꯡꯗ꯭ꯔꯦꯅ ꯊꯣꯛꯂꯛꯏꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯆꯪꯈ꯭ꯔꯅꯤ ꯂꯩꯖꯈꯤꯁꯅꯨ ꯅꯨꯡꯉꯥꯏꯅ ꯁꯤda ꯆꯥꯗꯅ ꯊꯛꯇꯅ ꯀꯅꯥꯝꯇ ꯃꯤꯑꯣꯠ ꯃꯤꯅ ꯌꯥꯎꯗꯅꯅꯦ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏ ꯃꯄꯥꯝꯗ ꯂꯩ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏ ꯄꯥꯎꯗꯤ ꯄꯤꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯣꯏ ꯃꯁꯦꯟ ꯐꯪꯅꯈ꯭ꯔꯦ ꯑꯗꯣ ꯍꯦꯛꯇ ꯃꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯃꯕꯨꯡꯗꯩ ꯃꯅꯝꯃꯗꯩ ꯃꯟꯗꯣꯝꯆꯥꯗꯩ ꯃꯆꯦ ꯅꯨꯄꯥꯗꯩ ꯃꯅꯥꯎꯄꯤꯗꯩ ꯅꯨꯄꯥꯗꯩ ꯑꯩꯁꯦ ꯐꯣꯟ ꯄꯥꯏ ꯉꯝꯗꯕꯅꯤ ꯃꯥꯒꯤ ꯐꯣꯟꯁꯤꯅꯀꯣ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯅ ꯑꯗꯣ ꯃꯥ ꯌꯥꯝꯗꯤ ꯋꯥꯔꯕꯅꯦ ꯑꯗꯨ ꯇꯧꯔꯕꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧ ꯂꯥꯛꯆꯒꯦ ꯑꯗꯨꯗ ꯑꯍꯤꯡ ꯄꯨꯡ 12:30 ꯐꯣꯟ ꯇꯧꯔꯛꯄ ꯑꯃꯒꯤ ꯐꯣꯟꯅ ꯍꯜꯂꯣꯅ ꯄꯥꯏꯈꯠꯂꯨꯔꯦꯗ ꯃꯣꯏꯒꯤ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯑꯩꯅ ꯅꯣꯏꯕꯨꯅꯦ ꯇꯧꯔꯛꯀꯗꯕ ꯃꯤ ꯑꯃꯈꯛꯀ ꯁꯥꯟꯅꯔꯁꯦ ꯑꯩ ꯋꯥ ꯉꯝꯗ꯭ꯔꯦꯅꯀꯣ ꯑꯗꯩꯗꯤ ꯅꯥꯈꯣ ꯃꯥ ꯑꯝꯇ ꯄꯣꯊꯥꯍꯟꯈꯤꯒꯦ ꯃꯄꯥꯝꯗ ꯂꯩ ꯍꯥꯏꯌꯨ ꯑꯩ ꯃꯥꯏ ꯅꯨꯄꯥꯗ ꯄꯥꯎ ꯄꯤꯗ꯭ꯔꯕꯅꯤ ꯅꯣꯏꯒꯤ ꯉꯁꯥꯏ ꯏꯍꯥꯟ ꯇꯧꯔꯝꯕ ꯃꯤꯗ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯃꯥ ꯄꯣꯊꯥꯍꯟꯈꯤꯒꯦ ꯃꯥ ꯌꯥꯝ ꯊꯤꯅꯅꯦ ꯇꯦꯟꯁꯟ ꯂꯩꯔꯒ ꯃꯥꯁꯦ ꯁꯤꯗꯕꯨ ꯌꯧꯔꯗꯅ ꯌꯥꯝ ꯋꯥꯅ ꯂꯥꯛꯏ ꯄꯣꯊꯥꯍꯟꯈꯤꯒꯦ ꯑꯝꯇ ꯃꯣꯏꯒꯤ ꯄꯣꯊꯥꯐꯝ ꯂꯩꯐꯝ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯂꯩꯔꯦꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝ ꯍꯨꯞꯇꯅ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯁꯤꯗ ꯂꯩꯗꯣꯏꯕꯣ ꯑꯩꯈꯣꯏ ꯀꯅꯥ ꯂꯩꯇꯕꯗꯧꯅꯅ ꯑꯗ ꯃꯥꯅ ꯏꯄꯥꯝꯗ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯁꯨ ꯏꯀꯥꯏ ꯑꯩ ꯁꯤꯗ ꯂꯩꯔꯒꯦ ꯑꯗꯩ ꯏꯆꯦꯒꯤꯗ ꯀꯩꯗ ꯂꯩꯕꯁꯨ ꯏꯅꯥꯎꯄꯤꯒꯤꯗ ꯂꯩꯕꯁꯨ ꯃꯤꯒꯤ ꯁꯥꯒꯩ ꯑꯃꯃꯝꯅꯦꯀꯣ ꯑꯗ ꯑꯩ ꯁꯤꯗ ꯂꯩꯔꯒꯦꯅ ꯃꯥꯅ ꯑꯗꯨꯝ ꯌꯥꯗꯗꯅ ꯂꯩꯍꯧꯋꯦꯕ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯩ ꯂꯥꯛꯆꯒꯦ ꯑꯩ ꯂꯥꯟꯈ꯭ꯔꯦꯅ ꯏꯕꯨꯡꯉꯣ ꯉꯥꯏꯀꯣ ꯃꯥ ꯑꯝꯇꯅꯦ ꯄꯣꯊꯥꯍꯟꯈꯤꯒꯦ ꯉꯥꯏꯀꯣ ꯅꯪ ꯑꯝꯇ ꯒ꯭ꯌꯥꯟ ꯍꯥꯟꯅ ꯇꯥꯔꯛꯈꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯀꯥꯔꯤ ꯆꯥꯛ ꯏꯁꯤꯡ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯅꯣꯡꯃꯈꯛ ꯊꯥꯗꯣꯛꯄꯗ ꯅꯪ ꯃꯥꯅ ꯅꯣꯡꯃꯈꯛ ꯊꯥꯗꯣꯛꯄꯗ ꯅꯪ ꯑꯉꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯉꯝꯗꯕ꯭ꯔꯥ ꯑꯉꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯁ꯭ꯀꯨꯜ ꯅꯪꯅ ꯄꯤꯖ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯀꯣ ꯅꯪ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯔ ꯂꯥꯛꯑꯣ
ꯑꯝꯇ ꯐꯣꯟ ꯆꯠꯀ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ ꯑꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯁꯤꯅꯤ ꯌꯦꯡꯉꯣ ꯊꯥꯗꯣꯛꯑꯝꯃꯒꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯒꯤ ꯃꯒꯨꯟꯁꯦ ꯊꯥꯗꯣꯛꯑꯀꯥꯟꯗ ꯈꯪꯉꯦꯕ ꯃꯥꯅ ꯄꯨꯔꯝꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯈꯪꯍꯜꯂꯒꯦꯅ ꯂꯦꯞꯄꯦꯕ ꯉꯔꯥꯡ ꯂꯥꯛꯑꯦ ꯉꯁꯤ ꯆꯠꯈ꯭ꯔꯒ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯣꯏꯈ꯭ꯔꯦ ꯂꯥꯡꯈ꯭ꯔꯦ ꯑꯗꯨ ꯇꯧꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯔꯒ ꯐꯔꯣꯏꯕ ꯃꯥꯁꯤꯅ ꯊꯥ ꯑꯃꯅꯤꯁꯦ ꯂꯩꯊꯣꯛꯄ ꯑꯗꯨꯒꯅꯦ ꯐꯖꯅ ꯈꯪꯍꯜꯂꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯊꯥꯗꯣꯛꯑꯝꯃꯒꯅ ꯀꯌꯥꯝ ꯍꯧꯕ ꯑꯅ ꯄꯨꯔꯥ ꯈꯥꯏꯅꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯃꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯆꯪꯍꯟꯒꯦꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯗꯒꯤ ꯏꯕꯦꯝꯃ ꯑꯃꯈꯛꯁꯨ ꯃꯥꯁꯨ ꯑꯃꯒꯤꯗ ꯑꯃꯨꯛ ꯂꯩ ꯇꯧꯔꯕꯖꯥꯠꯅꯤ ꯉꯔꯥꯡꯁꯦ ꯃꯣꯏ ꯇꯥꯟꯅꯕ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯀꯨꯏꯅ ꯂꯩꯕꯅ ꯍꯪꯕ ꯂꯥꯛꯑꯝꯃꯦ ꯀꯔꯤꯅꯣ ꯅꯣꯏꯕꯣ ꯅꯣꯏ ꯅꯄꯥꯝꯅꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯝꯃꯕ ꯌꯨꯝ ꯑꯆꯧꯕꯅꯤ ꯁꯤꯁꯦ ꯃꯌꯥꯝꯅ ꯑꯗꯣ ꯂꯥꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏ ꯀꯩꯗꯧꯕꯩ ꯇꯥꯟꯅꯕ ꯂꯥꯛꯏꯅꯣ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯅꯤꯡ ꯅꯨꯃꯤꯠꯇ ꯑꯗꯩ ꯀꯔꯤ ꯄꯣꯔꯛꯀꯗꯒꯦ ꯐꯩꯖꯨꯞ ꯃꯣꯝꯄꯥꯛ ꯀꯥꯡꯈꯟ ꯂꯣꯏ ꯂꯩ ꯅꯪ ꯅꯁꯥꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯐꯤꯗꯪꯗꯤ ꯄꯣꯔꯛꯑꯣ ꯑꯗꯨꯒ ꯐꯩꯖꯨꯞ ꯕ꯭ꯂꯥꯡꯀꯦꯠ ꯄꯩꯗꯅ ꯂꯩ ꯃꯣꯝꯄꯥꯛ ꯂꯩ ꯀꯥꯡꯈꯟ ꯂꯩ ꯃꯣꯡꯒꯣꯝ ꯂꯩ ꯂꯣꯏ ꯀꯔꯤꯝ ꯋꯥꯠꯇꯦ ꯑꯩ ꯍꯥꯏꯒꯦ ꯑꯗꯩ ꯑꯃꯁꯨ ꯃꯥꯁꯦ ꯍꯜꯂꯛꯑ ꯂꯩꯔ ꯃꯆꯥꯗꯨ ꯃꯥꯏꯗꯤ ꯑꯅꯤꯅꯦꯕꯀꯣ ꯑꯃꯅ ꯊꯥ 3 ꯈꯛ ꯉꯥꯏꯔꯤ ꯀꯌꯥꯝꯁꯨ ꯅꯨꯡꯁꯤ ꯑꯉꯥꯡꯗꯣ ꯄꯨꯔ ꯂꯥꯛꯑꯦ ꯑꯃꯅ ꯆꯍꯤ 2 ꯈꯛ ꯉꯥꯏꯔꯤꯌꯦ ꯅꯩꯃꯟꯗꯅ ꯃꯄꯥꯝꯗꯣ ꯂꯥꯛꯑꯕ ꯑꯗꯣ ꯃꯄꯥꯝꯁꯨ ꯃꯣꯏ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯃꯄꯥꯁꯤꯁꯨ ꯑꯃꯨꯛ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯗ ꯃꯥꯁꯦ ꯑꯃꯨꯛ ꯌꯥꯝ ꯋꯥꯍꯩ ꯋꯥꯇꯥ ꯊꯤꯅ ꯍꯜꯂꯛꯄꯤ ꯑꯗꯨꯗꯨꯒ ꯉꯥꯡꯕꯤꯕꯗꯣ ꯑꯗ ꯃꯥꯅ ꯍꯥꯏꯁꯤꯅ ꯃꯣꯏ ꯅꯤꯡꯉꯣꯜ 3 ꯄꯣꯛꯄꯖꯥꯠꯅꯦ ꯑꯗ 3ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯒ ꯃꯅꯥꯎꯄꯤ ꯑꯃꯒ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯐꯤ ꯁꯥꯔ ꯈꯣꯠꯂ ꯏꯪꯅ ꯑꯝꯇ ꯂꯩꯖꯒꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯌꯥꯒꯗ꯭ꯔꯥꯅꯦ ꯅꯅꯥꯎꯄꯤꯗꯨꯅ ꯆꯅꯨ ꯅꯤꯡꯉꯣꯜ ꯐꯤꯁꯥꯈꯣꯟꯒꯤ ꯂꯩꯁꯥꯕꯤꯈꯩꯗ ꯂꯩꯍꯜꯂꯁꯤ ꯅꯪꯅ ꯍꯣꯝꯗ ꯂꯩꯔꯣ ꯃꯧ ꯃꯌꯥꯝꯒꯤ ꯂꯩꯐꯝꯗ ꯃꯥꯏ ꯈꯥꯏꯔ ꯂꯩꯔꯦꯀꯣ ꯂꯥꯛꯑꯣ ꯍꯥꯟꯅ ꯍꯥꯏꯔꯦ ꯑꯗꯨꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯃꯌꯥꯝꯁꯤꯅ ꯁꯤꯗ ꯑꯉꯝ ꯃꯇꯦꯡ ꯍꯥꯞꯄꯛꯇꯅ ꯁꯥꯗꯅ ꯊꯝꯃꯕꯅꯤꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯁꯦ ꯂꯥꯛꯐꯝ ꯂꯩꯔꯦꯀꯣ ꯃꯣꯏꯅ ꯂꯥꯛꯇꯕꯗ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯁꯥꯔꯤꯁꯦ ꯃꯊꯛ ꯃꯈꯥ ꯇꯧꯔꯒ ꯐꯨꯠ 19ꯒ 15ꯒ ꯑꯃ ꯁꯥꯔꯤꯁꯦ ꯁꯤ ꯂꯣꯏꯁꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨ ꯂꯣꯏꯔꯛꯑꯒ ꯑꯩꯅ ꯄꯨꯂꯞ ꯆꯥꯎꯅ ꯁꯥꯖꯤꯜ ꯂꯩꯔꯒꯗꯤ ꯂꯣꯏꯕ ꯌꯥꯝ ꯃꯇꯝ ꯀꯨꯏꯅ ꯆꯪꯒꯅꯦꯅ ꯄꯤꯛꯇꯛ ꯑꯗꯨꯃ ꯍꯥꯟꯅ ꯃꯊꯪ ꯈꯔ ꯁꯥꯏꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯁꯥꯗꯣꯔꯛꯀꯗꯣꯏꯅꯦꯕ ꯃꯊꯪ ꯆꯠꯂꯛꯇ꯭ꯔꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯣꯝꯒꯤ ꯋꯥꯔꯤꯁꯤꯅ ꯑꯗꯣ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯂꯦꯞꯇꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯥꯎꯊꯣꯛꯆꯔꯔꯣꯏꯒꯦ ꯑꯩ ꯔꯤꯄꯣꯔꯠ ꯂꯧꯈꯠꯄ ꯅꯪꯗ꯭ꯔꯦꯕ ꯃꯊꯪ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯁꯨ ꯆꯦꯔꯤꯇꯤ ꯁꯣ ꯀꯥꯞꯄ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯝ ꯀꯥꯞꯄꯤꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯗꯧ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯁꯤ ꯂꯥꯛꯑꯦ ꯁꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯃꯌꯥꯝꯁꯤꯅ ꯁꯣꯁꯦ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦꯕ ꯁꯤꯁꯦ ꯑꯌꯥꯝꯕ ꯄꯥꯛꯇꯛꯅꯅ ꯑꯃꯨꯛ ꯏꯕꯦꯟꯗꯧꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯣꯁꯦ ꯍꯥꯏꯕꯤꯔꯛꯎ ꯁꯣꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯇꯥꯕ ꯃꯃꯟꯗ ꯌꯦꯡꯉꯒ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯁꯦ ꯀꯥꯞꯃꯤꯟꯅꯁꯤ ꯁꯤꯝꯇꯪꯒ ꯃꯄꯨꯡ ꯐꯥꯃꯤꯟꯅꯔꯁꯤ ꯑꯗꯣ ꯁꯤꯗꯩꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯑꯦꯞꯁ ꯈꯣꯠꯄ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯑꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔꯒꯤꯁꯤꯁꯨ ꯃꯄꯥꯟꯒꯤꯁꯨ ꯌꯥꯝ ꯀꯧꯔꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯒꯤ ꯑꯗꯩ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤꯁꯨ ꯀꯧꯔꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡ ꯁꯦꯕꯥ ꯇꯧꯕꯒꯤꯀꯣ ꯑꯗꯨꯝꯕꯒꯤꯁꯨ ꯀꯧꯔꯤ ꯃꯣꯏ ꯂꯩꯔꯒ ꯇꯧꯕ ꯑꯗꯩ ꯏꯝꯐꯥꯜ ꯍꯦꯟꯂꯨꯝꯑꯅ ꯀꯣꯡꯕꯗ ꯂꯩꯕ ꯊꯣꯏꯗꯣꯛꯅ ꯃꯃꯤꯡ ꯆꯠꯂꯕ ꯁꯤꯒꯤꯁꯨ ꯃꯣꯏꯒꯤ ꯑꯍꯜ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯤ ꯂꯩꯇꯕꯀꯣ ꯑꯗꯨꯒꯤ ꯀꯧꯔꯤꯕ ꯁꯦꯕꯥ ꯍꯥꯏꯁꯦ ꯑꯍꯟꯗꯣ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯖꯕ ꯃꯇꯝ ꯆꯥꯅ ꯑꯗꯨ ꯈꯛꯇꯒꯤ ꯋꯥꯅꯤ ꯑꯋꯥꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯕꯁꯤꯡꯅꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯁꯤ ꯌꯥꯝ ꯆꯥꯎꯅ ꯃꯌꯥꯝꯅ ꯑꯩꯅ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤꯕ ꯋꯤꯛ ꯑꯃꯈꯛꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯃꯥꯏꯀꯩꯒꯤ ꯃꯤ ꯊꯣꯝꯖꯤꯟꯅꯔꯛꯇꯅ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯍꯥꯟꯕꯗꯀꯣ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯕꯣꯔꯗꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤꯅ ꯑꯩꯅ ꯈꯟꯖꯔꯦ ꯍꯥꯏꯕꯗꯤ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯗꯣꯔꯦ ꯑꯩꯒꯤ ꯃꯐꯝꯁꯤꯅ ꯄꯤꯛꯀꯗꯕꯗ ꯃꯉꯥꯏꯔꯦꯀꯣ ꯑꯩꯉꯣꯟꯗ ꯁꯦꯟ ꯊꯨꯝ ꯂꯩꯇꯕ ꯁꯂꯥꯎ ꯁꯥꯗꯣꯛꯄ ꯉꯝꯗꯕꯒꯤ ꯑꯋꯥꯕꯈꯛ ꯑꯣꯏꯗꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯁꯤꯁꯦ ꯋꯥꯔꯗꯦꯟ ꯀꯧꯖꯕꯅꯤ ꯑꯗꯣ ꯋꯥꯔꯗꯦꯟ ꯀꯧꯕꯁꯤꯁꯨ ꯋꯥꯔꯗꯦꯟꯁꯦ ꯈꯔ ꯑꯃꯗꯤ ꯂꯥꯛꯑꯦ ꯑꯩꯅꯗꯤ ꯈꯟꯗ꯭ꯔꯤ ꯑꯗꯨꯗꯣ ꯋꯥꯔꯗꯦꯟꯁꯦ ꯂꯥꯛꯄꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯒ ꯈꯔ ꯋꯥꯔꯗꯦꯟꯁꯤꯗ ꯑꯣꯏꯕ ꯌꯥꯕꯁꯤꯡꯀꯣ ꯏꯅꯥꯎꯁꯤꯡ ꯑꯗꯩ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯏꯔꯣꯀꯣ ꯏꯆꯦꯁꯤꯡ ꯑꯗꯨꯝ ꯂꯥꯛꯄꯤꯔꯀꯥꯟꯗ ꯁꯤꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯋꯥꯔꯗꯦꯟꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯂꯩꯕ ꯑꯗꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄꯗꯒꯤꯗꯤ ꯁꯤꯗ ꯔꯦꯟꯇ ꯂꯩꯕꯗ ꯔꯦꯟ ꯚꯔꯥꯁꯨ ꯇꯤꯡꯉꯦ ꯆꯥꯅꯕꯁꯨ ꯇꯤꯡꯉꯦ ꯑꯗꯣ ꯑꯩꯅ ꯕꯣꯔꯗꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕꯒꯤꯀꯣ ꯂꯧꯖꯒꯅꯦꯕ ꯃꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯑꯗꯨꯏꯗꯤ ꯁꯤꯗ ꯂꯩꯔꯒꯗꯤ ꯂꯩꯐꯝ ꯇꯤꯡꯗ꯭ꯔꯦ ꯆꯥꯕꯒꯤ ꯇꯤꯡꯗ꯭ꯔꯦ ꯇꯣꯉꯥꯟꯅꯀꯣ ꯑꯗꯣ ꯑꯉꯥꯡꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯈꯣꯠꯄꯁꯤ ꯌꯥꯎꯖꯔꯒ ꯃꯣꯏꯁꯨ ꯀꯣꯂꯦꯖ ꯆꯠꯆꯕ ꯑꯗꯩ ꯑꯉꯥꯡꯈꯩ ꯆꯠꯈ꯭ꯔꯒ ꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯖꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯁꯥꯗ ꯋꯥꯔꯗꯦꯟ ꯑꯣꯏꯕꯒꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯁꯤ ꯂꯣꯏ ꯇꯥꯜꯂꯛꯀꯗꯣꯏꯅꯤꯗꯅ ꯑꯗꯩ ꯑꯃꯨꯛꯁꯨ
ꯑꯩꯈꯣꯏꯅ ꯃꯤꯗꯣ ꯈꯔ ꯌꯥꯝꯃꯒꯗꯤ ꯇꯣꯂꯣꯞ ꯉꯥꯛꯇꯅ ꯑꯣꯏꯔꯒꯗꯤ ꯃꯤ ꯃꯌꯥꯝ ꯊꯝꯕ ꯉꯝꯃꯣꯏꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯀꯠꯊꯣꯛꯃꯤꯟꯅꯕ ꯃꯁꯥꯒꯤꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕ ꯑꯗꯩ ꯑꯩꯈꯣꯏꯗꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯀ꯭ꯂꯥꯁ ꯑꯃꯃꯝꯒ ꯃꯤ ꯑꯃꯃꯝꯅ ꯄꯥꯏꯈ꯭ꯔꯒꯗꯤ ꯌꯥꯝ ꯑꯉꯥꯡꯈꯩꯗꯣ ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯔꯛꯄ ꯉꯝꯅꯤꯗꯅꯀꯣ ꯄꯩꯁꯥ ꯁꯔ ꯍꯪꯕꯤꯗꯅ ꯐꯍꯟꯗꯅ ꯅꯣꯡꯃꯩ ꯄꯤꯊꯔꯛꯄ ꯃꯌꯥꯝꯁꯦ ꯇꯛꯈꯠꯇꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅꯁꯨ ꯁ꯭ꯇꯥꯏꯄꯦꯟ ꯃꯥꯒꯤ ꯑꯗꯨꯝ ꯇꯣꯂꯣꯞ ꯑꯗꯨꯝꯁꯨ ꯁꯥꯒꯅꯦꯕ ꯈꯔꯁꯨꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤꯕ ꯑꯗꯩ ꯂꯣꯏꯔꯒ ꯂꯩꯕ ꯂꯩꯁꯥꯕꯤꯁꯤꯡ ꯐ꯭ꯔꯤꯗ ꯂꯩꯕꯁꯤꯡꯁꯦꯀꯣ ꯑꯗꯒꯤꯗꯤ ꯃꯥꯁꯇꯔ ꯇꯧꯔꯤꯕ ꯑꯣꯏꯔꯁꯨ ꯃꯥꯁꯇꯔ ꯂꯣꯏꯔꯒ ꯂꯩꯕ ꯑꯣꯏꯔꯁꯨ ꯁꯤꯡꯁꯦ ꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯕꯣꯔꯗꯤꯡ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯂꯧꯁꯟꯖꯒꯦꯕ ꯃꯥꯁꯦ ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯌꯥꯏ ꯃꯥꯅ ꯑꯉꯥꯡ ꯁꯦꯟꯅꯕ ꯈꯣꯠꯄ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯏ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯁꯥꯡꯅꯁꯨ ꯂꯣꯏꯅꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯌꯨ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯇꯝꯃꯛꯏꯕ ꯃꯍꯩꯗꯣ ꯁꯤꯗ ꯊꯥꯗꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯩ ꯅꯝꯁꯤꯜꯂ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯡꯉ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯔꯥꯞꯄꯗꯒꯤ ꯁꯨꯃꯥꯏꯅ ꯔꯦꯟꯇ ꯀꯩꯗ ꯂꯩꯔ ꯔꯦꯟ ꯚꯔꯥꯁꯨ ꯇꯤꯡꯕ ꯆꯥꯕꯁꯨ ꯇꯤꯡꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯂꯩꯔꯒ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤꯔꯒ ꯃꯣꯏꯁꯨ ꯇꯤꯡꯖꯗꯕꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯏꯄꯦꯟꯁꯨ ꯁꯥꯕꯀꯣ ꯃꯣꯏ ꯑꯋꯥꯃꯟ ꯈꯔꯗ ꯑꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯣ ꯋꯥꯔꯗꯦꯟꯁꯤꯁꯨ ꯈꯔꯒ ꯁꯣꯏꯗꯅ ꯑꯝꯇ ꯂꯥꯛꯄꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩ ꯉꯁꯤꯒꯤꯗꯤ ꯁꯤ ꯈꯔꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯗꯦꯠ 3 ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯒꯤ ꯍꯧꯒꯗꯕꯅꯤ ꯖꯅꯋꯥꯔꯤꯗꯒꯤ ꯑꯗꯣ ꯑꯩꯅꯗꯤ ꯀ꯭ꯂꯥꯁ 3ꯗꯒꯤꯅ 7 ꯐꯥꯎ ꯈꯛꯅ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ 1 2ꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ 8ꯁꯤꯗꯤ 8 9 10 ꯆꯍꯤ 3 ꯃꯇꯝ ꯂꯩꯕꯅꯤꯅ 8ꯁꯤꯗꯒ ꯂꯧꯕꯤꯌꯣꯅ 8ꯁꯨ ꯈꯔ ꯂꯥꯛꯇꯅ 8ꯁꯨ ꯍꯥꯞꯄꯦ 1 to 8 ꯑꯣꯏꯔꯦꯀꯣ 1 to 8 ꯑꯗꯨꯒ ꯁ꯭ꯀꯨꯜ ꯌꯥꯎꯗꯦ ꯑꯗꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤꯅ ꯃꯁꯥ ꯃꯁꯥ ꯍꯥꯟꯅ ꯇꯝꯕ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯇꯝꯕ ꯌꯥꯏ ꯑꯔꯥꯞꯄꯗꯒꯤ ꯑꯣꯏꯔꯁꯨ ꯍꯥꯟꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯇꯝꯃꯝꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯑꯔꯥꯞꯄꯒꯤ ꯍꯥꯟꯅ ꯃꯥꯒꯤ ꯂꯝꯗꯣ ꯇꯝꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯍꯣꯡꯅꯕ ꯁꯤꯜꯂꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯝ ꯃꯈꯥꯗꯁꯨ ꯉꯁꯥꯏ ꯑꯩ ꯍꯦꯛ ꯊꯣꯛꯂꯛꯄꯒꯤ ꯍꯧꯕꯗꯁꯨ ꯑꯗꯨꯝ ꯊꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯐꯣꯟꯁꯦ ꯊꯕꯛ ꯇꯧꯔꯒ ꯇꯥꯕꯁꯨ ꯂꯩꯌꯦꯕ ꯐꯣꯟꯁꯦ ꯁꯨꯌꯦꯡ ꯌꯦꯡꯗꯕ ꯑꯗꯨꯅ 700-5462-300 ꯁꯤꯗ ꯑꯗꯨꯝ ꯕꯣꯔꯗꯤꯡꯒꯤ ꯀꯩꯒꯤ ꯑꯗꯩ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯩ ꯇꯥꯟꯅꯕ ꯈꯣꯠꯄ ꯃꯌꯥꯝꯗꯨ ꯑꯗꯨꯝ ꯁꯤꯗ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯁꯨ ꯕꯣꯔꯗꯤꯡꯁꯦ ꯃꯥꯏ ꯄꯥꯛꯅ ꯑꯝꯇꯪ ꯀꯩꯅꯣ ꯁꯦꯛꯁꯟ ꯍꯧꯕ ꯉꯝꯅꯕ ꯃꯄꯨꯡꯐꯥꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯩꯁꯦ ꯍꯣꯠꯅꯔꯤ ꯑꯗꯣ ꯃꯊꯪ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯐꯖꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯅꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯥꯡꯗꯅꯕ ꯑꯩꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯆꯔꯒ ꯑꯩꯁꯨ ꯍꯣꯠꯅꯖꯒꯦ ꯑꯩ ꯁꯤꯝꯇꯪ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯜ ꯃꯊꯦꯜꯅꯤ ꯑꯍꯥꯟꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯊꯝꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯃꯊꯪ ꯂꯤꯈꯤꯕꯁꯤꯡꯗꯨꯗ ꯃꯌꯥꯝꯒꯤ ꯃꯆꯪ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯄꯨꯊꯣꯛꯄꯤꯔꯒ ꯉꯁꯤꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯊ꯭ꯔꯨ ꯀꯃꯦꯟꯁꯇ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯚ꯭ꯌꯨꯋꯔꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯌꯥꯝꯗ ꯌꯧꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯀꯩꯅꯣꯗ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯑꯣꯏꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯕꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯅ ꯄꯨꯟꯁꯤꯟꯕꯤꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯔꯤꯇꯤ ꯁꯣꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯇꯥꯅꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯏꯄꯣꯝ ꯃꯦꯗꯤꯌꯥꯅ ꯊꯝꯖꯔꯤꯕ ꯃꯌꯥꯝꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯑꯦꯕꯦꯜ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯅꯥꯏꯠꯇ ꯔꯤꯂꯤꯁ ꯇꯧꯈꯤꯕꯁꯤꯁꯨ ꯃꯌꯥꯝ ꯕꯨꯛ ꯇꯧꯕꯤꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯐꯤꯜꯝ ꯑꯃꯅꯤ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯇꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯣꯏ ꯑꯔꯣꯏꯕꯗ ꯑꯗꯨꯅꯦ ꯕꯣꯔꯗꯤꯡꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯠ 10 ꯖꯅꯋꯥꯔꯤꯒꯤ 15 ꯁ꯭ꯋꯥꯏꯐꯥꯎ ꯃꯅꯨꯡꯁꯤꯗ ꯄꯦꯔꯦꯟꯁꯁꯤꯡꯅ ꯂꯣꯏꯅꯃꯛ ꯏꯟꯐꯣꯔꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯐꯣꯝ ꯃꯦꯟꯁꯤꯟꯕꯤꯌꯨ ꯍꯧꯖꯤꯛꯐꯥꯎꯗ ꯃꯤ ꯀꯩꯅꯣ ꯁꯨꯔꯦ 28 ꯗꯥꯏꯔꯦꯛ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯐꯣꯝ ꯊꯥꯖꯤꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ 9 ꯑꯃꯅ ꯑꯦꯗꯃꯤꯁꯟꯐꯧ ꯇꯧꯔꯝꯃꯦ ꯑꯗꯩ ꯃꯣꯏ ꯑꯇꯩꯁꯨ ꯑꯦꯗꯃꯤꯁꯟꯁꯦ ꯇꯧꯕ ꯂꯥꯛꯑꯒꯦ ꯐꯣꯝ ꯊꯥꯖꯤꯜꯂꯝꯕꯁꯤꯡꯁꯦ ꯖꯤꯄꯦꯗ ꯀꯥꯞꯄꯛꯑꯒꯦ ꯑꯗꯒꯤꯗꯤ ꯑꯉꯥꯡ ꯄꯨꯔꯒ ꯀꯩꯅꯣ ꯑꯦꯛꯖꯥꯝ ꯗꯦꯠ 9ꯗ ꯂꯣꯏ 10ꯗ ꯂꯣꯏ ꯑꯗꯨꯗ ꯑꯉꯥꯡ ꯄꯨꯔ ꯂꯥꯛꯑꯒ ꯇꯧꯖꯔꯒꯦꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯃꯤ ꯍꯧꯖꯤꯛꯐꯥꯎꯗ ꯗꯥꯏꯔꯦꯛ 28ꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯩꯅ ꯑꯗꯨꯗꯤ ꯊꯥꯗ꯭ꯔꯦ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯍꯣꯏ ꯃꯣꯏꯁꯨ ꯁꯣꯏꯗꯅ ꯁꯤꯠ ꯀꯥꯛꯄꯤꯌꯨ
ꯁꯤꯠ ꯈꯥꯛꯄꯤꯌꯣ ꯑꯗꯨ ꯇꯧꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯣ ꯋꯤꯛ ꯑꯃꯈꯛꯇꯗꯅꯤꯀꯣ ꯃꯤ 28 ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩ ꯄꯦꯔꯦꯟꯁꯁꯤꯡ ꯂꯥꯛꯄꯗꯣ ꯑꯩꯒ ꯂꯣꯏ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯩ ꯑꯗꯨꯁꯨ ꯑꯩ ꯐꯦꯁꯕꯨꯛꯇ ꯄꯨꯂꯞ ꯍꯥꯞꯇꯣꯛꯆꯒꯦꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯃꯣꯏꯗꯁꯨ ꯂꯣꯏ ꯌꯦꯡꯍꯜꯂꯦ ꯐꯣꯝ ꯃꯦꯜꯂꯒ ꯄꯤꯁꯜꯂꯝꯕꯁꯤꯡꯗꯣ ꯃꯤ ꯀꯌꯥ ꯁꯨꯔꯦ ꯈꯣꯠꯂꯦ ꯑꯁ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯃꯦꯗꯥꯝ ꯁꯤꯗꯤ ꯀꯩꯅꯣ ꯂꯥꯎꯊꯣꯛꯄꯗ ꯉꯥꯏꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯅꯪꯍꯧꯔꯔꯣꯏꯅ ꯑꯗꯨꯝ ꯇꯧꯅꯩꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅꯁꯨ ꯑꯗꯨꯝ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯂꯩꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯄꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯩꯒ ꯍꯣꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯉꯛꯇꯅ ꯈꯣꯠꯇꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯗ ꯁꯣꯏꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯒꯥꯏꯗ ꯄꯤꯕꯤꯔꯝꯒꯗꯕꯅꯤꯅ ꯃꯣꯏꯁꯨ ꯃꯅꯤꯄꯨꯔ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯁꯤ ꯑꯉꯥꯡꯁꯤꯡ ꯑꯥꯏꯑꯦꯁ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯎꯅꯅꯕ ꯃꯣꯏ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏꯒꯤ ꯈꯪꯕ ꯃꯌꯥꯝꯗꯣ ꯍꯥꯏꯅꯦꯅ ꯑꯗꯩ ꯃꯅꯤꯄꯨꯔ ꯁꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯑꯩꯒ ꯂꯣꯏꯅ ꯀꯟꯇꯦꯛ ꯇꯧꯅꯖꯗꯅ ꯑꯌꯥꯝꯕ ꯑꯩꯒ ꯍꯦꯛ ꯍꯥꯟꯅ ꯈꯪꯅꯕꯁꯤꯡꯗꯤ ꯁꯥꯔ ꯃꯦꯗꯥꯝ ꯑꯩ ꯑꯉꯥꯡꯈꯩ ꯄꯨꯖꯔꯛꯑꯒꯦꯅ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯏꯗꯅ ꯇꯧꯋꯦ ꯑꯗꯣ ꯇꯣꯉꯥꯟꯅ ꯐꯖꯅ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯑꯗꯨꯝꯕ ꯃꯌꯥꯝ ꯃꯇꯤꯛ ꯆꯥꯔꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯌꯣꯝꯁꯤꯜꯂꯒ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯑꯀꯥꯟꯗ ꯇꯣꯠꯂꯒ ꯀꯛꯁꯤꯅ ꯍꯠꯂꯒ ꯁꯥꯕ ꯑꯉꯥꯡꯗꯣ ꯑꯩ ꯑꯣꯏꯍꯟꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯑꯥꯗ ꯑꯩ ꯆꯍꯤ 2 ꯌꯥꯏꯔꯤꯄꯣꯛꯇ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯨꯕꯁꯦ ꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯩꯕ ꯑꯉꯥꯡꯁꯦ ꯑꯩꯒ ꯀꯃꯥꯏꯅ ꯂꯣꯏꯅꯒꯅꯤ ꯑꯃꯨꯛꯅ ꯀꯤꯍꯟꯕ ꯑꯃꯨꯛꯅ ꯐꯥꯒꯤ ꯇꯧꯍꯟꯕ ꯐꯥꯒꯤ ꯇꯧꯔꯒ ꯏꯆꯝ ꯆꯝꯅ ꯗ꯭ꯔꯣ ꯂꯣꯏꯅꯈꯤꯕꯁꯨ ꯌꯥꯗꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯕ ꯁꯦꯞꯁꯇꯒꯤ ꯃꯇꯝꯗꯗꯤꯅꯦ ꯃꯣꯏꯁꯦ ꯅꯣꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯍꯟꯕ ꯉꯝꯕ ꯌꯥꯗꯦꯕꯀꯣ ꯑꯇꯩ ꯃꯇꯝ ꯃꯣꯏꯒ ꯑꯩꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯃꯤꯟꯅꯕ ꯑꯗꯩ ꯑꯗꯨꯝꯕ ꯃꯇꯝꯗꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯆꯝꯅ ꯂꯣꯏꯅꯕ ꯌꯥꯏꯕ ꯑꯗꯨꯒ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤꯗꯗꯤꯅꯦ ꯃꯉꯛꯐꯥꯎ ꯂꯩꯊꯣꯛꯍꯟꯗꯕ ꯄꯥꯔꯤꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯃꯤꯟꯅ ꯄꯥꯒꯗꯕꯅꯤ ꯉꯥꯛꯇꯪ ꯄꯨꯡ ꯑꯃ ꯄꯥꯕꯁꯦ ꯌꯥꯝ ꯈꯣꯏꯖꯪꯅ ꯄꯥꯒꯗꯕ ꯑꯗꯨꯒ ꯂꯥꯡꯕ ꯑꯃꯗꯧ ꯁꯨꯃꯥꯏꯅ ꯌꯦꯡ ꯑꯃꯗꯧ ꯃꯉꯛ ꯂꯩꯊꯣꯛ ꯑꯗꯩ ꯖꯨꯖꯨ ꯑꯣꯖꯥꯅ ꯂꯩꯊꯣꯛꯄꯗ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯁꯨ ꯌꯥꯗꯕ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯇꯧꯍꯧꯕ ꯑꯗꯣ ꯁꯤꯁꯤꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯖꯣꯏꯁꯤ ꯍꯥꯏꯁꯦ ꯅꯨꯄꯥꯗꯧ ꯂꯩ ꯍꯥꯏꯁꯦ ꯃꯥ ꯊꯥꯖꯤꯟꯈꯤꯕꯗ ꯑꯉꯥꯡ ꯑꯝꯇ ꯃꯉꯛ ꯂꯩꯊꯣꯛ ꯉꯝꯃꯣꯏ ꯃꯥꯗꯤ ꯑꯉꯥꯡ ꯂꯥꯛꯄ ꯌꯥꯝ ꯍꯩꯌꯦꯕ ꯊꯤꯈ꯭ꯔꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯩ ꯑꯩꯁꯨ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯝꯗꯅꯤ ꯑꯩꯅ ꯃꯣꯏꯒ ꯂꯣꯏꯅꯔꯛꯇꯣꯏꯁꯦ ꯃꯣꯏꯁꯦ ꯃꯥꯡꯕ ꯌꯥꯗꯦꯀꯣ ꯄꯦꯔꯦꯟꯁꯅ ꯌꯥꯝꯅ ꯆꯦꯛꯁꯟꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯒ ꯊꯥꯔꯛꯄꯅꯤꯅ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯐꯠꯇꯕ ꯑꯉꯥꯡ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥ ꯑꯃꯅꯤ ꯂꯣꯏꯅꯕꯗ ꯈꯪꯒꯅꯦꯕ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯀꯥꯎꯒꯜꯂꯦ ꯐꯥꯒꯟꯗꯦ ꯃꯌꯥꯝꯒꯤ ꯄꯤꯊꯔꯛꯄꯁꯤꯗꯩꯅꯦ ꯃꯥꯅ ꯂꯦꯁꯟ ꯑꯃ ꯆꯞ ꯃꯥꯟꯅꯅ ꯄꯥꯃꯤꯟꯅꯍꯟꯕꯁꯦ ꯃꯥꯅ ꯍꯦꯛꯇ ꯂꯩꯍꯧꯋꯦ ꯑꯗꯩ ꯐꯥꯈ꯭ꯔꯕ ꯄꯣꯠꯁꯦ ꯇꯦꯁ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯏꯕꯗ ꯃꯥꯗꯣ ꯀꯥꯎꯋꯦ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯝ ꯇꯧꯒꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯋꯤꯛꯁꯤꯃꯒꯤ ꯄꯤꯊꯔꯛꯄ ꯀꯣꯏꯁꯟ ꯑꯟꯁꯔꯁꯦ ꯅꯝꯁꯤꯜꯍꯟꯗꯕ ꯅꯣꯡꯃꯒꯤ ꯐꯥꯗꯣꯛꯍꯟꯕ ꯑꯁꯤꯁꯦ ꯑꯃꯨꯛ ꯁꯟꯗꯦꯗ ꯇꯦꯁ ꯇꯧꯊꯣꯛꯄ ꯁꯤꯒꯤ ꯃꯥꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯐꯥꯏꯜ ꯊꯝꯕꯤꯒꯅꯦꯕ ꯃꯃꯤꯡ ꯊꯥꯔꯒ ꯁꯤꯁꯦ ꯄꯦꯔꯦꯟꯁꯅ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯐꯥꯔꯁ ꯁꯟꯗꯦꯗ ꯎꯅꯕ ꯂꯥꯛꯄꯗ ꯌꯦꯡꯍꯟꯕ ꯃꯥꯒꯤ 4 weeks-ꯇꯨꯒꯤ ꯇꯦꯁ 4ꯒꯤ ꯃꯥꯒꯤ ꯔꯤꯖꯜꯇꯣ ꯑꯉꯥꯡꯗꯨꯅ ꯏꯕꯗꯣ ꯀꯃꯥꯏꯅ ꯏ ꯃꯥ ꯁ꯭ꯄꯦꯂꯤꯡ ꯁꯣꯟꯕ꯭ꯔꯥ ꯑꯗꯩ ꯀꯃꯥꯏꯅ ꯏ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯍꯦꯟ ꯔꯥꯏꯇꯤꯡ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉ ꯆꯠꯆꯈꯤꯕꯀꯣ ꯑꯉꯥꯡꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯆꯦꯛꯁꯟꯅ ꯐꯖꯅ ꯍꯣꯠꯅꯒꯦ ꯑꯔꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯦ ꯊꯦꯡꯒꯥꯏꯅꯔꯛꯇꯣꯏꯕꯅꯤ ꯑꯗꯣ ꯑꯩ ꯔꯦꯗꯤꯗ ꯂꯩꯖꯔꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯩ ꯐꯖꯅ ꯍꯦꯛꯇ ꯃꯣꯏꯒ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯍꯥꯏꯕꯁꯤꯅ ꯃꯣꯏꯗ ꯐꯖꯅ ꯀꯣꯛ ꯊꯥꯗꯖꯕ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯃꯇꯝꯗꯅ ꯑꯩꯒꯤ ꯍꯥꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯖꯕ ꯑꯩꯗꯤ ꯀꯣꯛꯁꯦ ꯊꯥꯗꯈꯤꯕ ꯑꯃꯗ ꯑꯩ ꯊꯥꯗꯗꯦ ꯀꯣꯛ 3-4 ꯊꯣꯛꯄ ꯉꯝꯃꯦꯕ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯤꯗ ꯍꯦꯛꯇ ꯆꯪꯉꯒꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯍꯦꯛꯇ ꯊꯧꯗꯥꯡ ꯂꯧꯕ ꯁꯤꯗ ꯍꯦꯛ ꯆꯠꯈ꯭ꯔꯒꯅ ꯑꯣꯐꯤꯁꯀꯤ ꯍꯦꯛꯇ ꯊꯧꯗꯥꯡ ꯂꯧꯕ ꯑꯗꯩ ꯍꯣꯔꯦꯟ ꯄꯨꯡ 7 ꯇꯥꯔꯦ ꯑꯉꯥꯡꯈꯩ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯒꯅ ꯑꯉꯥꯡꯈꯩꯗꯣ ꯄꯨꯔꯥ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯦ ꯄꯤꯗꯣꯏꯅꯦꯕ ꯑꯗꯩ ꯑꯉꯥꯡꯒꯤ ꯑꯩꯅ ꯋꯥꯔꯗꯦꯟꯁꯤꯗ ꯃꯥꯏ ꯀ꯭ꯂꯥꯁ ꯋꯥꯔꯗꯦꯟ ꯁꯦꯟꯅꯗꯣꯏꯁꯦ ꯁꯤꯗ ꯃꯥꯒꯤ ꯐꯥꯏꯜꯁꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯉꯥꯡꯒꯤ ꯃꯃꯤꯡꯒꯤ ꯕꯣꯏ ꯑꯃ ꯄꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯉꯥꯡꯒꯤ ꯃꯃꯤꯡꯒꯤ ꯃꯥꯒꯤ ꯂꯦꯁꯟꯁꯦ ꯂꯣꯏ ꯏꯊꯣꯛꯑꯗꯕꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯉꯁꯤꯁꯦ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯁꯤ ꯄꯤꯔꯛꯈ꯭ꯔꯦ ꯍꯤꯟꯗꯤꯒꯤ ꯂꯦꯁꯟ ꯅꯝꯕꯔ 1 ꯄꯤꯔꯛꯈ꯭ರೆ ꯁꯤ ꯄꯤꯊꯔꯛꯄꯁꯦ ꯑꯩ ꯌꯦꯡꯗꯣꯏꯅꯦꯕ ꯑꯩꯅ ꯅꯣꯡꯃꯒꯤ ꯁꯤꯁꯦ ꯃꯣꯅꯤꯇꯔ ꯇꯧꯗꯕꯁꯨ ꯌꯥꯗꯦꯕ ꯀ꯭ꯂꯥꯁꯀꯤ ꯁꯠ ꯂꯥꯎꯅ ꯁꯤ ꯃꯥꯅ ꯑꯃꯨꯛ ꯇꯤꯛꯁꯦ ꯇꯧꯗꯣꯏꯅꯦꯕ ꯋꯥꯔꯗꯦꯟꯁꯤꯅꯀꯣ ꯁꯤꯁꯦ ꯏꯈ꯭ꯔꯦ ꯃꯥ ꯁꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯤ ꯂꯣꯏ ꯈꯪꯉ ꯆꯠꯇ ꯌꯥꯗꯦꯕ ꯁꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯐꯥꯍꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯤ ꯑꯉꯥꯡꯁꯦ ꯁꯤ ꯋꯥꯠꯂꯤ ꯀꯩꯒꯤꯅꯣꯅ ꯑꯗꯩ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯃꯇꯝ ꯃꯌꯥꯁꯤ ꯌꯧꯔꯛꯄꯗꯗꯤꯅꯦ ꯃꯥꯏ ꯂꯦꯁꯟ 6 ꯁꯪꯗꯣꯏ ꯑꯣꯏꯔꯒꯅ 6ꯁꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯂꯦꯁꯟ 2 ꯑꯗꯩ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯁꯤ ꯂꯦꯁꯟꯁꯦ ꯋꯥꯠꯂꯤ ꯁꯤ ꯂꯦꯁꯟꯁꯦ ꯂꯣꯏ ꯀꯚꯔ ꯇꯧꯍꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯤꯁꯦ ꯈꯔ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯡ ꯈꯔ ꯀꯠꯊꯣꯛꯄꯤꯌꯨ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒ ꯌꯣꯝꯁꯤꯜꯂꯒ ꯅꯨꯄꯤ ꯃꯁꯦꯟ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯁꯦ ꯃꯣꯏ ꯌꯨꯝꯗ ꯁꯨꯝ ꯂꯩꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯁꯤꯝꯇꯪꯗꯤ ꯂꯥꯛꯄꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯒ ꯑꯗꯨꯝꯇꯪꯁꯨ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯤꯗꯣ ꯑꯗꯩ ꯋꯥꯔꯗꯦꯟꯁꯦ ꯈꯔ ꯑꯝꯇꯪꯒ ꯑꯝꯇ ꯐꯣꯟ ꯇꯧꯕꯤꯔꯛꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ
ꯏꯪꯂꯤꯁꯇ ꯃꯦꯠꯁꯇ ꯁꯥꯏꯟꯁꯇ ꯃꯥꯁꯇꯔ ꯂꯣꯏꯕ ꯁꯤ ꯁꯕꯖꯦꯛꯁꯤꯡꯁꯤꯗꯀꯣ ꯃꯣꯏꯅ ꯑꯗꯨꯏꯗꯤ ꯏꯪꯂꯤꯁ ꯇꯥꯛꯂꯛꯄ ꯃꯦꯠꯁ ꯑꯗꯩ ꯁꯥꯏꯟꯁ ꯇꯥꯛꯂꯛꯄꯒꯤꯀꯣ ꯑꯗꯨꯝꯕꯒꯤ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣꯕ ꯃꯅꯤꯄꯨꯔꯗ MUꯗ ꯃꯥꯁꯇꯔ ꯂꯣꯏꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯄꯥꯟꯗ ꯂꯣꯏꯕ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯁꯤꯡ ꯑꯣꯏꯕ ꯍꯣꯏ ꯑꯗꯩ ꯍꯥꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗ ꯇꯉꯥꯏ ꯐꯗꯅ ꯍꯥꯟꯅ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯃꯊꯧꯅꯥ ꯃꯔꯤꯟꯗꯤ ꯈꯔ ꯂꯩꯕ ꯑꯗꯩ ꯀꯠꯊꯣꯛꯄ ꯇꯣꯂꯣꯞꯀꯤ ꯀꯌꯥ ꯈꯟꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯃꯣꯅꯤꯇꯔ ꯀꯨꯞꯄ ꯃꯤ ꯑꯣꯏꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯀꯅꯥꯅ ꯀꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯕ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯖꯒꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯩ ꯑꯗꯨꯝ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯑꯃꯅꯤꯈꯛ ꯂꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯩ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯃꯤ ꯈꯤꯇꯪ ꯌꯥꯝꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯈꯤꯇꯪ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯃꯤꯟꯅꯔꯒ ꯑꯩꯗꯤ ꯇꯣꯂꯣꯞꯁꯤ ꯄꯤꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯩ ꯃꯥꯅꯤ ꯃꯤ 3-4 ꯑꯣꯏꯔꯁꯨ 5-6 ꯑꯣꯏꯔꯁꯨ ꯃꯣꯠꯄꯨ ꯆꯥꯟꯅꯔꯒꯗꯤ ꯑꯗꯨꯒ ꯑꯉꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯌꯥꯝ ꯌꯥꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯄꯩꯁꯥꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯣꯏꯗꯨꯒ ꯆꯥꯟꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯉꯝꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯈꯤꯇꯪ 50-60 ꯁꯨꯔꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯇꯨꯏꯁꯟꯒꯤ ꯄꯩꯁꯥ ꯆꯥꯕꯒꯤ ꯀꯩ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯇꯣꯂꯣꯞ ꯅꯨꯡꯂꯣꯞ ꯁꯨꯝ ꯃꯔꯥꯡ ꯀꯥꯏꯔꯛꯇꯣꯏꯅꯦꯕ ꯁꯤꯟꯕ ꯑꯗꯩ ꯑꯣꯖꯥ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯍꯥꯟꯅꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯖꯥꯁꯤꯡꯅ ꯀꯣꯆꯤꯡ ꯀ꯭ꯂꯥꯁꯇꯤ ꯇꯣꯉꯥꯟꯅ ꯄꯤꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝꯕ ꯂꯩꯕꯅꯤꯅ ꯑꯗꯣꯝꯗꯁꯨ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯑꯣꯖꯥꯈꯩ ꯀꯧꯕꯗ ꯁꯥꯏꯟꯁꯀꯤ ꯃꯦꯠꯀꯤ ꯑꯗꯒꯤꯗꯤ ꯏꯪꯂꯤꯁꯇꯨ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯍꯤꯟꯗꯤ ꯁꯤ ꯀꯧꯕꯗꯁꯨ ꯄꯩꯁꯥꯁꯦ ꯆꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣই ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯆꯥꯁꯤꯡ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯤꯟꯅꯔꯒ ꯃꯇꯩ ꯃꯅꯥꯎ ꯄꯥꯈꯠꯇ ꯈꯠꯅꯕ ꯈꯣꯠꯄ ꯂꯩꯔꯝꯕꯁꯨ ꯀꯣꯛꯁꯦ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯁꯦꯝꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯕꯅ ꯊꯥꯗꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦ ꯋꯥꯔꯤꯁꯦ ꯌꯦꯡꯉꯨ ꯈꯠꯅꯕꯩ ꯆꯩꯅꯕꯩ ꯑꯗꯨꯒꯤ ꯍꯥꯏꯕꯗꯒꯤ ꯂꯩꯔꯛꯏꯁꯤꯅꯦ ꯋꯥꯔꯤꯁꯦ ꯂꯩꯔꯛꯏꯁꯤꯅꯦꯕ ꯏꯆꯥ ꯁꯦꯝꯕꯔꯣꯝꯗ ꯂꯩꯔꯛꯏꯃꯤꯀꯣ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯈꯠꯅꯕ ꯆꯩꯅꯕꯒꯤ ꯀꯣꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯃꯆꯥꯁꯦ ꯁꯦꯝꯕꯅ ꯂꯩꯔꯛꯏꯃꯤ ꯋꯥꯔꯤꯁꯤꯗ ꯑꯗꯩ ꯑꯃꯨꯛꯁꯨ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯆꯥꯎ ꯇꯧꯕ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯩꯈꯠꯂꯛꯏꯃꯤ ꯑꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯡꯖꯨ ꯁꯨꯕꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄꯒꯤ ꯊꯨꯝ ꯌꯥꯛꯄꯒꯤ ꯇꯧꯔꯝꯕꯗꯒꯤ ꯋꯥꯔꯤꯁꯦ ꯁꯨꯝ ꯌꯧꯈꯠꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯨ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯤ ꯃꯌꯥꯝꯒꯤꯁꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯠ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯃꯤꯇꯤꯒꯦꯠ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯊꯝꯖꯔꯤꯕ ꯃꯣꯇꯣꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯍꯟꯊꯕꯒꯤ ꯁꯄꯣꯔꯠ ꯑꯃꯁꯨ ꯑꯣꯏꯒꯗꯕꯅꯤ ꯑꯃꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒꯗꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗꯤ ꯃꯃꯥ ꯍꯥꯏꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯃꯝ ꯄꯥꯟꯒꯗꯧꯔꯤꯕꯅꯤꯅ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡꯁꯤ ꯆꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯔꯒ ꯁꯦꯝ ꯁꯥꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯌꯥꯝ ꯆꯨꯡꯁꯤꯟꯅꯔꯒ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯕꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯣꯖꯥꯅ ꯂꯤꯈꯤꯕ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 64 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤꯗ ꯀꯃꯦꯟꯠꯁ ꯑꯣꯏꯅ ꯄꯤꯕꯤꯔꯛꯂꯒ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯁꯤ ꯑꯗꯨꯒ ꯀꯃꯦꯟꯠꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟ ꯍꯥꯏꯕꯁꯤ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯎꯕꯅꯤꯅ ꯄꯨꯝꯅꯃꯛꯅ ꯄꯥꯕꯅꯤna ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯧꯈꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯔꯈꯛ ꯂꯧꯈꯠꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯂꯧꯈꯠꯇꯕꯁꯤꯡꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯅ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯚ꯭ꯔꯤ ꯋꯦꯗꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦ ꯄꯥꯡꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯃꯇꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 54 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ